Keno? Nang jauti. Ôi mai lâu ngoài cái gì tăng tăng lên đấy nhở. Lùa đấy à. Lùa đấy. Bắt lại chào để hay thế được. Yeah. Bạn nó pass rồi đấy. Ấy đuổi cái bài. Vâng. Chắc tí lùi làm mất đi. Cả thét cả làm mất đi. Mà xem. Nang na hakting am tang khalak wa da mi khara ga lak wa tara ga di loi na change bi wari ni. Ai thế đó mà. Nang kire. Khalak ano. Kanam lakte ka kame dekte. Ai là suy em đi đủ rồi. Ai sang si mo ni. Anju kuman kay mathel chage iche nusibi kaino alu iromba chai anju sanji chenjam hai che hello khamba epam o khamba nang la bo khamba jeng se nang nang sai kasani ngo ga una ninge na habdo ina ha gidra kasani ngo ge toro man bane na ha bodo phajadra se sini se ronila oinam yam phajaye iche kathek ka de live se yadamne ba live video se yadamne sakchu go thoktamne kathek ka bane ba senjam na hare iche chakchar bo chak to e chak prap cha thoga che mumita gi live pung ama pura yawre adoigi aigi matam yawrai na huji mu thokla bane Hoji kan live se pura ngauri bo live se amagi live ja hodaba ya debo Fazai thina fazai asigagi atai kyam fazagi ge haino as ayam thibani ne oh hare ko blue piro ho pijara ke ko doigi ki kari mathen hai me ko sanjit iromba sai alu iromba sai Liza Kaino Liza Sar Kawai gino Liza ai se uma Liza oi mare khalure kasa kawai gino ai se kasa bon tarapur gini Liza ai kasa bon tarapur gini piram ni ko noi next matang comment iro o Segi viewers singda amda sap to hanbiro moina khangna dum torakane ai dum blue bisange noi masen dum nganglo ko macha thoibi konthojam hello mayam aigi live ta lakpi ba mayam thagat chari wa be thoi chakchar bo che chakchare konjam romi ningol ila e nang lakta ya din he Anjali Kuman iche angang singdi tumhan rabo tumdri moi nak ta dum leiri moi lengdri ai nak ta dum leiri che romi welcome tawre ko che romi ai romi da welcome tawre ko ai su onthok pa che romi ka hajan tho khare ne romi nang sahi kya sure ka jo ro ne Babna thoi kai mathel charage che ngasi se alu ironba chare phadigom ga hapagane jam thina haware papor ma hore jam thina haware ngasi se kondhau jamna kai hinjang charage ai ironba chare mayam ai ironba chare ngasi di alu ironba chare ringo moirang heart hi saksa bo saksa jare sarintan Rohana Sarintan kon ai 37 o anh để đi cái tăng này con Venu ki on hi Venus hi kikit nang la e
กิดชุละngasi aigi live se nungai dori da kainom taure kit chula miyam la babina thoi je support minasi habi ho mayam support minasi amaga dum support minasi I don't blue je dok Arvin thok as ai ngasi live nungai dore che kai hinjang sarage Arvin ai iron ba sai ko Mr. Abhi hi auntie ji hello 50 산지 첸점 아예 그노 로미 산지 첸점 제 까나노 이제기 뷰어싱담 당당 좀 하이로 노이 마센 좀 하이로 매암 캄바 엑 팜수 노이 레이나다바 야로 dim 짱을 옌비로 막수 좀 tawjarakani hello hello sanjia keba benas na hello haireko sitonji da ai pi tage to khale mi che kikitna ai lambi da laye oi lambi de ka chapa jaroi dum lambi da tam sa chat nan na che gi live si yaw ga dam ni ko sina kaithel hai llc khupa moyam bisale ne kan no kana no lai je amo khangdre ne ngasi dia ado la ai gi live te lak pi ba mayam ai ngonda dum support salamo ai ngonda su tok san bi ra ba ko ano mi am thing ne ngasi di sahi kya surage ai gi se 34 plus oire ai gi sa gi hoji ki 34 plus ni hi dear hello ronila oina iche manipurda koirago as manipurda koiro wise noi duma haizulakan ne ai wakhan ga se kainom tawre ba manipur je kha akoi de koining le je chahi ni phare youtube hang pa manipur koining ai hoji pha ko phang de ba se blue pira ba ne blue do na che nachanupi leibro haina ngasi ai chara henba khangri chara henbra khangri haime ka chara henba yade namasa yam noi thoe kiki du na ngasi chaksa uranu hai ming kai kauge aigi ming chandravati kauri new subscriber ne aye thank you LLL triple L thank you aigi video da su LL sibu mai ti ro kai no ai khangre ne video da su dum changaga yembiramo duga igi live te lakpiriba mayam su support tawbiyo my name is Venus not Buns no I Venus aina harimi ko like then it say thank you money thank you konjanami sanjit se khangdre acha aina ming mana baduga ne kana no aina hangiba degi plus aina su sahi hangiba duga mana 50 haira paduga naina sanjit tu raina nangi Mr. du raina khaluba ko Anindita Singha che chakchara boy chakchare Anindita ngasidi iromboy na chare makha wahang leitana bagi aina dum wahang reply pijara bana ko ki duty dagi hanli haiba o duty de hanli ro ki bro manina kore eko achauba pijam hi hello siroji chaba Sitolji chaksare Sitolji ngasi aigi live ta ano mi myama thengnai ngasi yam thina haraure do aingonda su subscribe to salamo ko subscribe to the video di subscribe to salamai loina blue pige tu mathana noi amam ta changa ga dum support san view ko mi puna mak ta su khamba e pam ka sarningo live nung ke ba live nungai hai me ba ko thank you khamba thank you mani mubang che chaksara ba ai chaksare mani ai chaksare ngasidi irombo na sare lily bishop hello lily hello I'm from Kerala thank you wah ai gi video se Kerala dai su jeng ko thank you I'm Lily जी thank you हिंदी में ही बोलो मुझे हिंदी थोड़ा आता है ऐसे तो मुझे हिंदी नहीं आता है फिर भी मैं कोशिश करूँगी बोलने के लिए हाँ कोशिश करूँगी अंजलि कुमन इचे इते इशू यावलो नो इते इदो साइड तले यावको ngहा lege yawalake maki mobile busy oiba matam dai tumi na dum jawalake khara I am also subscriber new thank you Rohit ji ऐसे जावरे दुना नी ने बाय बाय क्या अभी तो आया है बाय बाय क्यों किया है रनुमोनी दास
I'm Sina thank you Ronila oina Manipur da koiragadi se akoida lakpiu ko ai soidana laksage Manipur da koigadaba leiradi ko ai ne koiramdagi mikup ta ngahak tang mamang de advance ai Manipur da satkani haina live soidam ki thadok saramge mayam ju khangnabagi adui matung da di dum blog su dum khara khara semge ba ko ahambagi oina mi mayam khangnabagi live soidana thadongani ngahak tang oirasu boni akoi jang kai mathel charage ai iromba chare boni please mayam support tawbiyo ai mani mubang mayam aigi channel su khara support tawbiramo hoi mayam mani hoigi channel su support tawsanbiyo ai like tawgani tawga bani tawgrabani thank you Sitoljit Lilina hade I'm from USA asengwaira ninga saibu ngachai kana Kerala de hairambaduna mukanano thank you Lily ji comment iba ngamdre ai lambida khongna chali kiki nanga si saksa ora no khongna tam na chatlaga na chegi video yeng na khongna tam chatluka mani bro da khurame kiki bro tam na chatluko khudai thini hi che Supriya wal hello Supriya nungsibi yam thina nungsiye nache se masak sumai to bani real like to thok pasi di real aseng masak dunia ko yam ti bani mas nache se masak say I'm coming thank you Sankarjit ai nangi ming se ngasi so amu pa ba soi doira kainom tare da soi dana bu khana jage ko Sankarjit kamba sis Ronila sab tawbiro o ai channel okay Ronila ji khamba da su tawbiu Supriya wal si yam nusiba angang ni nungai ribo che अच्छा Supriya wal Supriya wal jirigi ho jirigi aina ngasai sunakibaduna mo atopa oire ko Supriya nungaibo kuire unadaba nangsu video ka kuire he aibu isa unthokpa mi laidana tawi de kya da laktoino che lakpa ngairamge ho Rohit ai soidamaki langna bu honage ko jiri de ngahak laitana toidana dum satli ar Manipur yoraktaba yana ai yorana ba soidanki honajage Ichalgi kasaningo blog ase yengbada yamna interesting yamna oye God bless thank you Pendra kangabam thank you bro manina che noma koirake mukbang tausi ibaiga noina vai di palanu ma yaroi ko ai maki baro sa da di leiganu ko maki yaroi tasengna haige koi hujitagi adum koi biro Supriya wal thajaye se yamna cute ai harauna lore bo che yam nungaije aigi ningsingbagi Sankarjit ai kauzaroi nangi mingche ningsangna tum leidrobani ko live ta ga laktaba tare hekta hairaktoini Sankarjit lakte ko aina hello konthojamna hello haire da Supriya wal jirigi natte toleng khungini cheche aigi video yengdrabo jengbiu Supriya wal se Supriya na sulayaba ko adunani ai soidana yengjage ko aigi video ngarang thaga khibale bani aduga comment ama isanbira moi soidana jengjarake Romi konjamna like dan thank you Romi nang hakai mangure I am from Kerala okay thank you बेनर्जी अभी तो बोला है कहाँ से यूएस से बोला है और अभी फिर से बोला है केरला थैंक यू जी जहाँ कहीं से भी हो थैंक यू मेरे लाइफ में आने के लिए थैंक यू खम्बा शुक्रिया इस चैनल सब्सक्राइब तभी हो जब ऐसी मिंजे पनगनु खम्बा नंगना पलाई बस है चैनल की तुंगदा पलाई से ऐसी पनवीगनु याद देखो फुल सपोर्ट सी आई थैंक यू प्रेमी नंग लाबो आइदी कहीं खलुरेको नंगसे मकुगा मंग्रबाइना मकुगा फाख्रबाइन खलुरेको थैंक यू विथ 6 लाइक तमा यौरिको कोन्थ नंग याम हाइनुको ओए इसे ऐसु लाखे थैंक यू प्रेमी से आई हाइगे अइना फारागा मुबांग तवंदोइन यारोय नंग हाइबा यारोय नंग हासु यारोय को आई माके बोरो थादा नोइदा काइनो पिबदिंग मोय मा यारोय को इचे कई हिंजांग सागे इंगसी इरोंबा साइ प्रेमी किरमरा लौख्रापम इचे से याम फजै रेली तसेंगना असिंगे बाय हरावबना लोरे वाइ से याम थीबने आबा लाइफ को ओरमनि अमुक हेन लोरे ओ से साइगा जन खाइबा खतम होंगे को खतम फजना बगी
kaya hawaraga ne dada mani ngasi di aigi live ta lakte premi aidi lakpani ko dada mani je nang sei ning ba makai chei hawro mangon da ngasi premi na hai ai tok sale ko kon thau jam na che ai year kaya surage che gi year kaya surage aigi 34 plus ni kon thau jam apple hello ne natara iche kapi habako ai ne che ngarang dau tawrok toi tawrira ai khangdre ne ngarang ne message pa ba ka u hidram ne premi nang ka gamu laure ko hai hai na premi thabak sangdana tawri ni ai ado ai gi se bu message se mine irakri ra mu message lekhra yarabo iwa manipur mani keke ꯊꯕꯛꯁꯨ ꯃꯊꯧ ꯇꯥꯏ ꯍꯣꯏ ꯊꯕꯛꯁꯨ ꯃꯊꯧ ꯇꯥꯏꯕ ꯏꯆꯦ ꯅꯤꯡꯉꯣꯜ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ ꯑꯝꯇꯒ ꯐꯖꯅ ꯍꯥꯏꯔꯧ ꯑꯁ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯅ ꯆꯦꯅꯦꯜꯒꯤ ꯃꯈꯥꯗ ꯏꯕꯗꯣ ꯑꯗꯨ ꯇꯧꯕꯤꯔꯧ ꯍꯥꯏꯅ ꯏꯕꯗꯣ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯁꯤꯒ ꯏꯕ ꯌꯥꯗꯦꯕ ꯑꯗꯨꯒꯤ ꯋꯥꯔꯗꯇꯣ ꯂꯥꯏꯞꯇ ꯏꯕ ꯌꯥꯗꯦꯕ ꯑꯗꯨꯅꯅꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯀꯛꯊꯠꯈ꯭ꯔꯣ ꯃꯦꯁꯦꯖꯇꯣ ꯆꯨꯞꯄꯤꯌꯥꯋꯥ ꯆꯦꯆꯦ ꯍꯟꯗꯛꯁꯦ ꯃꯁꯥꯁꯦ ꯈꯤꯇꯪ ꯅꯣꯏꯊꯣꯛꯔꯝꯃꯦ ꯃꯃꯥꯏꯁꯦ ꯅꯣꯏꯕ ꯑꯗꯨꯃꯥꯏꯅ ꯎꯏꯌꯦ ꯍꯣꯏ ꯑꯩ ꯍꯛꯆꯥꯡ ꯌꯥꯝ ꯅꯣꯏꯊꯣꯛꯑꯕꯅꯦ ꯃꯃꯥꯏꯒꯁꯦ ꯐꯖ ꯊꯣꯛꯂꯛꯏꯁꯦ ꯎꯕ꯭ꯔꯥꯁꯦ ꯃꯁꯥ ꯅꯣꯏꯕꯗꯒꯤ ꯋꯥꯔꯤꯗꯣ ꯂꯦꯡꯉꯛꯀꯅꯣ ꯍꯥꯏꯕ ꯅꯪ ꯊꯧꯔꯦꯁꯤ ꯂꯥꯏꯞꯇ ꯂꯥꯛꯇꯁꯨ ꯚꯤꯗꯤꯑꯣ ꯈꯤꯇꯪ ꯌꯦꯡꯕꯤꯌꯣ ꯍꯣꯏ ꯃꯅꯤ ꯄ꯭ꯔꯦꯃꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯣ ꯄꯨꯝꯅꯃꯛ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯅ ꯐꯩꯌꯦꯕꯀꯣ ꯈꯔ ꯌꯦꯡꯕꯤꯌꯣ ꯂꯥꯏꯞꯇ ꯂꯥꯛꯄꯃꯛ ꯉꯝꯗ꯭ꯔꯒꯁꯨ ꯆꯦ ꯁꯪꯀꯔꯖꯤꯠ ꯆꯦ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯁꯜꯂꯦ ꯁꯪꯀꯔꯖꯤꯠ ꯑꯥꯂꯨ ꯑꯃ ꯀꯪꯃꯦꯠ ꯑꯗꯨꯝ ꯃꯦꯠꯁꯜꯂꯒ ꯄꯥꯄꯣꯔ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯁꯝꯖꯟꯈꯔꯦ बेनस ना बाय बाय बेनस करेगी इतना जल्दी बाय क्यों किया अभी तो 16 मिनट ही हुआ है मेरा कोंजम आई लाइव हौद्रोबनी को होय हौरो कोंजम हौरो दो हुजिकी ओइनादि हौगिनु आई लाइव थादो चक्कनो ना ngasa हौगिदो अदुगी टाइमिंग दो अदुम हौवबा प्रेमी स्नाम आई लैको लाइव ता होय प्रेमी लैबियो ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯥꯛꯄꯤꯌꯣ ꯑꯩ ꯂꯥꯏꯚꯇ ꯍꯣꯏ ꯀꯣꯟꯖꯝ ꯔꯣꯃꯤꯒꯤꯁꯨ ꯂꯥꯏꯚ ꯍꯧꯗꯣꯔꯦ ꯍꯌꯦꯡꯗꯒꯤ ꯀꯟꯇꯤꯅ꯭ꯌꯨ ꯅꯥꯏꯅ ꯍꯧꯗꯣꯔꯦ ꯄꯨꯡ ꯀꯌꯥꯅꯣ ꯍꯥꯏꯗꯨꯕꯣ ꯀꯥꯎꯈ꯭ꯔꯦ ꯄꯨꯡ ꯀꯌꯥꯗꯩꯅꯣ ꯍꯧꯕꯗꯨꯕꯣ ꯄ꯭ꯔꯦꯃꯤꯁꯅ ꯏꯆꯦ ꯑꯉꯥꯡ ꯏꯕꯥꯏ ꯍꯣꯏ ꯇꯨꯝꯈ꯭ꯔꯕꯣ ꯅꯣꯏ ꯏꯕꯥꯏꯗꯤ ꯄꯞꯖꯤ ꯕꯥꯕꯨꯅꯤꯅ ꯄꯞꯖꯤꯗ ꯉꯥꯎꯈ꯭ꯔꯦ ꯀꯦꯀꯦ ꯌꯥ केके ngara hare ko du kai haino kaw khare केके je केके की मीनिंग काव खरे बेनस ने बाय बाय बेनस जी अभी मत चलो आधा घंटा बस आधा घंटा ही रुको उसके बाद चलो संजम ना मेरा डाटा ख़त्म हो गया इसलिए नेट ख़राब हो गया मेरा ओ कईनोने मचा थोबी कोंथौजमना हाइरेसिबु कईनो इंग्लिश लोन छलैसिबु करिगिनो कोंजम रोमी नाइट थाबसे तुमनिंगबना हेलाय अस याम थिना तुमनिंगमने प्रेमी जे खरसु तुमनिंगबमा हेनबनेबा खंबा एकपम लाइव से यूट्यूब ता आई यामना चत्तबनिना खंगदे आइसु खंबा आइसु कुइद्रियाबा चंगजरकपने आइसु ngasiga 3 days सुरेको बेनसना आई एम स्लीपिंग तुम्बियो स्लीपिंग हाइरे माक बेनस से ꯑꯩꯒꯤ ꯀꯃꯦꯟ ꯂꯦꯞꯄꯦ ꯀꯣꯟꯊꯧꯖꯝ ꯇꯨꯝꯕ ꯌꯥꯔꯣꯏꯀꯣ ꯇꯨꯝꯕ ꯌꯥꯔꯣꯏ प्रेमी ꯇꯨꯝꯕ ꯌꯥꯔꯣꯏ बेनस अभी नहीं सोना है निंगोल ऐसु लाके मामास किचन थैंक यू मामाजी शंकरजीत से ngasiदी या काद्रे को होय ngasiदी अने हेक लाइव होगलपो मिमी हामा पाइसलबने या काद्रे ngहा लेगम कारकद्रे खंगदे दो कादनब होनगे को ngasiदी प्रेमी से अंगांग अपिकपा चेंजरे दुननी प्रेमी से पोथा मतम संजद्रे नुंथिन nga पोथा जगे तब अंगाना हेंग तौसलमने मा पोथा मतम संजद्रे अदुननी मामास किचन लाइदन थैंक यू मामा जी बेनस यू आर बंगाली नहीं मैं मणिपुरी हूँ मैं बंगाली नहीं मैं मणिपुरी हूँ मामा से निंगो ब्लू पिरक उना ओके सिस्टर जी कना नोइना पीदोइदुबु अमदि पीरेको थौनाजम शंकरजी सु पीगेको
center place ซาซิลูว่าดนบกีว่างังบ center place เลยให้ next มุบ next live ตอนนี้ center place เลยเดี๋ยวก็ทำมาแกไอ้กี live เดออูเรดูดีtari do ni ba angang sing premi nangi live sa sang badai ko ka ngau dum pu nei ne dum leida bani ba nangi was time dum dang suja khra di khalla ga nai dum leida nei bo aseng ki ha wadi ne ko ka ngau re ni bo heng do ai so ko su dum matan da lan thu ga lai ni ko premi chaksa ra bo premi mamas kitchen na chaksa ra ba hange ko iche net po gol tawre neเจเน็ตโกลตะเวเน่ไกกินโน่นักเน็ตลอยโทครับโบเบงกอลีงังเธอรอมุเจไอเบงกอลีให้ตายเลยหาวตัวบีจักซาระโบเลยหาวตัวบีจักซาเร่ thank you เลยหาวตัวบีงัสดียามท้าจะได้แบบมีอะไรเสียงภาษาที่น่าเราเลยว่างัสดี I know มณิปุรVenus na Laina blog thank you Laina ji hi sis hello Laina ji kai thel gi min sen chen se ka thel che kai thel jula e ningo lai re premi sam duni iche mayam gi live ta suni angang sing da ai dia sing gi ni boy actually nang gi live ta yam ngai na ka lai na de ba nang gi la was time du dang su ja sa de na khalla ga na tum lai ja ba ni ba ko nang mo de ge nang na message is nang gi pa tho pi rak de du na ni ba ko like dan tau ja re ai ke se mi thank you se ta khel kauri ko big fan ningol gi khambai pam thank you oi mani kau khare ko nya kan na ta khel na romi se ta khel nung si ba emoji nga loy na Venus na look your hand laina blog na blue piu se Venus na look your hand ये बार बार क्यों बोल रहा है नीचे कसा लेना से मैतई नी लेना से ओ आई खंग दे ngasi लेना से खंग दे बको तखेलगी मिनसेल लेना से आई का लिंक लेना दबरा खंग दे को लेना दब ता का दि लेसलमो आई की वीडियो दा चंग तौ तब शॉर्ट ता तौ नुको कनो लॉन्ग वीडियो दो ओइना तौबिउ को शॉर्ट से काना देबा नैना हुजी तौरमगा सुंगा लेरगा मांग खरदि काना देदना को अदुना लॉन्ग वीडियो अमदा चंगा एकता तौसनबिउ रोमी आई नंगोंदा हल्लबो अइंगोंदा हल्लबो रोमी आई नंगोंदा हल्लबो आई तखेलगी मिंसेन हाइरेबा मनी कौखरे मम्मा सुवर्णा मम्मा किचन चारे हदक एगी लाइफ त लाखिद्रे प्रेमीना ने वारौरे मम्मा किचन प्रेमीना वारौरे शंकरजीत हे राम नंगी मिंसे हेक्तने खितंग एंगोंदा ngangamdai khitang kainom tawreba se ngasidi mi anobo lakpai nungai bro ai satina nungai bo khangdewa ngasi satina nungai ni bo nene mamas kau khare ko manina cheta khel chaksara bo cheta khel chaksara bo halaktre daunu ne kaino ne konjam romi halaktre konjam romi nangi mister do samtang haibi ko dana kasa ngondo like thauri edna मनी किचन मनी चक्सारबो ममा सचेन मनी चक्सारबो प्रेमीदुनी इचे ऐसु लाइव का थाजनिंगदे अदुबु उपाय नाय लाइव थाजरे होय कनो प्रेमी वीडियो सु फजना रेगुलर नाइना हापंगमदबनिना लाइव न मरु होयको अदो 2 आवर्स का लाइव थाबिउ नोमगी लेप्तना जराखुलगिनी लाइना से ओइमा जराखुलदे एगी इपांगी मनातनीने जराखुलगी होयदे सोइदंकी खंगमगनिको नेने ममा सारे आलू सोक साए मनी मुबांग से प्रेमी कदौरगे प्रेमी थोंने बेनस ना बाय बाय तौरे बेनजी बाय बाय बोलाए लाइव याम थाना रे इता आइता गाय रे लाइव तौरिस अस मनी नंग लाइव तौ थारो जगोई का लोइना ना जगोई का यारी जांग चेन दोइ जानी बो जगोई का लोइना ना तौ थारो नंग सुलाइ ममा सिस्टम प्रेमी आई थबक खर कल्ली नंग लाइ पुंग कयादनो प्रेमी साउनु प्रेमी के से पुंग अमद ओइरंगवनी चे मामा किचन कोंजम रोमी हाइगे मामा सो ओ मनी प्रेमी सामदुनी इचे हाइनु आइगी लाइफ नुंगाइ तसु नुंगाइ हाइना
ꯂꯥꯛꯄꯤꯌꯨ ꯑꯩ ꯅꯨꯡꯉꯥꯏ ꯄ꯭ꯔꯦꯃꯤ ꯅꯪꯒꯤ ꯂꯥꯏꯞ ꯅꯨꯡꯉꯥꯏꯀꯣ ꯅꯪꯅꯒ ꯃꯌꯥ ꯏꯄꯣ ꯄꯣꯡꯉꯒ ꯍꯤꯒꯠꯂꯛꯄꯗꯣ ꯌꯦꯡ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤꯕꯣ ꯃꯃꯥ ꯀꯤꯆꯦꯟ ꯂꯥꯏꯞ ꯑꯩꯒꯤ ꯑꯃꯗ ꯄ꯭ꯔꯦꯃꯤꯒꯤ ꯂꯥꯏꯞꯁꯦ ꯅꯨꯡꯊꯤꯟꯒꯤꯅꯦ ꯄꯨꯡ ꯑꯃꯗ ꯊꯥꯏꯀꯣ ꯅꯦꯅꯦ ꯃꯃꯥꯁꯇꯤ ꯅꯦꯅꯦ ꯃꯃꯥꯁꯇꯤ ꯑꯟꯖꯨ ꯀꯁꯥ ꯑꯟꯖꯨ ꯅꯪ ꯉꯥꯏꯍꯥꯛ ꯀꯥꯏ ꯃꯥꯡꯉꯨꯔꯒꯦ ꯑꯟꯖꯨꯁꯦ ꯉꯁꯥꯏ ꯂꯥꯛꯑꯝꯃꯕ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯑꯩꯁꯨ ꯂꯥꯛꯂꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯣ ꯑꯟꯖꯨꯁꯦ ꯂꯥꯛꯑꯝꯗ꯭ꯔꯤꯕ ꯀꯩꯅꯣ ꯑꯣ ꯑꯩꯗꯤ ꯑꯟꯖꯨ ꯑꯩꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯂꯥꯛꯑꯝꯃ ꯃꯥꯜꯂꯦꯀꯣ ꯑꯅꯤꯇꯥꯒꯤ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯂꯥꯏꯛꯁꯨ ꯇꯧꯔꯦ ꯑꯅꯤꯇꯥ ꯅꯪ ꯍꯨꯏꯇ ꯂꯦꯡꯁꯜꯂꯛꯏꯔꯥ ꯃꯅꯤ ꯃꯨꯕ ꯃꯌꯥꯝꯕꯨ ꯈꯨꯔꯝꯃꯛꯑꯦ ꯃꯅꯤꯅ ꯄ꯭ꯔꯦꯃꯤ ꯑꯦꯁꯅꯥꯝꯅ ꯐꯖꯅ ꯃꯌꯥ ꯈꯥꯔ ꯅꯣꯛꯈ꯭ꯔꯦꯀꯣ ꯄ꯭ꯔꯦꯃꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯈꯨꯔꯝꯃꯛꯏꯗꯣ ꯖꯣꯏ ꯇꯧꯔꯛꯏꯗꯣ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏꯒꯤꯗꯣ ꯑꯉꯥꯡ ꯀꯞꯄꯒꯤ ꯂꯥꯏꯐꯇꯣ ꯑꯗꯨꯏꯗꯣ ꯄ꯭ꯔꯦꯃꯤꯗꯨꯅꯦꯕ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯔꯣꯃꯤ ꯍꯜꯂꯕꯅꯤꯀꯣ ꯍꯥꯏꯈ꯭ꯔꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜ ꯏꯆꯦꯅꯅꯦ ꯔꯣꯃꯤ ꯍꯜꯂꯕꯅꯦ ꯄ꯭ꯔꯦꯃꯤ ꯀꯧꯔꯤ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯄ꯭ꯔꯦꯃꯤ ꯅꯪꯉꯣꯟꯗ ꯀꯧꯔꯤ ꯃꯃꯥ ꯀꯤꯆꯦꯟꯗꯁꯨ ꯄ꯭ꯔꯦꯃꯤꯅ ꯃꯃꯥ ꯀꯤꯆꯦꯟꯁꯨ ꯕꯜꯂꯦ ꯇꯧꯁꯟꯈꯔꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯜꯅꯁꯨ ꯄ꯭ꯔꯦꯃꯤ ꯀꯧꯈꯔꯦ ꯑꯅꯨꯒꯤꯗ ꯉꯥꯏꯍꯥꯛ ꯌꯥꯎꯔꯦ ꯑꯗꯨꯒ ꯉꯥꯏꯗ ꯑꯃꯨꯛ ꯂꯥꯛꯏ ꯀꯩꯕ ꯑꯩꯉꯣꯟꯗ ꯊꯥꯗꯣꯛꯑꯒ ꯅꯪ ꯆꯠꯀꯦ ꯍꯥꯏꯔꯤꯔꯣ ꯁꯦ ꯑꯩꯗꯤ ꯗꯦꯏꯂꯤ ꯕ꯭ꯂꯣꯛꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯉꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯅꯤꯡꯉꯦ ꯍꯣꯏ ꯔꯣꯅꯤꯂꯥ ꯑꯩ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯈꯔ ꯆꯪꯕꯗꯒꯤꯅ ꯕ꯭ꯂꯣꯛꯁꯨ ꯁꯦꯝꯕ ꯑꯝꯇ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯑꯩ ꯁꯣꯏꯗꯅꯒꯤ ꯍꯥꯞꯄꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯆꯦ ꯇꯈꯦꯜ ꯀꯔꯤ ꯌꯦꯟꯖꯥꯡ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯃꯅꯤꯅ ꯍꯪꯉꯛꯑꯦ ꯄ꯭ꯔꯦꯃꯤ ꯏꯆꯦ ꯀꯅꯥꯗꯅꯣ ꯑꯉꯥꯡ ꯀꯞꯄꯩ ꯂꯥꯏꯞ ꯇꯧꯔꯤꯒ ꯍꯥꯏꯗꯨꯕꯨ ꯑꯩ ꯏꯆꯥꯅꯨꯄꯤꯅꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯏꯆꯥ ꯑꯅꯤꯁꯨ ꯑꯩꯁꯨ ꯌꯥꯎꯅ ꯌꯦꯡꯉꯤꯅꯦ ꯅꯪ ꯅꯆꯥꯅꯨꯄꯤꯅꯒ ꯃꯃꯥꯡꯗꯒ ꯆꯠꯂꯒ ꯇꯧꯕꯒꯗꯣ ꯐꯥꯟꯒ ꯒꯣꯔꯧ ꯆꯤꯡꯕꯒꯗꯣ ꯂꯣꯏ ꯎꯏꯌꯦ हाय कसा निङो कुणाल ठाकुरिया हाय कसा निङो हेलो कुणालजी तखेलगी मिंगसेना हंदबा लेबा ओइरसु असुम हाइरगो हो तखेलगी मिंगसे इचेन हाइसे हंदबा लेरगा सुने जुम हाइरो वाबा इचे तखेल करी हाइगे कौ खुंगरे को तखेलगी मिंगसे मनी येरुम इचे तखेल से ngasi येरुम थोंबा चाइए मनी मोबाइल से तखेल ngasi di ngꯟꯂꯤꯗꯥꯏ ꯅꯣꯏ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯐꯁꯨ ꯑꯩꯗꯤ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯐꯇꯁꯨ ꯑꯗꯨꯝ ꯆꯪꯉꯝꯃꯤ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯃꯌꯥꯝꯕꯨ ꯄ꯭ꯔꯦꯃꯤ ꯏꯁꯅꯥꯝ ꯑꯣ ꯏꯀꯥꯏꯌꯦ ꯏꯆꯦ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣꯅꯦ ꯃꯤ ꯑꯉꯥꯡꯗꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯨꯅꯤꯅ ꯏꯁꯦ ꯃꯃꯥꯁꯤ ꯑꯉꯥꯡꯁꯤ ꯅꯨꯡꯁꯤꯅꯦꯅ ꯍꯥꯏ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣꯅꯦ ꯃꯃꯥꯁ ꯀꯤꯆꯦꯟꯅ ꯅꯤꯡꯉꯣꯜ ꯅꯪ ꯂꯥꯏꯐ ꯅꯨꯡꯇꯤꯒꯤ ꯊꯥꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯃꯃꯥꯁ ꯀꯤꯆꯦꯟ ꯈꯪꯗꯦ ꯑꯩ ꯃꯊꯛ ꯑꯣꯏꯔ ꯃꯈꯥ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯉꯁꯤꯒ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯑꯩ ꯑꯗꯨꯝ ꯈꯔ ꯊꯥꯖꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤꯀꯣ ꯄ꯭ꯔꯦꯃꯤ ꯀꯞꯈ꯭ꯔꯦ ꯄ꯭ꯔꯦꯃꯤ ꯀꯞꯄꯤ ꯂꯣꯏꯔꯦꯀꯣ ꯁꯪꯀꯔꯖꯤꯠ ꯆꯦꯒꯤ ꯂꯥꯏꯐ ꯌꯦꯡꯂꯤꯕ ꯑꯩꯁꯦ ꯆꯦꯒꯤ ꯃꯤꯡ ꯈꯪꯗ꯭रिye ꯑꯣ ꯁꯪꯀꯔꯖꯤꯠ ꯑꯩꯒꯤ ꯃꯤꯡꯁꯦ ꯆꯟꯗ꯭ꯔꯕꯇꯤ ꯀꯧꯔꯤ तखेल मिंजान आई थोंगी चाक चाद्रिये इचे तखेल से चाक चाद्रिये लेना ब्लो रोनीला हाय लेना नंग हाकाय मांगुरगे कोंजम रोमी चे तखेल कमेंट फंगले आए कोंजमना कोंजम से आगे फ्रेंड अमगी नुपीनी फ्रेंड आइसे दुम होइने फ्रेंड अमगी नुपीनी नंग लाइफ लोइरगा मिस कॉल तौरओ अluba wa ama like ho keno anita ai live loibadadi 11 tarani ko adu hayeng hoi nang asagi wari do ai du hairo nang is ai dum hairake du kasu kaide segi yumnakdi kai oige bako ai se mutumni ai sangudre iche momitagi live taka ho nong phadawsu dum chango haidi nong phadawsu dum kaino dai nang ai sitabu aina thaumanbagi nang la inya ko che mimutana sauroi mangun dakti aina aina chingthokre kaina khaloiro adunida aina khalise nungaite amadasu dum changnasiko mamas kau ningol aingonda mamas kau ningol aingonda hoi mama ai nungaite mama haibase kainom tawi haiba ai thokure hoi leina aduni haba leina ngahak urudre adunane aina dum hangaido ko प्रेमियस नाम इचेगी वाईफाई ले नत्रो आई वाईफाई ले अदो आई वाईफाई सिजिने दे हुजी 5G नि प्रेमी नंगी मोबाइल दो 5G
ꯁꯞꯄꯣꯔꯠ ꯑꯣꯏꯕ ꯇꯥꯔꯗꯤꯅꯦ 5G ꯅꯦꯠ ꯑꯟꯂꯤꯃꯤꯇꯦꯠꯅꯤ ꯍꯧꯖꯤꯛ ꯑꯩꯁꯤꯒꯩꯁꯦ ꯀꯤꯠ ꯂꯩꯇ꯭ꯔꯦꯀꯣ ꯀꯤꯠ ꯆꯠꯈꯔꯦ ꯄ꯭ꯔꯦꯃꯤꯁꯦ ꯃꯆꯥꯊꯤ ꯊꯥꯡꯕ ꯑꯅꯤꯁꯦ ꯎꯠꯁꯜꯂꯛꯑꯦꯀꯣ ꯆꯦ ꯄ꯭ꯔꯦꯃꯤ ꯂꯩꯅꯥꯅ ꯀꯧꯔꯤ ꯈꯜꯂꯣꯏꯗ ꯑꯩꯈꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥꯗꯣ ꯄꯨꯐꯕꯅꯤ ꯍꯣꯏ ꯆꯦ ꯃꯣꯃꯤꯇꯥꯗꯤ ꯁꯥꯊꯤꯅ ꯐꯩꯕ ꯑꯁꯦꯡꯀꯤ ꯌꯥꯝ ꯐꯩ ꯆꯦ ꯃꯣꯃꯤꯇꯥꯁꯦ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯆꯥꯛ ꯆꯥꯔꯕꯣ ꯄ꯭ꯔꯦꯃꯤ ꯅꯪ ꯆꯥꯛ ꯆꯥꯔꯕ ꯑꯌꯦ ꯂꯩꯅꯥꯅ ꯆꯥꯗꯦ ꯃꯤꯅ ꯉꯁꯥꯏ ꯍꯨꯑꯝꯃꯅꯤ ꯑꯣꯟꯕꯨ ꯑꯣꯟꯒꯦ ꯇꯧꯔꯝꯃꯅꯤ ꯑꯗꯣ ꯑꯩ ꯈꯗꯥꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯨ ꯍꯥꯏꯔꯣ ꯀꯃꯦꯟ ꯏꯔꯣ ꯑꯩꯅ ꯀꯃꯦꯟ ꯎꯗ꯭ꯔꯤꯔꯣ ꯂꯩꯅꯥ ꯀꯔꯤ ꯍꯥꯏꯒꯦ ꯄ꯭ꯔꯦꯃꯤ ꯂꯩꯅꯥꯅꯅꯦ ꯆꯥꯛ ꯆꯥꯔꯕ ꯍꯪꯉꯩꯗꯨꯗꯤ ꯑꯅꯤꯇꯥ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯎꯅꯦ ꯑꯁꯤꯒ ꯍꯥꯏꯔꯛꯎ ꯍꯥꯏꯔꯣ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯔꯣ ꯅꯪ ꯀꯥꯏ ꯃꯥꯡꯈ꯭ꯔꯦ ꯐꯨ ꯃꯥꯡꯉꯤꯔꯥ ꯑꯩ ꯀꯥꯅꯦꯛꯁꯦ ꯑꯩ ꯀꯃꯦꯟꯁꯦ ꯇꯥꯒꯦꯀꯣ ꯑꯩ ꯉꯁꯤ ꯆꯥꯛ ꯊꯦꯡꯉꯦ ꯍꯣꯏ ꯏꯆꯦ ꯈꯔ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯎ ꯃꯔꯛ ꯃꯔꯛꯇ ꯀꯥꯔꯇꯨꯟ ꯑꯃꯃꯨꯛ ꯊꯥꯖꯤꯜꯂꯒꯅꯦ ꯂꯩꯔꯤ ꯀꯥꯏꯗꯣ ꯈꯤꯇꯪ ꯅꯤꯡꯁꯤꯡꯉꯛꯑꯣ ꯅꯅꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤ ꯄ꯭ꯔꯦꯃꯦꯁꯅ ꯑꯩꯗꯤ ꯆꯥꯅꯅ ꯇꯨꯝꯃꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗꯣ ꯄ꯭ꯔꯦꯃꯤꯗꯤ ꯆꯥꯗꯦꯃꯤꯅ ꯑꯉꯥꯡ ꯄꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯍꯨꯑꯝꯃꯅꯤ ꯃꯥ ꯍꯥꯟꯅ ꯆꯥꯛ ꯊꯣꯡꯉꯤ ꯀꯟꯅ ꯍꯣꯏ ꯏꯆꯦ ꯇꯈꯦꯟ ꯄꯨꯡ ꯃꯔꯛꯇ ꯁꯪ ꯃꯇꯝꯗꯅꯦ ꯈꯨꯕꯤꯅꯣ ꯇꯣꯛ ꯂꯥꯎꯅ ꯀꯥꯔꯇꯨꯟ ꯑꯃ ꯊꯟꯕꯤꯔꯧꯀꯣ ꯅꯪꯉꯣꯟꯗꯒꯤ ꯍꯥꯜꯂꯤ ꯑꯩꯅ ꯅꯤꯡꯉꯣꯜ ꯅꯪꯉꯣꯟꯗꯒꯤ ꯍꯜꯂꯦ ꯑꯩꯅ ꯅꯤꯡꯉꯣꯜ ꯍꯥꯏꯕ ꯑꯗꯣ ꯃꯃꯥꯁ ꯀꯤꯠꯆꯦꯟ ꯑꯩ ꯑꯗꯨꯝ ꯏꯆꯦ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ ꯃꯃꯥ ꯀꯧꯕꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅꯅꯦꯕ ꯄ꯭ꯔꯦꯃꯤꯁꯅ ꯏꯆꯦ ꯇꯈꯦꯜꯒꯤꯗꯤ ꯋꯥꯏꯐꯥꯏ ꯂꯩꯕ꯭ꯔꯣ ꯄ꯭ꯔꯦꯃꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯪꯒꯤ 5G ꯑꯣꯏꯔꯗꯤꯅꯦ 5G ꯁꯞꯄꯣꯔꯠ ꯑꯣꯏꯕ ꯇꯥꯔꯗꯤꯅꯦ ꯅꯪ 5G ꯍꯧꯖꯤꯛ ꯅꯦꯠ ꯑꯟꯂꯤꯃꯤꯇꯦꯠꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯁꯨꯅꯦ ꯋꯥꯏꯐꯥꯏ ꯂꯩ ꯑꯗꯨ ꯋꯥꯏꯐꯥꯏ ꯁꯤꯖꯤꯟꯅꯗꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯅꯦ ꯑꯩ 5Gꯅꯦꯕ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯩ ꯑꯗꯨꯝ ꯅꯦꯠ ꯑꯟꯂꯤꯃꯤꯇꯦꯠꯅꯤ ꯅꯦꯠ ꯐ꯭ꯔꯤꯅꯤ ꯀꯩꯁꯨꯝ ꯂꯣꯏꯗꯕꯅꯦ ꯅꯦꯠꯇꯣ ꯂꯩꯅꯥꯕ꯭ꯂꯣ ꯏꯆꯦ ꯅꯤꯡꯉꯣꯜ ꯑꯩ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯅꯤꯡꯉꯣꯜꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯂꯩꯅꯥ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯉꯁꯤꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯁꯜꯂꯦ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯞ ꯅꯪꯅꯕ ꯍꯥꯏꯅ ꯄꯔꯞ ꯇꯧꯅ ꯏꯔꯣꯝꯕ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯆꯥꯔꯦ ꯑꯁꯤꯒꯩꯁꯤꯒ ꯀꯩꯅꯣ ꯋꯥꯠꯂꯤ ꯑꯣꯅꯤꯇꯥ ꯀꯥꯏ ꯆꯠꯈꯔꯦ ꯈꯪꯗꯦ ꯑꯣꯅꯤꯇꯥ ꯐꯣꯟ ꯃꯦꯁꯦꯖ ꯇꯧꯔꯛꯇꯦ ꯍꯦꯜꯂꯣ ꯄ꯭ꯔꯦꯃꯤꯅ ꯇꯈꯦꯜꯒꯤ ꯃꯤꯡꯖꯟ ꯑꯩꯒꯤ ꯋꯥꯏꯐꯥꯏ ꯂꯩ ꯄ꯭ꯔꯦꯃꯤ ꯂꯩꯕꯅꯦ ꯇꯈꯦꯜꯒꯤ ꯃꯤꯡꯖꯟ ꯏꯆꯦꯒꯤ ꯋꯥꯏꯐꯥꯏ ꯂꯩꯕꯅꯦ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯑꯩ ꯀꯃꯦꯟ ꯏꯕ ꯁꯪꯗꯦ ꯈꯨꯠꯁꯦ ꯕꯤꯖꯤꯅꯤ ꯑꯅꯤꯇꯥ ꯅꯪ ꯁꯨꯖꯜꯂꯨꯔꯥ ꯍꯧꯖꯤꯛ ꯀꯩꯒꯤ ꯆꯠꯈ꯭ꯔꯤꯅꯣ ꯅꯪ ꯁꯨꯖꯜꯂꯨꯔꯥ ꯀꯣꯟꯖꯝ ꯂꯣꯃꯤ ꯃꯃꯥꯁꯨ ꯑꯩꯁꯦ ꯀꯧꯒꯦꯀꯣ ꯍꯣꯏ ꯀꯧꯁꯜꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯤꯕꯨ ꯀꯩꯅꯣꯅꯦ ꯂꯦꯞꯍꯜꯂꯦ ꯈꯗꯥꯡꯁꯦ ꯉꯥꯏꯍꯥꯛ ꯃꯦꯠꯁꯦ ꯀꯃꯦꯟꯒꯁꯦ ꯕꯔꯪ ꯄꯥꯔꯒ ꯂꯦꯞꯄꯁꯦ ꯈꯤꯇꯪꯒ ꯅꯨꯡꯉꯥꯏꯇꯦꯕ ꯀꯩꯅꯣꯝꯒ ꯇꯧꯔꯤꯕ ꯑꯁꯦꯡꯕꯕ ꯆꯦ ꯇꯈꯦꯜ ꯁꯥꯎꯔꯤꯔꯣ ꯑꯩꯅ ꯀꯧꯕ ꯈꯨꯝꯗꯦ ꯆꯦ ꯇꯈꯦꯜ ꯆꯦ ꯃꯃꯥꯅ ꯀꯧꯔꯛꯏ ꯆꯦ ꯃꯃꯥꯅ ꯀꯧꯔꯤꯁꯤꯕꯨ ꯈꯨꯝꯃꯛꯇ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯁꯥꯎꯏꯔꯥ ꯍꯥꯏꯅ ꯍꯪꯈ꯭ꯔꯦ ꯑꯗꯣ ꯋꯥꯔꯧꯈꯔꯦ ꯆꯦ ꯀꯃꯦꯟ ꯄꯥꯕ ꯋꯥꯔꯅꯤꯅ ꯑꯩ ꯃꯤꯒꯤ ꯀꯃꯦꯟ ꯄꯥꯕ ꯑꯣꯏꯅ ꯇꯥꯔꯤ ꯃꯤꯒꯤ ꯀꯃꯦꯟ ꯄꯥꯕ ꯑꯣꯏꯅ ꯇꯥꯔꯤꯌꯦ ꯁꯪꯀꯔꯖꯤꯠ ꯑꯩ ꯋꯥꯗꯤꯌꯦ ꯑꯩ ꯀꯃꯦꯟ ꯄꯥꯕ ꯋꯥꯗꯤ ꯏꯁꯜꯍꯧ ꯗꯣꯛ ꯄꯤꯁꯜꯂꯧ ꯑꯩ ꯑꯗꯨꯝ ꯄꯥꯊꯔꯛꯀꯦꯕ ꯅꯤꯡꯉꯣꯜ ꯋꯥꯏꯐꯥꯏ ꯈꯔ ꯖꯦꯜꯂꯧ ꯑꯩ ꯋꯥꯏꯐꯥꯏꯁꯦ ꯊꯥꯈ꯭ꯔꯒꯦ ꯉꯥꯏꯈꯣ ꯊꯥꯈ꯭ꯔꯕꯅꯤ ꯂꯣꯏꯅ ꯂꯥꯛꯅꯔꯕ ꯅꯣꯏꯅ ꯃꯅꯥꯛꯇ ꯋꯥꯏꯐꯥꯏ ꯃꯟꯇ꯭ꯔꯪ ꯊꯥꯈ꯭ꯔꯕꯅꯦ ꯑꯩꯅ ꯄ꯭ꯔꯦꯃꯤ ꯏꯆꯦ ꯅꯠꯇꯦ ꯑꯩꯅ ꯋꯥꯏꯐꯥꯏ ꯍꯪꯉꯤꯁꯦ ꯅꯥꯏꯠꯇ ꯇꯨꯝꯃꯝꯗꯥꯏꯗ ꯑꯩꯒꯤ ꯂꯥꯏꯞ ꯈꯔ ꯊꯥꯗꯣꯛꯄꯤꯌꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯍꯣꯏ ꯄ꯭ꯔꯦꯃꯤ ꯑꯩ ꯑꯗꯨꯝ ꯊꯥꯒꯦꯀꯣ ꯅꯪ ꯅꯨꯡꯗꯥꯡꯗꯁꯨ ꯂꯥꯏꯞ ꯊꯥꯔꯝꯕ꯭ꯔꯅꯦ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤ ꯂꯥꯏꯞ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦ ꯅꯤꯡꯉꯣꯜ ꯀꯧꯁꯦ ꯅꯤꯡꯉꯣꯜ ꯀꯧꯁꯦ ꯍꯣꯏ ꯆꯦ ꯀꯤꯆꯦꯟ ꯍꯥꯏꯁꯦ ꯆꯦ ꯃꯃꯥ ꯍꯥꯏꯁꯤꯔꯥ ꯆꯦ ꯃꯃꯥ ꯍꯥꯏꯔꯒꯦꯀꯣ ꯆꯦ ꯀꯤꯆꯦꯟ ꯍꯥꯏꯔꯒꯦ ꯆꯦ ꯃꯃꯥ ꯍꯥꯏꯗꯣꯏꯔꯥ ꯆꯦ ꯀꯤꯆꯦꯟ ꯍꯥꯏꯗꯣꯏꯔꯥ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯃꯇꯥꯡꯗ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯑꯩ ꯂꯩꯀꯣ ꯋꯥꯔꯤ ꯇꯥꯔꯤ ꯍꯣꯏ ꯂꯩꯅꯥ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯈ꯭ꯋꯥꯡ ꯅꯥꯕ ꯍꯧꯒꯠꯂꯛꯑꯦ ꯑꯩꯁꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯕ ꯃꯌꯥꯝ ꯆꯦꯁꯦ ꯀꯃꯦꯟ ꯄꯥꯕꯗ ꯑꯃꯨꯛꯇ ꯈꯗꯥꯡ ꯆꯣꯛꯊꯍꯟꯁꯤ ꯍꯥꯏꯕꯀꯣ ꯄꯛꯃꯩ ꯏꯁꯜꯍꯧ ꯅꯣꯏ ꯏꯆꯦ ꯇꯈꯦꯜꯗꯨꯅꯤ ꯑꯩ ꯂꯥꯏꯐꯁꯦ ꯅꯥꯏꯠꯇ
ꯅꯥꯏꯠꯇ ꯊꯥꯗꯣꯛꯄꯤꯔꯣ ꯅꯤꯡꯉꯣꯜ ꯑꯩ ꯇꯟ ꯍꯧꯔꯦ ꯑꯗꯨꯅ ꯀꯃꯦꯟ ꯏꯕ ꯉꯝꯗꯦ ꯍꯥꯏꯕꯀꯣ ꯃꯃꯥ ꯆꯤꯆꯦ ꯃꯃꯥꯁꯤꯅ ꯍꯥꯏꯔꯛꯏꯕꯀꯣ ꯑꯩ ꯍꯤꯡꯉꯤꯀꯣ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯅ ꯅꯤꯡꯉꯣꯜ ꯑꯩ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯊꯥꯔꯒꯦ ꯍꯥꯏꯕꯀꯣ ꯅꯤꯡꯉꯣꯜ ꯆꯠꯂꯒꯦ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯊꯥꯔꯒꯦ ꯀꯩꯒꯤꯅꯣ ꯅꯪ ꯃꯇꯝ ꯃꯍꯥ ꯅꯥꯏꯗꯉꯩ ꯂꯥꯏꯚ ꯊꯥꯔꯒꯦ ꯍꯥꯏꯅ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪ ꯉꯁꯥꯏ ꯂꯥꯏꯚ ꯊꯥꯈ꯭ꯔ ꯅꯠꯇꯔꯣ ꯑꯗꯨ ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔ ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯃꯣꯏ ꯀꯩꯗꯧꯗꯣꯔꯤ ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯔꯣ ꯍꯌꯦꯡ ꯅꯪꯒꯤ ꯃꯇꯝ ꯑꯃ ꯅꯥꯏꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯊꯥꯔꯣ ꯑꯩꯁꯨ ꯂꯥꯛꯅꯕꯒꯤ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯦ ꯀꯣꯟꯖꯝ ꯔꯣꯃꯤꯅ ꯀꯩꯒꯤꯅꯣ ꯅꯪ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯗꯣ ꯀꯧꯁꯟꯕꯤꯔꯧꯗꯅ ꯀꯣꯟꯖꯝ ꯔꯣꯃꯤ ꯀꯩꯒꯤ ꯃꯦꯁꯦꯁ ꯀꯛꯏꯅꯣ ꯄ꯭ꯔꯦꯃꯤ ꯑꯗꯨꯗꯤ ꯅꯥꯏꯠꯇ ꯂꯥꯏꯚ ꯊꯥꯗꯦ ꯍꯥꯏꯕꯒꯤ ꯂꯥꯏꯚꯇꯣ ꯊꯥꯗꯣꯛꯄꯤꯌꯣ ꯍꯥꯏꯖꯕꯅꯤꯗ ꯍꯣ ꯑꯣꯏꯃꯥ ꯈ꯭ꯋꯥꯡ ꯅꯥꯏꯅꯤ ꯄ꯭ꯔꯦꯃꯤ ꯑꯩ ꯑꯗꯨꯝ ꯊꯥꯒꯦꯀꯣ ꯑꯩꯗꯤ ꯅꯦꯠ ꯐ꯭ꯔꯤꯅꯦ ꯑꯩ ꯑꯗꯨꯝ ꯊꯥꯒꯦ ꯃꯣꯕꯥꯏꯜ ꯆꯥꯔꯖꯇꯤ ꯇꯧꯔꯝꯒꯦꯀꯣ ꯃꯣꯕꯥꯏꯜ ꯅꯣꯡꯉꯥꯜꯂꯒ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯗꯤ ꯂꯣꯏꯔꯦꯗꯅ ꯀꯩꯅꯣ ꯃꯦꯗꯦꯜꯒ ꯄꯤꯁꯜꯂꯛꯑꯦꯅꯤ ꯄ꯭ꯔꯦꯃꯤꯁꯦ ꯇꯈꯦꯜꯒꯤ ꯄ꯭ꯔꯦꯃꯤ ꯀꯌꯥꯗ ꯊꯥꯒꯦ ꯆꯦ ꯇꯈꯦꯜ ꯄ꯭ꯔꯦꯃꯤꯒꯤꯁꯦ ꯄꯨꯡ ꯑꯃꯗ ꯀꯩꯅꯣ ꯊꯥꯕꯅꯦ ꯄꯨꯡ ꯑꯃꯗ ꯊꯥꯕꯅꯦ ꯅꯨꯡꯊꯤꯟꯒꯤ ꯉꯔꯥꯡꯗꯧꯅ ꯍꯌꯤꯡ ꯈꯣꯏ パイꯕ ꯍꯧꯅꯈꯤꯕ ꯃꯥꯜꯂꯤꯕꯣ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯍꯌꯤꯡ ꯈꯣꯏ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯍꯥꯏꯕ ꯃꯥꯒꯤ ꯕꯤꯖꯤ ꯎꯠꯂꯝꯃꯒ ꯂꯣꯏ ꯄꯥꯏꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯍꯌꯤꯡ ꯈꯣꯏꯁꯦ ꯄꯥꯏꯁꯜꯂꯨ ꯑꯩ ꯉꯁꯤ ꯏꯕꯣꯍꯜ ꯂꯥꯛꯇꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯏꯕꯣꯍꯜ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯃꯥꯛ ꯂꯥꯛꯇꯦ ꯏꯆꯦ ꯇꯈꯦꯜ ꯐꯣꯟꯗ ꯊꯥꯏ ꯂꯥꯏꯚ ꯐꯣꯟꯗ ꯊꯥꯎ ꯍꯥꯏꯕ ꯐꯣꯟꯗ ꯊꯥꯏ ꯍꯥꯏꯕ ꯍꯣꯏ ꯇꯣꯛꯂꯒꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯅꯤ ꯑꯩꯁꯨ ꯂꯥꯛꯄ ꯉꯝꯃꯣꯏ ꯑꯩꯒꯤꯁꯨ ꯂꯥꯏꯚ ꯊꯥꯔꯤꯕ ꯀꯧꯕꯅꯤꯅ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯃꯇꯝ ꯑꯃ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯕꯤꯌꯣꯕ ꯑꯗꯨꯅ ꯐꯗꯣꯏꯅꯤ ꯂꯩꯁꯥꯝꯗ ꯍꯦꯜꯂꯣ ꯏꯆꯦ ꯂꯩꯁꯥꯡꯊꯦꯝ ꯏꯆꯦ ꯍꯦꯜꯂꯣ ꯏꯆꯦ ꯍꯦꯜꯂꯣ ꯆꯦ ꯍꯥꯏꯕꯀꯣ ꯂꯩꯁꯥꯡꯊꯦꯝ ꯀꯩꯅꯣ ꯑꯅꯧꯕꯅꯤꯀꯣ ꯅꯪꯁꯦ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯔꯤꯅꯣ ꯇꯧꯁꯟꯕꯗꯣ ꯌꯥꯔꯤꯉꯩ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯁꯨ ꯑꯗꯨꯝ ꯍꯟꯖꯔꯛꯀꯦ ꯅꯠꯇꯦꯗ ꯄꯨꯡ ꯀꯌꯥꯗ ꯊꯥꯒꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯆꯦ ꯇꯈꯦꯜ ꯄ꯭ꯔꯦꯃꯤ ꯄꯨꯡ ꯑꯃꯗ ꯊꯥꯕꯅꯤ ꯀꯣꯟꯖꯝ ꯔꯣꯃꯤ ꯃꯨꯞꯁꯦ ꯇꯩꯁꯜꯂꯣ ꯃꯨꯞ ꯀꯥꯏꯅꯣ ꯃꯨꯞꯇꯤ ꯄꯤꯁꯨ ꯄꯤꯔꯛꯇꯅ ꯅꯪ ꯁꯣꯐꯤꯌꯥ ꯋꯥꯍꯦꯡꯕꯝ ꯍꯩꯃꯥ ꯍꯤꯡꯆꯥꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯃ ꯅꯨꯡꯉꯥꯏꯔꯤꯅꯦ ꯁꯣꯐꯤꯌꯥ ꯏꯆꯦ ꯇꯈꯦꯜ ꯅꯨꯡꯊꯤꯜ ꯄꯨꯡ ꯑꯃꯗ ꯊꯥꯏꯌꯦ ꯄ꯭ꯔꯦꯃꯤꯒꯤ ꯂꯥꯏꯐꯁꯦ ꯀꯣꯟꯖꯅꯦ ꯑꯩꯈꯣꯏ ꯍꯦꯔꯣꯗ ꯐꯣꯟ ꯊꯥꯡꯒꯠꯇꯦ ꯃꯥ ꯐꯣꯟ ꯊꯥꯡꯒꯠꯇꯦ ꯍꯥꯏꯌꯦ ꯅꯪ ꯍꯦꯔꯣꯗꯣ ꯈꯔ ꯅꯥꯇ꯭ꯔꯪ ꯆꯠꯄ ꯃꯥꯜꯂꯦ ꯄꯨꯡꯀꯣꯏꯗ ꯀꯣꯏꯅ ꯂꯩ ꯃꯥ ꯐꯣꯟ ꯊꯥꯡꯒꯠꯂꯛꯑꯣꯏꯕ ꯑꯩ ꯈꯪꯉꯦꯕ ꯃꯥꯛꯇꯣ ꯆꯦ ꯑꯩ ꯀꯣꯟꯅ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯣ ꯍꯥꯏꯕꯀꯣ ꯆꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯣ ꯂꯩꯁꯥꯡꯊꯦꯝꯅ ꯍꯥꯏꯔꯛꯏꯕꯀꯣ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦ ꯑꯅꯧꯕ ꯂꯥꯛꯄ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯣ ꯖꯣꯏꯟ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯂꯥꯛꯄ ꯃꯌꯥꯝ ꯖꯣꯏꯟ ꯇꯧꯕꯤꯌꯣ ꯑꯩꯉꯣꯟꯗꯁꯨ ꯅꯧꯅ ꯎꯕꯤꯕ ꯂꯩꯔꯒꯗꯤ ꯐꯠ ꯖꯣꯏꯟ ꯇꯧꯁꯜꯂꯝꯃꯣ ꯁꯤꯗ ꯂꯥꯏꯚꯇ ꯂꯥꯛꯄꯤꯕ ꯃꯌꯥꯝꯕꯨꯁꯨ ꯄꯨꯝꯅꯃꯛꯇ ꯐꯠ ꯖꯣꯏꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯤꯡꯉꯣꯜ ꯑꯩꯗꯤ ꯂꯥꯏꯚ ꯅꯨꯡꯗꯥꯡꯗꯋꯥꯏ 11:30 ꯃ꯭ꯌꯨꯠꯅꯤ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯅꯤꯡꯉꯣꯜ ꯑꯣꯏꯃꯥ 11:30ꯗ ꯂꯥꯏꯚ ꯊꯥꯏꯔꯣ ꯍꯥꯏꯁꯦ ꯑꯁ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯂꯩꯅꯥꯕ꯭ꯔꯣ ꯍꯥꯏ ꯁꯣꯐꯤꯌꯥ ꯀꯧꯔꯦꯀꯣ ꯁꯣꯐꯤꯌꯥ ꯋꯥꯍꯦꯡꯕꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯣꯐꯤꯌా ꯑꯩ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯑꯥꯂꯨ ꯑꯃꯦꯠꯄ ꯑꯣꯏꯅ ꯆꯥꯔꯦ ꯁꯨꯅꯤꯇꯥ ꯏꯔꯨꯡꯕꯝ ꯁꯨꯅꯤꯇꯥ ꯍꯥꯏ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯍꯥꯏꯗꯨꯅꯦꯕ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯊꯧꯅꯥꯖꯝ ꯀꯩꯅꯣ ꯁꯪꯀꯔꯖꯤꯠ ꯁꯦ ꯏꯕꯥꯏ ꯄꯞꯖꯤ ꯁꯥꯟꯅꯔꯤꯕꯣ ꯃꯥ ꯄꯞꯖꯤ ꯁꯥꯟꯅꯔꯤꯀꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯥ ꯏꯀꯥꯏꯖꯩꯌꯦ ꯌꯥꯝꯅ ꯃꯉꯣꯟꯗ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂꯛꯀꯅꯣ ꯃꯥ ꯏꯀꯥꯏꯌꯦ ꯆꯦ ꯇꯈꯦꯜ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯂꯥꯏꯚ ꯊꯥꯈꯤꯕꯗꯣ ꯆꯦꯅ ꯅꯥꯏꯠꯇ ꯐꯣꯟ ꯚꯣꯂꯨꯝ
ꯇꯞꯊꯔꯒꯅꯦ ꯊꯥꯗꯣꯛꯄꯤꯌꯣ ꯍꯥꯏꯖꯕꯅꯦꯕ ꯑꯣ ꯆꯦ ꯇꯈꯦꯜ ꯃꯥꯒꯤꯅꯦ ꯄ꯭ꯔꯦꯃꯤꯒꯤꯗꯣ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯌꯨ ꯈꯔ ꯈꯔ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯌꯣꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯋꯥꯆ ꯇꯥꯏꯝ ꯁꯨꯗ꯭ꯔꯤꯕꯅꯦꯕ ꯑꯗꯨꯝ ꯑꯩꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯕ ꯋꯥꯆ ꯇꯥꯏꯝ ꯁꯨꯗꯕꯁꯤꯡ ꯑꯗꯨꯝ ꯈꯔ ꯈꯔ ꯑꯗꯨꯝ ꯁꯨꯍꯟꯁꯤ ꯍꯥꯏꯕꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯑꯦ ꯁꯪ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯑꯩ ꯃꯊꯧ ꯂꯩꯇ꯭ꯔꯒꯁꯨꯅꯦ ꯃꯥꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯒꯁꯨꯅꯦ ꯑꯗꯨꯝ ꯊꯥꯗꯣꯛꯅꯒ ꯊꯝꯕꯒꯁꯨ ꯌꯥꯎꯔꯦꯕ ꯆꯠꯄꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯃꯥ ꯌꯥꯝ ꯊꯤꯅ ꯆꯠꯂꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯃꯉꯣꯟꯗ ꯕ꯭ꯂꯣꯛ ꯁꯦꯝꯃꯨ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯃꯥꯗꯤ ꯆꯠꯄꯅꯤꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯣꯛꯏꯗꯅꯀꯣ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔ ꯅꯪ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯂꯧꯔꯒ ꯅꯪꯒꯤꯗꯣ ꯍꯥꯞꯆꯜꯂꯨꯗꯅ ꯀꯩꯅꯣ ꯁꯟꯖꯤꯞ ꯁꯤꯡꯍ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯁꯟꯖꯤꯞ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔꯦꯀꯣ ꯑꯆꯧꯕ ꯇꯨꯝꯐꯝ ꯀꯩꯅꯣ ꯇꯛꯈꯪꯅꯤꯃꯤꯅ ꯀꯩ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯍꯣꯏ ꯄ꯭ꯔꯦꯃꯤ ꯑꯅꯤ ꯏꯆꯦ ꯇꯈꯦꯜꯅꯅꯦ ꯍꯣꯏ ꯍꯥꯏꯔꯛꯑꯦꯀꯣ ꯏꯆꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯈꯪꯂꯦꯀꯣ ꯍꯣꯏ ꯄ꯭ꯔꯦꯃꯤ ꯑꯩꯗꯤ ꯈꯪꯖꯔꯦ ꯂꯩꯁꯥꯡꯊꯦꯝꯅ ꯃꯦꯁꯦꯁ ꯗꯤꯂꯦꯠ ꯇꯧꯈꯔꯦ ꯃꯦꯁꯦꯁ ꯀꯛꯊꯠꯄꯤꯒꯅꯨꯕ ꯃꯌꯥꯝ ꯂꯩꯅ ꯕ꯭ꯂꯣꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯣꯐꯤꯌꯥ ꯃꯤ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯂꯥꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯒ ꯑꯗꯨꯝ ꯈꯔ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯕ꯭ꯂꯣꯛ ꯍꯥꯡꯕꯁꯨ ꯍꯥꯡꯗꯕꯁꯨ ꯍꯥꯡꯗꯕ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝꯅꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯄꯞꯖꯤ ꯂꯚꯔ ꯍꯣꯏ ꯄꯞꯖꯤ ꯂꯚꯔꯅꯦ ꯃꯥ ꯄꯞꯖꯤ ꯍꯧꯈ꯭ꯔꯗꯤ ꯀꯧꯀ ꯈꯨꯝꯄꯣꯟꯇꯦꯀꯣ ꯑꯗꯨꯅꯤ ꯃꯤ ꯑꯃ ꯍꯥꯠꯈ꯭ꯔꯕꯅꯤꯀꯣ ꯃꯤ ꯑꯃ ꯍꯥꯠꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏꯈꯔꯦ ꯁꯣꯐꯤꯌꯥ ꯋꯥꯏꯃꯪ ꯀꯔꯤ ꯑꯥꯂꯨꯅꯣ ꯏꯔꯣꯜꯂꯤꯗꯣ ꯑꯩꯁꯦ ꯑꯥꯂꯨꯅꯤ ꯑꯥꯂꯨ ꯀꯣꯔꯣꯛ ꯀꯣꯏꯕ ꯑꯥꯂꯨꯗꯣ ꯑꯗꯨꯒꯤꯗꯣ ꯇꯦꯂꯦꯁ ꯎꯇꯣꯡꯉꯥꯒ ꯇꯧꯔꯒ ꯃꯣꯔꯣꯛ ꯁꯥꯔꯞ ꯇꯧꯅ ꯀꯪꯃꯦꯠ ꯃꯦꯠꯂꯒ ꯆꯥꯔꯤꯕꯅꯦ ꯄꯥꯄꯔꯒ ꯍꯧꯔꯒ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯃꯌꯥꯝ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯀꯅꯨ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤ ꯀꯩꯅꯣ ꯁ꯭ꯋꯤꯇꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜꯅ ꯏꯝꯐꯥꯜ ꯅꯤꯌꯣꯕ꯭ꯔꯥ ꯏꯝꯐꯥꯜ ꯀꯩꯅꯣꯝ ꯍꯥꯏꯔꯦꯀꯣ ꯄ꯭ꯔꯦꯃꯤ ꯍꯥꯏ ꯏꯕꯥꯏꯗ ꯍꯥꯏ ꯇꯧꯔꯛꯑꯦ ꯂꯩꯁꯥꯡꯊꯦꯝ ꯆꯦ ꯑꯩꯒꯤ ꯌꯨꯇꯨꯞꯇ ꯃꯤꯡ ꯑꯩꯅꯤ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯠꯆꯥ ꯑꯩꯅꯤꯗꯨꯔ ꯍꯥꯏꯁꯦ ꯈꯪꯉꯦ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯣ ꯍꯥꯏꯌꯦ ꯑꯩꯅꯤꯗꯤ ꯈꯪꯉꯦ ꯀꯩꯅꯣ ꯑꯩꯅꯤꯗꯣ ꯀꯨꯏꯔꯦ ꯍꯦꯛ ꯎꯗꯕ ꯀꯩꯅꯣ ꯃꯦꯝ ꯀꯗꯥꯏꯅꯣ ꯑꯩꯁꯦ ꯁꯤꯜꯆꯔꯒꯤꯅꯦ ꯍꯥꯏ ꯁꯤꯁ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯅꯣꯅꯤ ꯊꯦꯡꯛ ꯌꯨ ꯑꯁꯥꯂ꯭ꯌꯨ ꯊꯦꯡꯛ ꯌꯨ ꯀꯣꯟꯖꯦꯝ ꯑꯩꯒꯤꯗꯤ ꯍꯥꯏꯕꯤꯗꯦ ꯃꯌꯥꯝ ꯀꯣꯟꯖꯦꯝ ꯔꯣꯃꯤꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨ ꯀꯩꯒꯤ ꯍꯥꯏꯗꯣꯏꯅꯣ ꯑꯁꯤꯗ ꯑꯩꯅ ꯕ꯭ꯂꯨ ꯄꯤꯁꯤꯡꯁꯦ ꯃꯣꯏ ꯂꯣꯏ ꯆꯪꯉꯒ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯤ ꯀꯩꯅꯣ ꯊꯧꯅꯥꯖꯝ ꯀꯣꯟꯖꯝ ꯔꯣꯃꯤꯒꯤꯁꯨ ꯂꯥꯏꯚ ꯊꯥꯕꯅꯦ ꯃꯌꯥꯝ ꯃꯥꯒꯤꯅ ꯅꯪꯒꯤꯗꯣ ꯄꯨꯡꯗꯣ ꯈꯪꯗꯦꯅꯦ ꯉꯁꯥꯏ ꯕꯣꯏꯕꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯉꯁꯥꯏ ꯆꯪꯉꯝꯕꯗꯣ ꯇꯞꯇꯥꯏꯁꯨ ꯋꯥꯔꯤ ꯁꯨꯅꯊꯣꯛꯑꯦ ꯅꯨꯡꯉꯥꯏꯊꯣꯛꯈ꯭ꯔꯦ ꯆꯦ ꯑꯃꯨꯛꯀ ꯅꯣꯛꯐꯦꯠ ꯇꯧꯕꯤꯔꯣ ꯐꯖꯔꯕ ꯃꯃꯥ ꯁꯤꯁꯦ ꯅꯤꯉꯣꯜ ꯑꯩꯒꯤ ꯂꯥꯏꯚꯇ ꯂꯥꯛꯇ꯭ꯔꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯀꯣ ꯅꯤꯉꯣꯜ ꯍꯣꯏ ꯆꯦ ꯀꯩꯕ ꯆꯦ ꯀꯤꯆꯦꯟ ꯑꯩ ꯁꯣꯏꯗꯅ ꯌꯦꯡꯖꯒꯦꯀꯣ ꯑꯩ ꯁꯥꯔꯦ 11:30 ꯂꯥꯛꯄ ꯉꯝꯗꯧ ꯃꯥꯟꯗꯦꯀꯣ ꯑꯩꯅꯦ ꯑꯗꯨꯒꯅꯦ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯑꯗꯨꯝ ꯌꯦꯡꯖꯒꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅꯦ ꯃꯥꯗꯤ ꯊꯦꯡ ꯄꯞꯖꯤ ꯁꯥꯟꯅꯕꯅꯤꯅꯅꯦ ꯑꯗꯨꯝ ꯃꯥ ꯑꯗꯨꯝꯅꯦ ꯀꯩꯅꯣ ꯃꯨꯠꯊꯠꯆꯅꯤꯀꯣ ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯑꯗꯨꯝ ꯗꯤꯟꯗ ꯌꯦꯡꯖꯒꯦꯀꯣ ꯄ꯭ꯔꯦꯃꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯒꯦꯀꯣ ꯑꯗꯨꯒ ꯆꯦ ꯃꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤꯅꯦ ꯑꯩ ꯑꯗꯨꯝ ꯊꯥꯔꯒ ꯊꯝꯒꯦ ꯑꯗꯨꯒ ꯆꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯂꯩꯇ꯭ꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯀꯃꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯑꯗꯨꯝ ꯊꯥꯔꯒꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯄꯞꯖꯤ ꯁꯥꯟꯅꯔꯛꯄꯗ ꯑꯗꯨꯝ ꯃꯨꯠꯊꯠꯆꯔꯅꯦꯕꯀꯣ ꯏꯆꯦ ꯅꯤꯉꯣꯜ ꯅꯨꯡꯁꯤꯁꯦ ꯅꯨꯡꯉꯥꯏꯇꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯌꯦꯡꯕꯤꯕꯩ ꯑꯁ ꯑꯩꯗꯤ ꯅꯨꯡꯉꯥꯏꯌꯦ ꯅꯪ ꯅꯆꯥꯏꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯑꯩꯗꯤ ꯑꯁꯦꯡꯒꯤꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯃ꯭ꯌꯨꯠꯇ ꯊꯝꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯉꯤ ꯀꯧꯈꯨꯝꯃꯛꯇꯕ ꯃꯇꯥꯡꯗꯨꯗꯤ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯉꯝꯁꯦꯜ ꯇꯨꯄꯥ ꯕ꯭ꯂꯣꯛ ꯀꯩ ꯁꯣꯐꯤꯌꯥ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯣ ꯁꯣꯐꯤꯌꯥ ꯀꯅꯦꯛ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯆꯦꯅꯦꯜꯗꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦꯕꯀꯣ ꯄ꯭ꯔꯦꯃꯤ ꯏꯆꯦ ꯇꯈꯦꯜ ꯑꯩꯁꯨ ꯍꯥꯠꯀꯦ ꯇꯧꯕ ꯑꯗꯨꯕꯨ ꯏꯆꯦꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅꯤ ꯈꯟꯅ ꯍꯥꯠꯈꯤꯗꯦ ꯇꯧꯅꯨꯀꯣ ꯍꯥꯠꯇꯣꯛꯅꯕ ꯌꯥꯗꯦ ꯗꯦꯁꯤ ꯑꯥꯂꯨ ꯆꯥꯏ ꯑꯩꯈꯣꯏ ꯆꯦ ꯅꯤꯉꯣꯜꯗꯤ ꯗꯦꯁꯤ ꯑꯥꯂꯨ ꯆꯥꯏ ꯀꯦꯖꯤꯗꯅꯦ ꯂꯨꯄꯥ 25 ꯇꯥꯏ ꯄ꯭ꯔꯦꯃꯤꯁꯅ ꯀꯩꯅꯣꯅꯦ ꯃꯃꯤ ꯂꯣꯡꯈꯥꯛ ꯂꯣꯡꯕ ꯑꯃ ꯊꯥꯔꯛꯏꯁꯤꯕꯨ ꯀꯤꯕꯨ ꯀꯤꯖꯩꯌꯦ ꯃꯪꯗꯒ ꯎꯗꯣ ꯑꯣꯏꯔꯅꯤꯌꯦ ꯍꯧꯖꯤꯛ ꯒꯨꯍꯥꯇꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯌꯦꯀꯣ ꯑꯦꯂꯣꯛꯁꯅ ꯀꯩꯕ ꯑꯦꯛꯖꯣꯝ ꯔꯥꯏꯅꯣꯅ ꯍꯥꯏꯕ ꯍꯧꯖꯤꯛ ꯒꯨꯍꯥꯇꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯌꯦ ꯑꯩꯗꯤ ꯒꯨꯍꯥꯇꯤꯗ ꯂꯩꯇꯦ ꯑꯩꯗꯤ ꯁꯤꯜꯆꯔꯗ ꯂꯩꯌꯦ
ꯂꯩꯁꯥꯡꯊꯦꯝꯅ ꯕꯦꯕꯤ ꯕ꯭ꯂꯣꯛꯇꯤ ꯂꯥꯛꯄ ꯎꯗꯦꯅꯦ ꯍꯣꯏ ꯑꯩ ꯕ꯭ꯂꯣꯛ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛ ꯍꯥꯞꯇ꯭ꯔꯦ ꯑꯩ ꯉꯔꯥꯡ ꯕ꯭ꯂꯣꯛ ꯑꯃ ꯍꯥꯞꯈꯤꯕꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯍꯥꯞꯈꯤꯕꯅꯤ ꯈꯤꯇꯪ ꯌꯦꯡꯁꯟꯕꯤꯌꯣ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯟ ꯎꯁꯤꯠꯇ꯭ꯔꯗꯤ ꯍꯥꯠꯄ ꯇꯥꯕ ꯄ꯭ꯔꯦꯃꯤ ꯍꯣꯏ 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 ꯑꯩꯗꯤ ꯄ꯭ꯔꯦꯃꯤꯗ ꯅꯨꯡꯊꯪꯅ ꯊꯥꯃꯟꯗ ꯃꯥ ꯃꯀꯣꯛꯀ ꯀꯣꯞꯄꯝꯃꯅꯤ ꯃꯥ ꯀꯧ ꯈꯨꯝꯗꯕꯩ ꯅꯨꯡꯊꯪꯅ ꯑꯗꯨꯝ ꯊꯥ ꯂꯩꯔꯕꯅꯦ ꯄ꯭ꯔꯦꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯌꯣ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯄ꯭ꯔꯦꯃꯤꯒꯤ ꯆꯦꯅꯦꯜꯗꯁꯨ ꯆꯪꯕꯤꯌꯨ ꯑꯩꯒꯤꯁꯨ ꯁꯦꯝꯅꯤ ꯂꯥꯏꯚ ꯂꯥꯛꯄꯤꯗ꯭ꯔꯁꯨ ꯚꯤꯗꯤꯑꯣ ꯋꯥꯆ ꯇꯧꯕꯤꯌꯣ ꯍꯣꯏ ꯏꯆꯦ ꯇꯈꯦꯜ ꯅꯪꯒꯤꯗꯤ ꯑꯗꯨꯝ ꯑꯩ ꯂꯥꯛꯏꯗꯨꯅꯦ ꯄ꯭ꯔꯦꯃꯤꯒꯤꯁꯨ ꯆꯠꯂꯤ ꯏꯆꯦ ꯇꯈꯦꯜꯒꯤꯁꯨ ꯆꯠꯂꯦ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯅꯪ ꯇꯧꯔꯧꯔꯥ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯒꯤ ꯃꯦꯁꯦꯁ ꯉꯥꯏꯔꯛꯏꯁꯦ ꯅꯪ ꯊꯥꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯔꯣꯃꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦꯅꯦ ꯅꯪ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯑꯝꯇ ꯇꯧꯔꯛꯑꯣꯏ ꯈꯪꯉꯨ ꯂꯩꯅꯥ ꯕ꯭ꯂꯣꯛ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡ ꯐꯨꯜ ꯋꯥꯁ ꯇꯧꯅꯁꯤꯀꯣ ꯃꯌꯥꯝ ꯐꯨꯜ ꯋꯥꯁ ꯇꯧꯅꯁꯤ ꯍꯥꯏꯁꯤ ꯑꯗꯨꯝ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯈꯔ ꯑꯃꯁꯨ ꯇꯧꯔꯤ ꯈꯔ ꯑꯃꯁꯨ ꯇꯧꯗꯦ ꯑꯗꯨꯃꯛꯄꯨ ꯌꯥꯔꯤꯈꯩꯗꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯁꯥꯡꯕꯁꯨ ꯇꯦꯟꯕꯁꯨ ꯃꯤꯅꯤꯠ 3-4 ꯈꯤꯇꯪꯗꯤ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯣꯏꯗꯣꯏꯅꯦ ꯃꯤꯅꯤꯠ 4 ꯈꯪꯗꯦ ꯑꯗꯨꯝ ꯈꯛꯇꯪ ꯑꯣꯏꯁꯨ ꯌꯦꯡꯕꯤꯌꯨ ꯐꯨꯜ ꯋꯥꯁ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯗꯤ ꯃꯤ ꯄꯨꯂꯞꯁꯨ ꯇꯧꯔꯤ ꯍꯥꯏꯔꯒꯅꯤ ꯑꯗꯣ ꯀꯅꯥꯁꯨ ꯇꯧꯕ ꯌꯥꯎꯄꯣꯟꯇꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯇꯧꯔꯤ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯅꯣꯏꯅ ꯊꯥꯖꯔꯣꯏꯗꯣꯏꯅꯦ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯔꯤꯑꯕꯀꯣ ꯑꯩꯗꯤ ꯃꯣꯅꯣ ꯑꯣꯏꯗꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯌꯦꯕꯀꯣ ꯑꯗꯨꯅꯤꯗ ꯁꯦ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯈꯤꯒꯦ ꯁꯥꯏ ꯀꯣꯜ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦ ꯁꯪꯀꯔꯖꯤꯅ ꯍꯥꯏꯕꯀꯣ ꯃꯣꯏꯒꯤ ꯁꯥꯏꯗꯣ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦ ꯕꯦꯛ ꯀꯃꯦꯟ ꯎꯅꯤꯡꯗꯦꯀꯣ ꯏꯆꯦ ꯇꯈꯦꯜ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯏꯆꯦ ꯇꯈꯦꯜ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯂꯩꯁꯥꯡꯊꯦꯝꯅ ꯐꯔꯦ ꯏꯆꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯀꯦ ꯂꯩꯁꯥꯡꯊꯦꯝ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ 1 ꯑꯋꯥꯔꯗꯤ ꯐꯥꯗ꯭ꯔꯤꯀꯣ 1 ꯑꯋꯥꯔꯇꯪ ꯉꯥꯏꯔꯗꯤ ꯏꯆꯦ ꯃꯣꯃꯤ ꯍꯣꯏꯁꯨ ꯂꯣꯏ ꯂꯥꯛꯑꯗꯝꯅꯤ ꯃꯌꯥꯝ ꯀꯩꯕ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨ ꯑꯅꯤꯇꯥ ꯅꯪ ꯍꯟꯗꯛꯀꯤ ꯃꯥꯡꯉꯕ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯐꯣꯟ ꯊꯥꯡꯒꯠꯂꯣꯏꯗꯣꯏꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯁꯥꯞ ꯇꯧꯈꯤꯕ ꯀꯨꯏꯔꯦ ꯅꯤꯉꯣꯜ ꯅꯪꯅ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯌꯦꯡꯉꯦ ꯀꯃꯦꯟ ꯄꯤꯗꯦ ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯕꯅꯤꯅ ꯀꯃꯦꯟ ꯄꯤꯔꯛꯈꯤꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯅꯧꯕꯅꯤ ꯅꯤꯉꯣꯜ ꯍꯥꯏꯕ ꯑꯗꯣ ꯆꯦ ꯃꯃꯥ ꯀꯩꯅꯣꯅꯦ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯌꯦꯡꯉꯒꯗꯤ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯨ ꯍꯥꯏꯕꯀꯣ ꯖꯍꯥꯒꯤ ꯚꯤꯗꯤꯑꯣꯗꯁꯨꯅꯦ ꯑꯗꯨꯝ ꯌꯦꯡꯉꯒꯗꯤ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯎꯄꯦꯟꯗ꯭ꯔꯣ ꯀꯉꯥꯕꯝ ꯁꯤꯁ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯑꯩ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ 1 ꯘꯟꯇꯥꯔꯣꯝ ꯋꯥꯠꯂꯤꯀꯣ 11 ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯒꯦ ꯑꯩꯒꯤ ꯂꯥꯛꯀꯗꯕ ꯏꯆꯦꯁꯤꯡ ꯃꯌꯥꯝ ꯂꯥꯛꯇ꯭ꯔꯤꯑꯕ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯋꯥꯠꯂꯦꯕ ꯃꯣꯏꯁꯦ 10 ꯂꯥꯛꯇꯣꯏꯅꯦ ꯑꯗꯣ ꯃꯣꯏ ꯂꯥꯛꯀꯥꯟꯗ ꯃꯣꯏꯒꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯒꯦ ꯑꯗꯨꯒ ꯇꯨꯝꯒꯅꯦꯕ ꯁꯦ ꯒꯨꯗ ꯅꯥꯏꯠ ꯇꯨꯝꯅꯤꯡꯉꯦ ꯂꯩꯅꯥ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕ꯭ꯔో ꯍꯣꯏ ꯍꯣꯏ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯟ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦꯗꯤ ꯀꯃꯦꯟ ꯈꯨꯄꯤꯗ ꯑꯁꯦ ꯏꯆꯦ ꯇꯈꯦꯜꯅ ꯍꯥꯏ ꯆꯞ ꯆꯥꯅ ꯆꯨꯝꯃꯕꯅꯦ ꯃꯌꯥꯝ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯕꯀꯣ ꯂꯥꯏꯛ 1 ꯂꯥꯏꯛ 2 ꯂꯥꯏꯛ 27 ꯂꯥꯏꯛ 40 ꯂꯥꯏꯛ 30 ꯀꯥꯏꯅ ꯍꯥꯏꯗꯣ ꯑꯗꯨꯏꯗꯣ ꯂꯥꯏꯛꯇꯨꯅ ꯀꯩꯁꯨꯝ ꯇꯧꯒꯗꯕ ꯅꯠꯇꯦꯕ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯍꯥꯏꯅ ꯈꯪꯗꯣꯏꯗꯣ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯑꯀꯨꯞꯄ ꯋꯥꯔꯗ ꯂꯩꯗꯅꯀꯣ ꯚꯤꯗꯤꯑꯣ ꯑꯃꯗꯗꯤ ꯋꯥꯔꯗ ꯑꯃꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃꯈꯛꯇꯪ ꯁꯠꯂꯒ ꯍꯥꯏꯔꯛꯑꯣꯕ ꯑꯃꯈꯛ ꯌꯥꯝꯗ꯭ꯔꯕꯗ ꯑꯃꯈꯛ ꯑꯗꯨꯃ ꯁꯠꯂ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯈꯪꯗꯣꯏꯅꯦꯕ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯑꯗꯣ ꯑꯩ ꯂꯥꯏꯛ ꯗꯟ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯠꯇꯦꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯤꯁꯦ ꯂꯥꯏꯛ ꯗꯟ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ minute 10 ꯁꯥꯡꯕ ꯚꯤꯗꯤꯑꯣꯗꯣ minute 2 ꯈꯛꯇꯪ minute 3 ꯈꯛꯇꯪ ꯌꯦꯡꯕꯗ ꯃꯉꯣꯟꯗ ꯀꯩꯁꯨ ꯃꯥꯡꯗꯣꯏ ꯅꯠꯇꯦꯕ ꯑꯗꯣ ꯌꯦꯡꯉꯦ ꯍꯥꯏꯁꯨ ꯊꯣꯛꯄ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯦ ꯌꯦꯡꯉꯦ ꯍꯥꯏꯁꯨ ꯊꯣꯛꯄ ꯑꯗꯣ ꯃꯉꯣꯟꯗ ꯀꯩꯝ ꯀꯥꯟꯅꯗꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯣ ꯃꯤ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯤꯕ ꯃꯤꯗꯨꯒꯤ ꯈꯜꯂꯒꯅꯦ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯕ ꯃꯤꯗꯨꯒꯤ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯕ ꯀꯣꯟꯖꯪꯕ ꯃꯤ ꯑꯅꯤꯇꯥ ꯂꯥꯛꯂꯕ ꯌꯦꯡꯉꯨ ꯍꯥꯏꯌꯦ ꯑꯅꯤꯇꯥꯁꯦ ꯂꯥꯛꯑꯦ ꯑꯃꯨꯛꯀ ꯃꯥꯡꯈ꯭ꯔꯦ ꯑꯅꯤꯇꯥꯁꯦ ꯉꯁꯤ ꯊꯤꯛ ꯇꯧꯗ ꯌꯥꯔꯣꯏꯗꯣꯔꯤ ꯍꯣꯏ ꯅꯤꯉꯣꯜ ꯍꯣꯏ ꯃꯥꯅꯤꯕ ꯏꯆꯦ ꯑꯩꯅ ꯍꯥꯏꯁꯦ ꯏꯆꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯨꯏꯅ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯀꯅꯥꯅꯣ ꯑꯩꯔꯣ ꯀꯨꯏꯅ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯁꯤꯕꯨ ꯇꯧꯕꯨꯗꯤ ꯉꯁꯥꯏꯅꯦ ꯑꯩꯁꯦ ꯑꯉꯥꯡꯒꯤ ꯌꯣꯒꯥꯒꯤꯅꯦ ꯃꯣꯏ ꯄꯤꯔꯥꯃꯤꯠꯀꯤ ꯍꯧꯔꯤꯑꯕ ꯍꯧꯖꯤꯛꯅꯦꯀꯣ ꯑꯗꯨꯅ ꯃꯣꯏ ꯃꯦꯝꯅ ꯀꯧꯔꯛꯇꯅꯁꯨ ꯆꯠꯂꯨꯏ ꯂꯩꯗꯤ ꯂꯩꯕꯅꯤꯌꯦ ꯂꯥꯡꯒꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯌꯦꯡꯍꯜꯂꯒ ꯌꯦꯝꯃꯤ ꯏꯕ ꯃꯤ ꯌꯥꯎꯔꯦ ꯑꯗꯨꯗ ꯁꯨꯝ ꯈꯪꯉꯦ ꯍꯣꯏ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯌꯦꯡꯍꯜꯂꯒ ꯌꯦꯝꯃꯤ ꯏꯕ ꯌꯥꯎꯔꯦ ꯑꯣꯏꯃꯥ
ꯂꯣꯏꯔꯦ ꯋꯥꯔꯤ ꯂꯣꯏꯔꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯃꯇꯥꯡꯅꯤꯀꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯌꯥꯝ ꯊꯤꯅ ꯅꯣꯛꯅꯤꯡꯉꯦ ꯑꯁꯦꯡꯕ ꯀꯣꯛꯀ ꯍꯥꯀꯠꯆꯔꯦ ꯆꯦ ꯇꯈꯦꯜꯒꯤ ꯀꯃꯦꯟꯁꯦ ꯄꯥꯔꯒ ꯏꯕ ꯆꯦ ꯇꯈꯦꯜꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯝꯒꯗ꯭ꯔꯥ ꯌꯦꯡꯉꯝꯃꯣꯏꯗ꯭ꯔꯥ ꯀꯔꯤ ꯈꯜꯂꯦ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯑꯣꯏ ꯃꯥ ꯈ꯭ꯋꯥꯡ ꯅꯥꯕꯅ ꯂꯣꯏꯔꯦꯅꯦ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯗꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦ ꯇꯈꯦꯜ ꯄ꯭ꯔꯦꯃꯤ ꯍꯥꯏ ꯃꯃꯥꯁ ꯀꯤꯠꯆꯦꯟꯅ ꯂꯩ ꯍꯥꯏꯔꯦ ꯃꯃꯥ ꯂꯩ ꯌꯥꯏꯌꯦ ꯑꯗꯣ ꯑꯅꯤꯇꯥ ꯂꯩꯇꯦ ꯑꯅꯤꯇꯥ ꯀꯥꯏ ꯃꯥꯡꯈ꯭ꯔꯅꯣ ꯈꯪꯗꯦ ꯆꯦ ꯇꯈꯦꯜ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯗꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯆꯦꯒꯤ ꯀꯃꯦꯟꯗꯁꯨ उरमगनी दुगा अतोप मी कमेंटसु अइना कमेंट पीबा मयाम थेंगनरमगनी अदा चे तखेल अमता हाइरो अइसे मीगी वीडियो दा अदुम कमेंट इबा मतमदने खंगमगनी याबदो मीगी वीडियो दा येंगबा मानबरा मानदबरा आइना हाइदो अमता हाइबिरमोबा लइये चाक थोंगिने ओ अनिता नंगने प्रेमियस नाम अइदी वीडियो येंग लोइरगा टाइम सेट तौजे अइदी वीडियो येंग लोइरगा टाइम सेट तौजे रोमी काय चखरे चे मोमीगी लाइव लोइदोरे हुजिक चे केबा चे बिमचाजु लाआनी चे मोमीसु लाआनी चे अनुसु लाआनी हजि मी म्याम लाआनी को ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯈꯗꯥꯡ ꯄꯤꯔꯦ ꯑꯣꯟꯗꯣꯔꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦ ꯅꯤꯡꯉꯣꯜꯗꯤ ꯐꯨꯜꯗꯤ ꯌꯦꯡꯉꯝꯗꯧ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯅꯪꯒꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯣ ꯌꯥꯝꯕꯅꯤꯅ ꯑꯗꯨꯕꯨ ꯍꯥꯟꯅꯗꯤ ꯌꯦꯡꯉꯝꯒꯅꯤ ꯆꯦ ꯇꯈꯦꯜ ꯅꯪ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯒꯅꯨꯀꯣ ꯑꯩꯅꯦ ꯍꯥꯞ ꯌꯦꯡꯉꯁꯨ 2x ꯑꯗꯨꯝ ꯆꯠꯄ ꯌꯥꯎꯔꯦꯀꯣ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯀꯣ ꯑꯩ ꯑꯌꯥꯝꯕꯗꯤ ꯐꯨꯜ ꯌꯦꯡꯉꯦꯀꯣ ꯑꯩ ꯍꯥꯏꯁꯤꯅꯤ ꯅꯦꯠ ꯑꯦꯛꯗꯝ ꯐ꯭ꯔꯤꯅꯦ ꯑꯩꯉꯣꯟꯗꯁꯨ ꯑꯦꯝꯅꯦꯁꯨ ꯑꯩꯉꯣꯟꯗꯁꯨ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯇꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯅꯪ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯨ ꯃꯤ ꯃꯃꯥꯡꯗ ꯑꯣꯏ ꯂꯥꯏꯚꯇ ꯊꯝꯅꯦꯜ ꯁꯦꯝꯕ ꯇꯥꯛꯄꯤꯌꯨ ꯕꯥꯏ ꯂꯥꯏꯚꯇ ꯊꯝꯅꯦꯜ ꯁꯦꯝꯕ ꯇꯥꯛꯄꯤꯌꯨ ꯕꯥꯏ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯑꯣ ꯑꯗꯨꯃꯥꯏꯅ ꯊꯝꯅꯦꯜꯁꯨ ꯑꯞꯂꯣꯗ ꯇꯧꯕ ꯑꯣꯞꯁꯟ ꯄꯤꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯅꯝꯃꯒ ꯊꯝꯅꯦꯜ ꯁꯦꯝꯗꯣꯏꯃꯤ हाय सुषमा शर्मा हाय हेलो लइये कोंजमरोमी नंग काय मांगुरगे नंग ngang तारिये आई ngang याम नुसीबरो नमथिये नमथिये आइजले प्रेमी कुइरे नंगी कमेंट लाक्तब अइंगोंदा प्रेमी इचे तखेना वारौ खरे किट ओइमा ngasiगी ꯂꯩꯕꯥꯛꯁꯦ ꯉꯁꯤꯒꯤ ꯂꯩꯕꯥꯛꯁꯦ ꯍꯥꯏꯗ ꯂꯥꯏꯕꯛꯁꯦ ꯍꯥꯏꯕꯗꯨꯅ ꯉꯁꯤꯒꯤ ꯂꯩꯕꯥꯛꯁꯦ ꯀꯥꯏꯅ ꯅꯪ ꯂꯥꯏꯕꯛꯇꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯖꯦꯗꯦꯜ ꯖꯦꯗꯦꯜ ꯍꯥꯏꯔ ꯑꯅꯤꯇꯥꯅ ꯍꯦꯛꯇ ꯅꯣꯛꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇ ꯌꯨꯝ ꯌꯧꯔꯦ ꯍꯥꯏꯌꯦ ꯄꯩꯁꯥꯁꯨ ꯁꯦꯞ ꯑꯣꯏꯔꯦ ꯄ꯭ꯂꯁ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯐꯗ꯭ꯔꯣ ꯀꯤꯠ ꯃꯃꯥ ꯀꯤꯆꯦꯟ ꯑꯩꯒꯤꯗꯤ ꯅꯤꯡꯉꯣꯜ ꯃꯣꯕꯥꯏꯜ ꯑꯃ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯚꯤꯗꯤꯑꯣ ꯌꯦꯡꯅꯕꯒꯤ ꯑꯩꯅ ꯃꯤꯒꯤ ꯂꯥꯏꯚ ꯆꯠꯂꯤꯁꯦ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜꯗꯒꯤ ꯌꯦꯡꯉꯦ ꯊꯦꯡꯀ꯭ꯌꯨ ꯆꯦꯃꯥ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯦꯃꯤꯗꯨꯅꯤ ꯏꯆꯦ ꯇꯈꯦꯜ ꯂꯥꯛꯇꯦ ꯑꯩ ꯀꯨꯏꯔꯦ ꯑꯣꯅꯤꯡꯉꯦ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯅꯥꯎꯔꯦꯝ ꯄ꯭ꯔꯤꯌꯥ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦꯀꯣ ꯅꯥꯎꯔꯦꯝ ꯄ꯭ꯔꯤꯌꯥ ꯅꯪꯕꯨ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯑꯃꯐꯥꯎ ꯇꯧꯔꯝꯗ꯭ꯔꯤ ꯅꯪ ꯀꯩꯒꯤꯅꯣ ꯁꯨꯖꯥꯝꯖꯥꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯄꯨꯡ 10ꯗ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯑꯩꯒꯤ ꯂꯥꯏꯚꯁꯤꯗ ꯂꯥꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯂꯥꯏꯛ ꯇꯧꯗ꯭ꯔꯒꯗꯤ ꯅꯨꯡꯁꯤ ꯁꯩꯁꯛꯂꯣ ꯅꯨꯡꯁꯤ ꯁꯩꯁꯛꯅ ꯁꯛꯅ ꯑꯩꯅ ꯐꯝꯂꯤ ꯇꯣꯔꯕꯥꯟꯁꯤꯗ Which language you are speaking? ꯑꯩ ꯃꯅꯤꯄꯨꯔꯤꯗ ꯍꯥꯏꯖꯕꯅꯦ ꯆꯥꯛ ꯂꯣꯏꯔꯦ ꯇꯈꯦꯜꯒꯤ ꯃꯤꯡꯁꯦꯅ ꯍꯥꯏꯔꯦ ꯆꯥꯛ ꯂꯣꯏ ꯀꯤꯀꯤꯠ ꯇꯛꯂꯥꯁꯨ ꯑꯣꯏꯔꯦ ꯍꯥ ꯑꯣ ꯑꯠꯆꯥ ꯅꯪ ꯇꯛꯂꯥ ꯑꯣꯏꯔꯨꯕꯒꯤꯅꯦ ꯍꯥꯏꯕꯀꯣ ꯅꯪ ꯈꯣꯡꯅ ꯂꯥꯛꯏꯁꯦ ꯅꯤꯡꯉꯣꯜ ꯆꯥꯛ ꯄꯤꯖꯈꯤꯒꯦꯀꯣ ꯍꯣꯏ ꯆꯦ ꯇꯈꯦꯜ ꯆꯥꯛ ꯄꯤꯖꯔꯨꯔꯣ ꯑꯃꯨꯛꯀꯁꯨ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯆꯦ ꯇꯈꯦꯜꯒꯤ ꯂꯥꯏꯚꯇꯗꯤ ꯅꯤꯡꯇꯤꯒꯤ ꯂꯥꯛꯈꯤꯕꯅꯤꯀꯣ ꯍꯥꯏꯔꯒ ꯀꯞꯈꯔꯦꯀꯣ ꯆꯦ ꯇꯈꯦꯜ ꯄ꯭ꯔꯦꯃꯤꯅ ꯀꯩꯅꯣꯝ ꯍꯥꯏꯈꯔꯦ ꯇꯥꯕꯤꯔꯝꯃꯣ ꯍꯥꯟꯅ ꯀꯤꯠꯀꯤꯠ ꯀꯩꯅꯣ ꯀꯤꯠꯀꯤꯠꯇꯣ ꯇꯛꯂꯥ ꯑꯣꯏꯔꯦ ꯆꯦ ꯇꯈꯦꯜ ꯅꯥꯎꯔꯦꯝ ꯄꯤꯌꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯅꯨꯡꯁꯤꯕꯤ ꯅꯥꯎꯔꯦꯝ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯑꯥꯂꯨ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯖꯦꯗꯜ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕꯣ
ꯖꯦꯗꯜꯁꯦ ꯊꯥ ꯀꯌꯥ ꯁꯨꯔꯅꯣ ꯈꯪꯗꯦꯅꯦ ꯕꯁꯟꯇ ꯀꯨꯃꯥꯔ ꯃꯦꯀꯞ ꯀꯦꯟ ꯌꯨ ꯔꯤꯄꯤꯠ ꯋꯥꯠ ꯌꯨ ꯁꯦ ꯔꯥꯏꯠ ꯑꯥꯏ ꯗꯣꯟ ꯍꯔꯠ ꯑꯩ ꯃꯅꯤꯄꯨꯔꯤꯅꯤ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯀꯅꯤ ꯈꯪꯇꯜꯂꯦ ꯕꯁꯟꯇ ꯀꯨꯃꯥꯔ ꯃꯦꯀꯞ ꯍꯥꯏꯁꯦ ꯃꯩꯇꯩꯗꯤ ꯃꯥꯜꯂꯤꯀꯣ ꯁꯦ ꯅꯤꯡꯉꯣꯜ ꯑꯩꯁꯦ ꯆꯠꯂꯒꯦꯀꯣ ꯇꯨꯝꯅꯤꯡꯉꯦ ꯑꯉꯥꯡ ꯍꯧꯒꯠꯂꯅꯤꯀꯣ ꯍꯣ ꯀꯩꯅꯣ ꯄ꯭ꯔꯦꯃꯤ ꯅꯪ ꯆꯠꯂꯣꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯨꯡ ꯑꯃ ꯆꯞ ꯆꯥꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯁꯤ ꯆꯤꯗꯥꯡ ꯈ꯭ꯔꯥꯝ ꯆꯤꯡ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯛꯑꯅꯤꯀꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯃꯃꯥꯁꯦ ꯅꯤꯡꯉꯣꯜ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯚ ꯂꯥꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣꯗꯤ ꯐꯨꯜ ꯋꯥꯆꯅꯤ ꯍꯣꯏ ꯃꯃꯥ ꯆꯦꯃ ꯌꯥꯔꯦ ꯃꯤꯡ ꯐꯖꯕ ꯑꯃ ꯂꯩꯔꯦ ꯆꯦꯃ ꯍꯣꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯚ꯭ꯌꯨ ꯀꯥꯗꯦꯕ ꯑꯗꯨꯅꯦꯕ ꯑꯩꯅ ꯇꯜꯂꯤꯁꯦ ꯑꯩ ꯏꯔꯨꯖꯈꯤꯒꯦ ꯑꯣꯏ ꯅꯪ ꯃꯥꯡꯅ ꯀꯩꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯏꯅꯣ ꯏꯔꯨ ꯃꯥꯏꯊꯔ ꯍꯛꯆꯥꯡꯗꯣ ꯁꯦꯡꯗꯣꯛꯑꯀꯥꯟꯗ ꯆꯪꯉꯛ ꯌꯥꯗ꯭ꯔꯣ ꯀꯩꯅꯣꯕ ꯃꯤ ꯀꯅꯥꯝ ꯀꯣꯃꯦꯟ ꯏꯔꯛꯇꯣꯏꯁꯤꯕꯨ ꯀꯩꯅꯣ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔꯖꯥꯠꯂꯣ ꯑꯣ ꯑꯩꯗꯤ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯃꯥꯜꯂꯦ ꯊꯋꯥꯏ ꯋꯥꯔꯨꯔꯦꯅꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯅꯤꯡꯉꯣꯜ ꯆꯠꯄꯒꯤ ꯑꯌꯥꯕ ꯄꯤꯕꯒꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯍꯣꯏ ꯄ꯭ꯔꯦꯃꯤ ꯑꯗꯨꯝ ꯂꯥꯛꯁꯟꯕꯤꯌꯣ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯕꯤꯁꯅꯨ ꯀꯣꯟꯖꯝ ꯔꯣꯃꯤꯅ ꯍꯥꯏꯔꯦ ꯕꯤꯁꯅꯨ ꯍꯥꯏꯔꯦ ꯀꯩꯒꯤꯅꯣ ꯕꯤꯁꯅꯨ ꯍꯥꯏꯁꯤꯕꯨ ꯀꯤꯠꯀꯦꯠ ꯍꯥꯏꯈ꯭ꯔꯦꯅꯦ ꯑꯣꯏ ꯃꯥ ꯂꯣꯏꯔꯦ ꯀꯤꯠꯀꯤꯠꯁꯤꯒ ꯀꯤꯠꯀꯦꯠꯀ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯑꯩꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯅꯦ ꯄꯨꯛꯁꯨ ꯃꯟꯗꯤꯂꯥ ꯂꯩꯔꯦ ꯌꯥꯡꯅ ꯂꯨꯖꯔꯒ ꯂꯥꯛꯀꯦ ꯑꯣꯟꯗ ꯍꯣꯏ ꯑꯣꯀꯦ ꯀꯤꯠ ꯑꯣꯟꯗ ꯑꯗꯨꯝ ꯊꯝꯃꯝꯃꯣ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐꯇꯁꯨ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝ ꯄ꯭ꯔꯦꯃꯤꯒꯤ ꯂꯥꯏꯐꯁꯨ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1ꯗ ꯊꯥꯕꯅꯦ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯗ ꯑꯣꯏ ꯃꯤ ꯖꯦꯕꯜꯗꯣ ꯀꯩꯅꯣꯅꯦ ꯃꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯍꯣꯏꯕ ꯑꯩ ꯄꯥꯖꯗ꯭ꯔꯕꯅꯦ ꯃꯥꯒꯤ ꯀꯣꯃꯦꯟꯗꯣ ꯑꯗꯨꯅꯅꯦ ꯁꯨꯖꯤ ꯆꯅꯨ ꯕ꯭ꯂꯣꯛ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯁꯨꯖꯤ ꯑꯩ ꯏꯔꯣꯝꯕ ꯆꯥꯏ ꯁꯨꯖꯤ ꯆꯅꯨ ꯕ꯭ꯂꯣꯛ ꯀꯣꯟꯖꯝ ꯂꯣꯃꯤ ꯎꯏꯅꯔꯦ ꯏꯪꯕꯁꯤꯗ ꯀꯅꯥ ꯎꯏꯔꯒꯦꯅꯦ ꯑꯩꯈꯣꯏ ꯃꯤꯠꯁꯤꯗꯤ ꯎꯔꯕꯁꯦ ꯁꯤꯅꯤꯁꯦ ꯑꯩꯈꯣꯏ ꯃꯤꯠꯇꯤ ꯂꯥꯏꯚ ꯌꯦꯡꯉꯒꯕꯨ ꯀꯅꯥ ꯎꯏꯅꯤꯡꯒꯦꯅꯦ ꯑꯩ ꯖꯒꯣꯏ ꯁꯥꯔꯛꯎ ꯍꯥꯏꯔꯣ ꯑꯗꯨꯑꯣꯏꯗꯤ ꯅꯣꯏ ꯎꯏꯗꯅꯕꯒꯤ ꯃꯦꯔꯥ ꯊꯥꯒꯤ ꯁꯅꯥꯔꯩ ꯃꯔꯛꯁꯤꯗ ꯁꯪꯀꯔꯖꯤꯅ ꯑꯃꯨꯛ ꯑꯪꯀꯒ ꯑꯃꯨꯛꯁꯦ ꯋꯥꯔꯝꯃꯅꯤ ꯎꯃꯥ ꯊꯦꯡꯀ꯭ꯌꯨ ꯑꯁ ꯑꯩ ꯏꯁꯤꯡ ꯈꯇꯪ ꯊꯝꯍꯧꯗꯕꯁꯦ ꯌꯥꯝ ꯄꯦꯟꯗꯦꯕꯣ ꯅꯪꯒꯤꯁꯨ ꯑꯣꯏꯅ ꯊꯛꯑꯒꯦꯀꯣ ꯁꯥꯔꯣ ꯌꯦꯡꯒꯦ ꯑꯁ ꯉꯁꯤꯁꯦ ꯇꯝꯃꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯔꯒꯦꯀꯣ ꯍꯌꯦꯡꯉꯣ ꯑꯃꯨꯛ ꯑꯩꯅ ꯁꯥꯗꯣꯔꯛꯑꯗꯤ ꯂꯥꯏꯐꯁꯦ ꯂꯩ ꯃꯤ ꯄꯣ ꯆꯦꯡ ꯇꯣꯛꯀꯅꯤꯀꯣ ꯑꯩꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯇꯨꯝꯂꯅꯤꯒ ꯍꯥꯏꯖꯤꯟꯈ꯭ꯔꯗꯤ ꯑꯣꯏ ꯃꯥ ꯂꯣꯏꯔꯦꯍꯦ ꯉꯥꯛꯇꯪ ꯂꯩꯔ ꯁꯥꯒꯦ ꯍꯣꯔꯦꯟ ꯂꯥꯏꯚ ꯂꯣꯏꯔꯝꯗꯥꯏꯗ ꯑꯣꯏꯅ ꯁꯥꯒꯦꯀꯣ ꯁꯨꯖꯤ ꯆꯅꯨ ꯕ꯭ꯂꯣꯛꯁꯦ ꯍꯟꯗꯛ ꯀꯩꯁꯨꯝ ꯈꯕꯔ ꯂꯩꯇ꯭ꯔꯣ ꯑꯩꯁꯦ ꯈꯕꯔ ꯍꯥꯏꯕꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯑꯩ ꯚꯤꯗꯤꯑꯣꯒ ꯁꯦꯝꯗ꯭ꯔꯦꯕ ꯍꯟꯗꯛ ꯀꯨꯏꯔꯦꯕ ꯑꯩꯁꯨ ꯚꯤꯗꯤꯑꯣꯒ ꯁꯦꯝꯗꯕ ꯑꯗꯨꯅꯦꯕ ꯂꯥꯏꯐꯁꯤꯒ ꯑꯗꯨꯝ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯅꯦ ꯆꯦ ꯃꯣꯃꯤ ꯂꯥꯛꯈꯤꯗꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯐꯨꯔꯤꯠꯁꯦ ꯌꯦꯡꯉꯨꯁꯦ ꯀꯨꯏꯟꯒꯤ ꯐꯨꯔꯤꯠꯅꯦ ꯑꯩꯒꯤ ꯃꯨꯛꯕꯥꯡꯒꯤ ꯑꯣꯏꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯅꯤ ꯏꯁꯄꯤꯁꯦꯜ ꯑꯣꯔꯗꯔ ꯇꯧꯖꯕꯅꯦ ꯁꯨꯖꯤ ꯋꯦꯜꯀꯝ ꯆꯦꯃꯥꯅ ꯁꯨꯖꯤꯕꯨ ꯋꯦꯜꯀꯝ ꯇꯧꯔꯛꯑꯦ ꯏꯔꯨꯡꯕꯝ ꯁꯨꯅꯤꯇꯥꯅ ꯅꯨꯡꯁꯤꯕ ꯂꯩꯖꯕꯨꯟ ꯑꯃ ꯄꯤꯁꯜꯂꯛꯑꯦ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯁꯨꯖꯤ ꯅꯪꯒꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯔꯕꯅꯤ ꯅꯪꯒꯤꯗꯤ ꯌꯦꯡꯗꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯅ ꯆꯥꯔꯤꯃꯤ
นิตากับหินย่างทงเกอนิตากับหินย่างทงเกเจมาคิเจน thank you สุจีนะฮะเดสุจีนุงไงริโบเจมานะฮังเอสุจีนุงไงริบายนะฮังเอคนจำรวมมีนะพิเศษละอีบะไก่โนซิบุการีโปดโนซิบุการีโปดโอยด้วยโนการ์ตูนมันนุ่งดะไก่โนไม่ยาวเลยฮะบะซิบุการีโปดโอยด้วยโนไอคังเดอาซิมีอายามาปีน่าบันนี้การีโปดโนไอคังเดสิโปดเจการ์ตูนมันนุ่งยาวจะฮังดงละคังดีเนี่ย ꯑꯁꯤꯁꯦ ꯃꯤ ꯃꯌꯥꯝ ꯂꯥꯛꯇꯦꯀꯣ ꯃꯤ ꯃꯌꯥꯝ ꯋꯥꯠꯂꯤ ꯂꯥꯛꯇꯕ ꯏꯔꯨꯕꯝ ꯁꯨꯅꯤꯇꯥꯅꯁꯨ ꯄꯤꯁꯜꯂꯛꯑꯦ ꯀꯩ ꯄꯣꯠꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯁꯤꯒꯤꯁꯦ ꯏꯆꯦ ꯑꯅꯤꯇꯥ ꯑꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦꯅꯦ ꯀꯨꯏꯅ ꯌꯦꯡꯗ꯭ꯔꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯕꯅꯦ ꯑꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯌꯦꯡꯍꯧꯗ꯭ꯔꯁꯨ ꯍꯨꯝꯅꯤ ꯁꯨꯕꯗ ꯑꯗꯨꯝ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯣ ꯆꯦꯅꯦꯜꯗꯨꯒ ꯆꯪꯉ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨꯑꯣꯏꯗꯤ ꯑꯣꯇꯣꯃꯦꯇꯤꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇ꯭ꯔꯕꯅꯤ ꯌꯥꯝ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯕꯅꯤ ꯃꯨꯟꯅ ꯌꯦꯡꯉꯣ ꯅꯃꯤꯠꯇꯣ ꯁꯤꯡꯅꯕ ꯀꯥꯔꯇꯨꯟ ꯃꯅꯨꯡꯗ ꯀꯩꯅꯣ ꯌꯥꯎꯔꯤꯕꯣ ꯍꯧꯗꯣꯡꯂꯣ ꯀꯩꯅꯣ ꯁꯤꯕꯣ ꯇꯦꯔꯤ ꯕꯤꯌꯥꯔꯣ ꯇꯦꯔꯤ ꯕꯤꯌꯥꯔꯗꯤ ꯅꯠꯇꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯣꯏ ꯁꯨꯖꯤ ꯏꯔꯣꯡꯕꯝ ꯁꯨꯅꯤꯇꯥꯅ ꯀꯩꯅꯣ ꯍꯨꯏ ꯑꯠꯆꯥ ꯍꯨꯏꯔꯣꯁꯦ ꯀꯥꯔꯇꯨꯟ ꯃꯅꯨꯡ ꯌꯥꯎꯔꯤꯁꯦ ꯑꯣ ꯃꯥꯒꯣ ꯈ꯭ꯋꯥꯡ ꯅꯥꯔꯦꯕ ꯑꯩ ꯐꯤꯁꯦ ꯄꯥꯏꯗ ꯌꯥꯗꯦꯅ ꯄꯥꯏꯖꯔꯛꯏꯅꯦ ꯄꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔ ꯄꯣꯠꯅꯤ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯏꯁꯥꯒꯤ ꯈꯔ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕꯅꯦ ꯑꯩꯉꯣꯟꯗ ꯐꯤ ꯄꯥꯏꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯄꯥꯏꯖꯔꯛꯄꯅꯦ ꯅꯠꯇ꯭ꯔꯒꯗꯤ ꯄꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯕꯅꯦꯕ ꯁꯨꯃꯥꯏꯅ ꯆꯦꯞꯇꯛꯅ ꯂꯩꯕꯅꯤꯅꯅꯦ ꯑꯗꯣ ꯑꯗꯨꯝ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯁꯝꯁꯤꯁꯨ ꯂꯣꯏꯅ ꯕꯣꯔꯣ ꯕꯣꯔꯣ ꯀꯦꯡꯉꯤꯅ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯃꯤꯌꯥꯎ ꯃꯤꯌꯥꯎꯅꯤ ꯍꯥꯏꯔꯛꯑꯦ ꯃꯃꯥ ꯀꯤꯠꯆꯦꯟꯅ ꯁꯨꯖꯤ ꯑꯩ ꯖꯣꯏꯟ ꯇꯧꯔꯛꯀꯦ ꯔꯤꯇꯔꯟ ꯍꯌꯦꯡ ꯍꯜꯂꯛꯀꯦꯔꯣ ꯍꯟꯖꯔꯛꯀꯅꯤ ꯆꯦꯃꯥ ꯍꯟꯖꯔꯛꯀꯅꯤ ꯃꯥ ꯑꯗꯨꯝ ꯇꯧꯁꯟꯈ꯭ꯔꯣ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯁꯨꯖꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯃꯨꯛ ꯇꯧꯔꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯅꯦ ꯑꯁꯤꯒꯩꯁꯤꯒ ꯍꯥꯕꯤ ꯖꯥꯕꯤ ꯇꯧꯗꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯅꯤꯇꯥ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯥ ꯑꯗꯨꯝ ꯌꯦꯡꯖꯅꯤ ꯉꯁꯤ ꯌꯦꯡꯉꯗꯤ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ ꯍꯧꯗꯣꯔꯕꯅꯤ ꯁꯨꯅꯤꯇꯥꯅ ꯀꯦꯠꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯣ ꯑꯩꯁꯤ ꯃꯤꯠꯀ ꯌꯥꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯁꯤ ꯑꯣ ꯍꯧꯗꯣꯡꯅꯤꯅꯦ ꯑꯩꯅ ꯍꯨꯏꯅꯤꯀ ꯍꯥꯏꯖꯤꯜꯂꯛꯑꯣ ꯏꯃꯥ ꯂꯣꯏꯔꯦꯍꯦ ꯑꯩꯁꯦ ꯃꯤꯠꯀ ꯌꯥꯗ꯭ꯔꯕ ꯈꯪꯗꯦ ꯊꯥꯖ ꯕ꯭ꯂꯣꯛ ꯆꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯖ ꯉꯁꯤꯗꯤ ꯑꯩ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯑꯁꯦꯡꯕ ꯁꯥꯊꯤꯅ ꯅꯪꯁꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯊꯥꯖ ꯅꯤꯉꯣꯜ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯝꯃꯤ ꯀꯥꯏꯅ ꯊꯦꯡꯀ꯭ꯌꯨ ꯆꯦꯃ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯅꯅꯥ ꯁꯣꯟꯗ ꯇꯨꯝꯃꯤꯁꯦ ꯃꯥꯒꯤ ꯃꯈꯨꯠꯁꯦ ꯍꯣꯠꯅ ꯁꯥꯟꯅꯔꯤꯕꯩꯅ ꯑꯩꯗꯤ ꯍꯨꯏꯁꯨ ꯃꯥꯜꯂꯨꯔꯦ ꯍꯧꯗꯣꯡꯁꯨ ꯃꯥꯜꯂꯤꯕꯅꯦ ꯑꯩꯁꯨ ꯍꯨꯏ ꯃꯥꯜꯂꯨꯕꯩ ꯋꯥꯅꯦ ꯑꯗꯨꯒ ꯃꯥꯅ ꯍꯧꯗꯣꯡꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯒꯤꯗꯤꯅꯦ ꯃꯥꯒꯤ ꯄꯤꯛꯆꯔ ꯌꯦꯡꯉ ꯍꯧꯗꯣꯡ ꯑꯣꯏꯔꯦ ꯄꯨꯔꯥ ꯑꯣꯏꯊꯣꯛꯈ꯭ꯔꯦꯕ ꯃꯥꯒꯤ ꯄꯤꯛꯆꯔ ꯌꯦꯡꯕꯗ ꯑꯍꯥꯟꯕꯗꯗꯤ ꯍꯨꯏꯅꯥꯏ ꯂꯩꯔꯤꯅꯦ ꯀꯣꯟꯅꯗꯗꯤ ꯃꯥ ꯄꯤꯛꯆꯔ ꯌꯦꯡꯉꯀꯥꯟꯗꯅꯦ ꯍꯧꯗꯣꯡꯕꯨ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯛ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯅꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯈ꯭ꯋꯥꯡ ꯅꯥꯏꯌꯦ ꯈ꯭ꯋꯥꯡ ꯅꯥꯕꯩ ꯑꯅꯥꯕ ꯂꯩꯔꯕ ꯈꯪꯗꯦꯕ ꯈ꯭ꯋꯥꯡ ꯁꯥꯊꯤꯅ ꯅꯥꯏꯕꯣ ꯑꯩ ꯑꯉꯥꯡ ꯗꯦꯂꯤꯚꯔꯤ ꯃꯇꯝꯗꯁꯨꯅꯦ ꯑꯩ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯅꯥꯕꯒꯤꯗꯣ ꯑꯗꯨꯒꯤ ꯁꯨꯏꯗꯣ ꯀꯥꯞꯈꯤꯗꯦꯕ ꯑꯗꯨ ꯃꯇꯝꯗꯅꯦ ꯈ꯭ꯋꯥꯡꯁꯦ ꯄꯪꯅꯥꯇ ꯅꯥꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯊꯥꯖ ꯕ꯭ꯂꯣꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯅꯤꯟꯗꯤꯇꯥ ꯁꯤꯡꯍ ꯆꯦ ꯇꯨꯝꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯇꯨꯝꯈꯤꯔꯣꯏ ꯑꯅꯤꯟꯗꯤꯇꯥ ꯅꯅꯥ
หนูนั่นหนูฮ่าꯑꯩꯁꯨ ꯈ꯭ꯋꯥꯡ ꯑꯅꯥꯕꯁꯦ ꯂꯩꯅꯦ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯨꯏꯗꯤ ꯊꯥꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯁꯨꯏ ꯊꯥꯕ ꯐꯠꯇꯦ ꯈ꯭ꯋꯥꯡ ꯅꯥꯕꯁꯦ ꯁꯨꯏ ꯊꯥꯕ ꯐꯠꯇꯦꯀꯣ ꯃꯣꯇꯤꯚꯦꯁꯟ ꯆꯦꯅꯦꯜ ꯀꯩ ꯇꯧꯅꯔꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯞꯇ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯤꯌꯥꯔ ꯇꯧꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯑꯣ ꯑꯣ ꯍꯥꯏꯔꯦ ꯃꯥ ꯃꯤꯠꯁꯦ ꯍꯛꯀꯥꯝ ꯆꯜꯂꯛꯑꯦ ꯀꯃꯦꯟ ꯃꯌꯥꯝꯁꯤꯅ ꯀꯃꯦꯟ ꯊꯥꯗꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯃꯤꯠꯁꯦ ꯍꯛꯀꯥꯝ ꯆꯟꯕ ꯍꯧꯒꯠꯂꯛꯑꯦ ꯑꯗꯨꯅꯤ ꯉꯁꯥꯏ ꯁꯒꯣꯜ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅ ꯃꯥ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯃꯥ ꯈꯣꯡ ꯅꯥꯕꯅ ꯀꯩꯅꯣꯅ ꯑꯩ ꯀꯤꯔꯟꯅꯤꯅꯦ ꯍꯥꯏꯕꯀꯣ ꯀꯤꯔꯟꯅꯦꯅ ꯍꯥꯏꯔꯛꯑꯦ ꯀꯤꯔꯟ ꯑꯣ ꯆꯦ ꯀꯤꯔꯟꯂꯣ ꯑꯌꯥ ꯃꯌꯥꯝ ꯇꯧꯗꯕ ꯌꯥꯎꯔꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯃꯌꯥꯝ ꯇꯧꯁꯟꯕꯤꯌꯨ ꯆꯦ ꯀꯤꯔꯟ ꯅꯣꯏꯒꯤ ꯃꯦꯝ ꯊꯣꯏꯕꯤꯒꯤ ꯆꯦꯅꯦꯜꯗꯒꯤ ꯆꯪꯉꯛꯑꯣ ꯀꯣꯟꯖꯝ ꯔꯣꯃꯤꯗꯨꯅꯤ ꯖꯒꯣꯏ ꯁꯥꯔꯣ ꯍꯥꯏꯗꯣ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯣ ꯈ꯭ꯋꯥꯡ ꯅꯥꯒꯁꯤ ꯅꯥꯔꯤꯉꯩꯁꯤꯅ ꯖꯒꯣꯏ ꯁꯥꯔꯣ ꯍꯌꯦꯡ ꯂꯥꯏꯐ ꯊꯥꯡꯉꯝꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯣꯏꯅꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯃꯥ ꯏꯄꯦꯝꯃ ꯑꯩ ꯈꯪꯗꯅ ꯇꯧꯏꯅꯤ ꯆꯦ ꯀꯤꯔꯟ ꯗꯤꯡꯀ ꯆꯀꯥ ꯔꯣꯃꯤꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯈ꯭ꯔꯦꯅꯦ ꯅꯪ ꯃꯣꯕꯥꯏꯜ ꯎꯕꯗ ꯇꯧꯏꯅꯤꯅꯦ ꯅꯪ ꯑꯝꯇꯪ ꯁꯥꯔ ꯍꯥꯞꯄꯧꯅꯦ ꯑꯗꯨꯒ ꯈꯪꯗꯣꯏꯅꯤꯅꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯦ ꯆꯦ ꯀꯤꯔꯟꯅ ꯃꯌꯥꯝꯁꯤꯒ ꯃꯣꯇꯤꯚꯦꯁꯅꯦꯜ ꯆꯦꯅꯦꯜ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯀꯤꯔꯟꯅꯤ ꯑꯁꯤꯒꯁꯨ ꯃꯥꯒꯤ ꯆꯦꯅꯦꯜꯗꯁꯨ ꯆꯪꯉꯒ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯣ ꯃꯦꯝ ꯊꯣꯏꯕꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯅ ꯂꯥꯛꯏꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯅꯦ ꯃꯌꯥꯝ ꯑꯁꯤꯒꯁꯨ ꯑꯗꯨꯝ ꯆꯪꯉꯒ ꯇꯧꯁꯟꯕꯤꯌꯨ ꯃꯥꯁꯨ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯅꯤ ꯀꯤꯀꯤꯗꯤꯌꯥ ꯑꯣꯏꯃ ꯑꯣꯂꯥꯡꯃꯟꯅ ꯀꯣꯛꯇ ꯂꯦꯟ ꯇꯥꯔꯦ ꯀꯩ ꯋꯥꯅꯣꯍꯦ ꯅꯪꯁꯨ ꯍꯧꯖꯤꯛꯄꯨ ꯑꯣꯂꯥꯡꯕ꯭ꯔꯅꯦ ꯀꯩꯅꯣꯅꯦ ꯃꯑꯣꯡ ꯋꯥ ꯉꯥꯡꯈꯠꯂꯛꯑꯦꯅꯦ ꯅꯪꯁꯤꯁꯨ ꯑꯩꯈꯣꯏ ꯆꯦꯗꯤ ꯕꯔꯞꯀ ꯑꯣꯔꯣ ꯇꯥꯔꯤꯖꯥꯠꯅꯦ ꯅꯪꯅ ꯑꯣꯂꯥꯡꯉꯦ ꯍꯥꯏꯔꯗꯤ ꯀꯤꯀꯤ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯉꯕꯣ ꯊꯥꯖꯕ꯭ꯂꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯀꯣ ꯍꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯊꯥꯖꯕ꯭ꯂꯣꯛꯇꯁꯨ ꯑꯗꯩ ꯃꯦꯝꯊꯣꯏꯕꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯥꯏꯅ ꯂꯥꯛꯏꯕ ꯑꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯁꯟꯕꯤꯌꯨ ꯀꯣꯟꯖꯝꯔꯣꯃꯤ ꯄꯨꯝꯅꯃꯛꯇꯁꯨ ꯆꯪꯉꯣꯀꯣ ꯍꯧꯖꯤꯛꯀꯤ ꯃꯣꯇꯤꯚꯦꯁꯟ ꯃꯦꯝꯊꯣꯏꯕꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯅ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯁꯨ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯅꯪꯉꯣꯟꯗꯁꯨ ꯑꯗꯨꯝ ꯔꯤꯇꯥꯔꯟ ꯇꯧꯖꯔꯛꯀꯅꯤ ꯀꯁꯥꯔ ꯄꯥꯈꯪ ꯑꯃꯥꯏ ꯄꯦꯝꯃ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯇꯨꯡꯗ ꯖꯣꯔꯥꯈꯨꯟꯒꯤ ꯍꯤꯔꯣ ꯑꯃꯒꯤ ꯂꯥꯏꯐꯇ ꯂꯦꯡꯁꯜꯂꯛꯑꯦ ꯍꯥꯏ ꯏꯇꯩꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦꯗꯥ ꯎꯗꯕ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯄꯥꯈꯪꯁꯦ ꯅꯇꯩꯃꯁꯦ ꯉꯁꯤ ꯀꯩꯕ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤꯗꯨꯛ ꯏꯜꯂꯒ ꯂꯥꯛꯆꯔꯦ ꯀꯩꯕ ꯀꯣꯟꯖꯝ ꯅꯨꯃꯤꯠꯁꯦ ꯎꯞꯁꯜꯂꯣ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯎꯞꯄꯣ ꯍꯥꯏꯗꯣ ꯀꯩꯁꯨꯁꯨ ꯄꯤꯔꯛꯇꯅ ꯄꯣꯠꯇꯨꯗꯤ ꯄꯤꯔꯧꯗꯅ ꯍꯥꯟꯅ ꯀꯩꯁꯨꯁꯨ ꯄꯤꯔꯛꯇꯦ ꯅꯪꯗꯤ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ ꯑꯩ ꯃꯦꯝꯊꯣꯏꯕꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯅꯦꯅꯦꯒ ꯃꯨꯛꯕꯥꯡ ꯆꯥꯁꯦ ꯀꯔꯤ ꯃꯨꯛꯕꯥꯡ ꯆꯥꯁꯤꯅꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯗꯣ ꯃꯦꯝꯊꯣꯏꯕꯤ ꯅꯪꯉꯣꯟꯗ ꯃꯤꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯛꯄꯁꯤꯡꯗꯣ ꯑꯗꯣ ꯅꯪꯁꯨ ꯑꯗꯨꯝ ꯍꯟꯕꯤꯈꯣꯀꯣ ꯊꯥꯖ ꯀꯤꯀꯤ ꯌꯥꯎ ꯑꯩꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯀꯤꯀꯤ ꯊꯥꯖꯗꯁꯨ ꯌꯦꯡꯁꯜꯂꯣ ꯏꯪꯕꯅ ꯁꯤꯗꯣꯔꯦ ꯍꯥꯏꯕꯅꯦ ꯉꯔꯥꯡꯗꯒꯤ ꯒꯨꯍꯥꯇꯤ ꯂꯩꯆꯤꯟꯅ ꯃꯤ ꯎꯗꯦ ꯐꯪꯅꯗꯦ ꯃꯇꯝ ꯑꯁꯤꯗ ꯇꯀꯂꯥ ꯑꯣꯏꯔꯕꯅꯤꯅ ꯑꯣꯂꯥꯡꯉꯦ ꯍꯥꯏꯕ ꯑꯣ ꯍꯣ 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 ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯧꯖꯒꯦ ꯍꯥꯏꯔꯦꯀꯣ
Sophia good night Itaima Sophia na haire good night Sophia good night ngahaktang lakpidambagidamata thank you ado hayengsu sigi time se chap chana pung 8 da live thagani ngamagade hengsu lakpiu Mem Thoibi entertainment Guwahati halake hauji o nang ai unadangai nang hallabo ado Mem Thoibi heng amu pung 8 da live thagani ko ngamadi dum changa o sumaina live changbadi dum nungai bani ana friend ju mayam phangbani nungai bani ba Konjam Romi nangna comment thadok laga oh ai comment thadok lamabo अच्छा 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 ओ हो असीसु स्माइली लइये अइगिसु अइ उपत्रिनी इकाइना इतैमा ननाउगी पामजबा हंगामपान हाइबिरकपा थमोय पेना नुंगाइजे नंगतनी नचीबु काउथुइसे इंगसिदि इनाउ लाकनी खनबदे हंगामपा इलतोइसे उरबो हनाजम ओ तौरे दो याकाबा ngahak karude hujimu phagare सुजी नोबाब की वीडियो दा साफ तौख्रबने कमेंट थानमबने हारेको चे मानने सुजी दा नोबाब की वीडियो दुगा तौखरे हारेको अदगी इबो हल नंग साइ काय चलुगे पार्टी यामिको कसार ꯑꯩꯁꯦ ꯍꯣꯏ ꯈꯤꯇꯪ ꯌꯥꯝꯃꯦ ꯉꯔꯥꯡ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯉꯁꯤꯁꯦ ꯅꯨꯡꯁꯤꯔꯕ ꯀꯩꯅꯣ ꯃꯌꯥꯝꯅ ꯑꯗꯣ ꯈꯤꯇꯪ ꯌꯥꯝꯃꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯈꯤꯕ ꯈꯪꯗꯦꯀꯣ ꯑꯗꯣ ꯏꯕꯣꯍꯜ ꯅꯪ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯐꯇꯁꯨ ꯂꯥꯛꯇꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯅꯤꯇꯥꯒꯤ ꯃꯇꯦꯟ ꯊꯥꯖ ꯑꯩ ꯇꯧꯔꯕꯅꯦ ꯍꯌꯦꯡ ꯍꯟꯕꯤꯔꯛꯎꯀꯣ ꯍꯥꯏꯔꯦꯀꯣ ꯁꯣꯐꯤꯌꯥꯅ ꯑꯣꯀꯦ ꯂꯥꯛꯆꯒꯦ ꯍꯣꯏ ꯁꯣꯐꯤꯌꯥ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯁꯤ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯕꯣꯍꯜ ꯁꯤꯡꯒ 16 ꯂꯥꯏꯛ ꯊꯦꯡꯛ ꯌꯨ ꯏꯕꯣꯍꯜ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯅꯆꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯣꯜꯂꯛꯏꯅꯤꯀꯣ ꯏꯕꯣꯍꯜ ꯂꯥꯛꯇꯦꯅ ꯁꯣꯜꯂꯛꯏꯅꯤ ꯀꯩ ꯍꯥꯏꯕ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯍꯟꯖꯔꯛꯀꯦ ꯆꯦ ꯑꯅꯤꯇꯥ ꯍꯥꯏꯔꯦꯀꯣ ꯏꯕꯣꯍꯜꯅ ꯃꯌꯥꯝ ꯂꯥꯏꯛ ꯄꯤꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯑꯩꯒꯤ 이보 ꯁꯣꯔꯤ 이보 ꯂꯥꯛꯑꯕꯅꯤꯅ ꯃꯌꯥꯝꯗꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯎꯕ ꯍꯧꯔꯦꯁꯦ ꯃꯥꯏ ꯄꯥꯏꯔ ꯎꯔꯕꯁꯦ ꯂꯥꯏꯛ ꯄꯤꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯁꯦ ꯎꯔꯕꯁꯦ ꯆꯪꯉꯛꯀꯦ ꯅꯦꯅꯦ ꯌꯦꯡꯒꯦ ꯂꯥꯏꯔꯤꯛ ꯄꯥ ꯂꯣꯏꯔꯒ ꯂꯥꯛꯀꯦ ꯍꯥꯏꯅꯤꯡꯕꯀꯣ ꯑꯩꯁꯦ ꯃꯦꯝꯊꯣꯏꯕꯤ ꯑꯩꯁꯦ ꯄꯨꯡ 8ꯗꯒꯤꯅꯅꯦ 11 ꯐꯥꯎꯕ ꯊꯥꯏꯀꯣ 2 hours ꯊꯥꯏꯌꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯆꯪꯍꯧꯕ ꯌꯥꯔꯒꯗꯤ 9ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯆꯪꯉꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯁꯤ ꯃꯅꯨꯡꯁꯦ ꯑꯩ ꯑꯇꯣꯞꯄ ꯏꯆꯦꯈꯛꯀꯤ ꯂꯥꯏꯐ ꯆꯠꯂꯦꯕ ꯑꯗꯨꯅ ꯑꯩꯒꯤꯁꯤꯒ ꯃꯤ ꯈꯔ ꯍꯥꯡꯉꯦꯕ ꯑꯗꯨꯅꯅꯤ ꯑꯅꯨ ꯀꯩꯁꯥꯝ ꯕꯥꯕꯥ ꯅꯪ ꯀꯩꯗꯧꯔꯦ ꯅꯪ ꯉꯁꯥꯏꯉꯩ ꯂꯥꯛꯇ꯭ꯔꯤꯗ ꯍꯣꯏꯅꯦ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯐꯇ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯖꯗꯦꯗ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯐꯇ ꯐꯖꯅ ꯇꯧꯔꯒ ꯊꯣꯛꯂꯛꯄꯅꯦ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯖꯗꯦ ꯆꯦꯃ ꯇꯝꯇꯝ ꯋꯦꯜꯀꯝ ꯍꯥꯏꯔꯦ ꯇꯝꯇꯝꯁꯦ ꯍꯧꯖꯤꯛꯇ ꯂꯥꯛꯏꯅꯦ ꯆꯦꯃ ꯇꯝꯇꯝꯁꯦ ꯍꯧꯖꯤꯛꯇ ꯂꯥꯛꯏꯅꯦ ꯀꯁꯥ ꯀꯦꯝꯁꯤ ꯑꯩ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯏꯕꯣꯍꯜ MLA ꯇꯥꯏ ꯍꯥꯎꯅꯤꯌꯦ ꯆꯦ ꯆꯥꯁꯤ ꯂꯥꯛꯑꯣ ꯇꯜ ꯍꯥꯎꯅꯤꯌꯦ ꯍꯥꯏꯅ ꯍꯥꯏꯕ ꯇꯟ ꯍꯥꯎꯅꯤ ꯆꯥꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯆꯦ ꯆꯥꯁꯤ ꯂꯥꯛꯑꯣ ꯑꯩꯗꯤ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯈꯔꯦ ꯊꯝꯃꯝꯃꯣ ꯑꯩ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯣꯏꯅ ꯂꯥꯛꯑꯒ ꯆꯥꯒꯦ ꯐꯖꯅ ꯀꯨꯞꯁꯜꯂꯒ ꯊꯝꯃꯝꯃꯣ ꯃꯦꯟ ꯕꯦꯇ꯭ꯔꯤ ꯏꯇꯩꯃ ꯑꯩ ꯅꯨꯡꯁꯤꯀꯣ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯂꯥꯚ ꯌꯨ ꯀ ꯍꯥꯏꯔꯦꯀꯣ ꯀꯃꯦꯟ ꯀꯗꯥꯏ ꯀꯃꯦꯟ ꯅꯥꯏ ꯏꯕꯣꯍꯜ ꯀꯃꯦꯟ ꯅꯥꯏ ꯐꯤꯗꯜ ꯃꯤꯠ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯀꯅꯨꯀꯣ ꯃꯦꯝꯊꯣꯏꯕꯤ ꯍꯦꯜꯂꯣ ꯍꯥꯏꯔꯦ ꯃꯃꯥꯁ ꯀꯤꯆꯦꯟꯅ ꯃꯦꯝꯊꯣꯏꯕꯤ ꯅꯪ ꯂꯩꯔꯤꯕꯣ ꯍꯦꯜꯂꯣ ꯍꯥꯏꯔꯦ ꯅꯪꯒꯤ ꯅ꯭ꯌꯨ ꯐ꯭ꯔꯦꯟ ꯑꯃꯅ ꯍꯦꯜꯂꯣ ꯍꯥꯏꯔꯛꯑꯦ ꯕꯥꯏ ꯕꯥꯏ ꯆꯟꯆꯟ ꯍꯤꯖꯝꯅ ꯕꯥꯏ ꯕꯥꯏ ꯆꯟꯆꯟꯅ ꯉꯁꯥꯏꯉꯩꯁꯨ ꯂꯥꯛꯇꯦ ꯉꯁꯥꯏꯉꯩ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯄꯤꯔꯛꯇꯦꯕ ꯍꯧꯖꯤꯛꯇ ꯕꯥꯏ ꯕꯥꯏ ꯇꯧꯔꯦ ꯀꯩꯒꯤꯅꯣ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯕꯤꯈꯣ ꯀꯩꯗꯧꯒꯦ ꯊꯥꯖꯕ꯭ꯔꯣ ꯆꯟꯆꯟ ꯑꯣꯏꯕꯁꯨ ꯁꯥꯞ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯊꯥꯖꯗꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯣ ꯆꯟꯆꯟ ꯍꯤꯖꯝ ꯀꯃꯦꯟꯁꯨ ꯍꯦꯛ ꯄꯥꯔꯛꯇꯦ ꯀꯃꯦꯟ ꯁꯨꯡꯄꯥ ꯍꯦꯛ ꯄꯥꯔꯛꯇꯦ ꯆꯟꯆꯟ ꯅꯪꯒꯤ ꯀꯃꯦꯟ ꯑꯩꯅ ꯆꯤꯊꯍꯧꯔꯕꯅꯦ ꯑꯗꯣ ꯑꯩ ꯁꯥꯎꯅꯨꯀꯣ ꯑꯩ ꯀꯃꯦꯟ ꯆꯤꯊꯍꯧꯕ ꯂꯩꯔꯒꯁꯨ ꯁꯥꯎꯅꯨꯀꯣ ꯏꯕꯣꯍꯜ ꯈꯨꯕꯥꯛꯇꯦ ꯍꯥꯏ ꯍꯥꯏꯔꯦꯀꯣ ꯂꯥꯏꯐꯇꯒꯤ ꯀꯅꯥꯅꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯥꯛ ꯊꯤꯟꯕꯤꯔꯛꯑꯦ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯦ ꯉꯁꯤ ꯑꯣ ꯀꯤꯀꯤꯠ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯦ ꯂꯥꯏꯐ ꯂꯣꯏꯔꯒ ꯑꯩ ꯄꯣꯁꯇ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦ ꯅꯪ ꯉꯥꯏꯔꯝꯃꯨꯀꯣ ꯀꯩꯕ ꯏꯕꯣꯍꯜꯅ ꯀꯁꯥꯔ ꯁꯤꯁ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯀꯟꯕ ꯍꯧꯔꯦꯀꯣ ꯐꯨꯜ ꯕꯤꯖꯤ ꯗ꯭ꯌꯨꯇꯤ ꯑꯣꯏꯔꯦꯀꯣ ꯍꯣꯏ ꯏꯕꯣꯍꯜ ꯑꯩ ꯉꯁꯥꯏꯅ ꯅꯪ ꯂꯥꯛꯇꯦꯅ ꯈꯜꯂꯝꯃꯤꯅꯦꯕ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯑꯕꯅꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯅꯣꯛꯀꯔꯦꯀꯣ
ꯏꯔꯨꯕꯝ ꯁꯨꯅꯤꯇꯥ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯔꯣꯃꯤ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯏꯕꯣꯍꯜꯅ ꯃꯦꯘꯆꯟꯗ꯭ꯔ ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯦꯘꯆꯟꯗ꯭ꯔꯁꯤ ꯀꯅꯥꯅꯣ ꯃꯦꯘꯆꯟꯗ꯭ꯔꯅ ꯈꯨꯔꯝꯃꯦ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯖꯔꯦꯀꯣ ꯈꯨꯔꯝꯃꯦ ꯀꯤꯆꯦꯟꯅ ꯃꯦꯝꯊꯣꯏꯕꯤ ꯖꯣꯏꯟ ꯇꯧꯔꯛꯀꯦ ꯌꯥꯒꯗ꯭ꯔꯣ ꯔꯤꯇꯔꯟ ꯍꯜꯂꯛꯑꯣ ꯆꯦꯃ ꯑꯗꯨꯝ ꯇꯧꯁꯜꯂꯒ ꯌꯦꯡꯉꯣ ꯇꯧꯁꯜꯂꯣ ꯃꯥ ꯁꯣꯏꯗꯅꯒꯤ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯅ ꯑꯗꯨꯝ ꯍꯥꯏꯕꯤꯈꯤꯒꯦ ꯇꯧꯕꯗꯤꯀꯣ ꯁꯤꯒꯨꯝꯕꯁꯦ ꯇꯧꯔꯒ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯍꯟꯅ ꯌꯦꯡꯗꯕꯁꯤꯗꯤ ꯀꯥꯟꯅꯗꯦꯀꯣ ꯇꯧꯕ ꯇꯥꯔꯗꯤ ꯚꯤꯗꯤꯑꯣꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯈꯤꯒꯦꯕꯀꯣ ꯑꯩꯁꯦ ꯉꯁꯤ ꯑꯥꯂꯨ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯦ ꯏꯕꯣꯍꯜ ꯀꯩꯔꯥꯛ ꯕ꯭ꯔꯣ ꯑꯩꯅ ꯑꯅꯨ ꯀꯩꯁꯥꯡ ꯀꯤꯠ ꯀꯤꯠ ꯆꯥꯛꯄꯤꯔꯦꯗꯣ ꯀꯤꯠ ꯀꯤꯠ ꯅꯪ ꯋꯥꯔꯔꯣꯏ ꯑꯅꯨꯅ ꯆꯥꯛꯄꯤꯔꯦꯗꯣ ꯀꯩ ꯏꯕꯣꯍꯜꯅꯨ ꯅꯪ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯂꯤꯔꯣ ꯍꯥꯏꯔꯦ ꯄꯦꯜꯂꯕ ꯍꯧꯖꯤꯛꯇ ꯂꯥꯛꯏꯗꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯚ ꯌꯥꯎꯔꯝꯃ ꯊꯣꯛꯂꯛꯏ ꯑꯣꯏꯔꯝꯒꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯆꯦ ꯃꯣꯃꯤꯗꯁꯨ ꯌꯥꯎ ꯑꯩꯉꯣꯟꯗꯁꯨ ꯌꯥꯎꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯕ ꯃꯃꯥꯁ ꯅꯤꯉꯣꯜ ꯃꯦꯝꯊꯣꯏꯕꯤ ꯍꯣꯏꯗ ꯀꯣꯏꯔꯨꯒꯦ ꯍꯣꯏ ꯆꯦꯃ ꯀꯣꯏꯔꯨꯆꯣ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯕꯤꯔꯨꯔꯣ ꯑꯃꯨꯛꯀ ꯑꯃꯨꯛ ꯆꯪꯉꯛꯎꯀꯣ ꯃꯃꯥ ꯇꯝ ꯃꯥꯏ ꯄꯦꯔꯣꯠ ꯑꯅꯤꯒ ꯄꯤꯁꯜꯂꯛꯑꯅꯨ ꯀꯩꯁꯥꯝꯕ ꯅꯠꯇꯦ ꯏꯕꯣꯍꯜ ꯅꯨ ꯍꯥꯏꯅ ꯅꯣꯛꯈꯔꯦꯀꯣ ꯀꯩꯔꯥꯅ ꯑꯣꯖꯥ ꯏꯕꯣꯍꯜ ꯂꯥꯏꯐ ꯌꯥꯍꯧꯗꯇꯦ ꯕꯥ ꯅꯪ ꯃꯣꯏꯅꯨꯗ ꯇꯥꯛꯊꯣꯛꯀꯦ ꯅꯥꯗꯦꯕ ꯀꯅꯥꯎ ꯅꯥꯗ꯭ꯔꯥ ꯍꯪꯉꯦ ꯑꯩꯒꯤ ꯏꯕꯨꯡꯉꯣꯅ ꯕꯥ ꯅꯪ ꯃꯣꯏꯅꯨꯗ ꯇꯥꯛꯊꯣꯛꯀꯦ ꯃꯣꯏꯅꯨꯗ ꯇꯥꯛꯊꯣꯛꯀꯦ ꯀꯩꯅꯣꯅꯦ ꯅꯪ ꯍꯥꯏꯗꯣ ꯅꯥꯎꯕꯤ ꯅꯪ ꯍꯥꯏꯁꯦ ꯀꯩꯅꯣ ꯕꯥ ꯅꯪ ꯃꯣꯏꯅꯨꯗ ꯇꯥꯛꯊꯣꯛꯀꯦ ꯀꯥꯏꯅ ꯍꯥꯏꯁꯦ ꯏꯕꯣꯍꯜ ꯀꯩꯔꯥꯛꯕ꯭ꯔꯣ ꯉꯁꯤ ꯑꯩ ꯂꯥꯏꯚ ꯊꯥꯗꯦꯕ ꯍꯣꯏ ꯏꯕꯣꯍꯜ ꯅꯪ ꯂꯥꯏꯚꯁꯦ ꯑꯩ ꯑꯅꯤꯔꯛ ꯌꯦꯡꯉꯝꯃꯤꯕ ꯅꯪꯅ ꯉꯔꯥꯡ ꯇꯥꯏꯝ ꯄꯤꯔꯛꯄꯗꯣ ꯑꯗꯨ ꯑꯅꯤꯔꯛꯅꯦ ꯑꯩꯅ ꯌꯦꯡꯉꯝꯃꯤꯕ ꯑꯗꯣ ꯑꯅꯤꯔꯛ ꯅꯪ ꯂꯥꯛꯇꯦꯕ ꯑꯗꯨꯅꯦꯕ ꯀꯩꯔꯥ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯖꯣꯟꯁꯟ ꯑꯉꯣꯝꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯖꯣꯟꯁꯟ ꯀꯩꯕ ꯁꯦꯜꯐꯤꯁ ꯑꯦꯛꯁ ꯀꯩꯅꯣꯝ ꯄꯤꯁꯜꯂꯛꯑꯦꯀꯣ ꯏꯕꯣꯍꯜ ꯅꯨ ꯏꯃꯣꯏꯅꯨꯁꯨ ꯈꯪꯕꯅꯤ ꯏꯃꯣꯏꯅꯨꯁꯨ ꯈꯪꯕꯅꯤ ꯑꯩꯗꯤ ꯏꯃꯣꯏꯅꯨꯁꯨ ꯈꯪꯉꯦ ꯍꯥꯏꯌꯦ ꯅꯨꯁꯦ ꯏꯃꯣꯏꯅꯨꯒꯤꯁꯨ ꯉꯁꯤ ꯂꯥꯏꯚ ꯂꯥꯛꯇꯦ ꯑꯩ ꯌꯦꯡꯉꯝꯃꯦ ꯏꯃꯣꯏꯅꯨꯒꯤꯁꯦ ꯂꯥꯏꯚ ꯂꯥꯛꯇꯦ ꯑꯗꯨꯗꯒꯤ ꯄ꯭ꯂꯁ ꯑꯩꯉꯣꯟꯗꯁꯨ ꯃꯥ ꯑꯩꯒ ꯂꯤꯡ ꯂꯩꯅꯗꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯁꯨ ꯃꯥꯒꯤ ꯂꯥꯏꯚꯁꯦ ꯀꯣꯏꯊꯤ ꯊꯤꯌꯦꯕ ꯐꯪꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯏꯕꯣꯍꯜ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯑꯃ ꯇꯧꯕꯤꯔꯣ ꯍꯥꯏꯔꯣ ꯇꯧꯇꯕꯨ ꯁꯣꯔꯠꯇꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯁꯣꯔꯠꯇ ꯌꯥꯝꯅ ꯀꯌꯥ ꯊꯣꯏꯅ ꯆꯪꯗꯦ ꯐꯨꯜ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯣ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦ ꯆꯥꯔꯣ ꯑꯅꯤꯇꯥ ꯆꯥꯅ ꯑꯗꯨꯝ ꯀꯃꯦꯟꯁꯨ ꯇꯣꯛ ꯂꯪꯁꯜꯂꯛꯎꯀꯣ 18 ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯗꯤꯌꯥꯕ꯭ꯂꯣ ꯊꯦꯡꯛ ꯌꯨ ꯀꯣꯟꯖꯝ ꯔꯣꯃꯤ ꯉꯁꯤ ꯅꯪꯁꯦ ꯇꯥꯔꯦ ꯀꯃꯦꯟ ꯊꯥꯗꯣꯛꯄ ꯁꯤ ꯇꯥꯔꯦ ꯀꯃꯦꯟ ꯊꯥꯗꯣꯛꯄ ꯀꯩꯅꯣꯅꯦ ꯑꯩ ꯅꯪ ꯀꯃꯦꯟ ꯊꯥꯗꯣꯛꯑꯝꯃꯕꯣ ꯑꯃꯨꯛ ꯑꯁ ꯈꯟꯁꯅꯨ ꯑꯇꯩꯁꯨ ꯍꯥꯏꯒꯦ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯃꯌꯥꯝ ꯍꯥꯏꯔꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯗꯣ ꯊꯦꯡꯛ ꯌꯨ ꯑꯅꯨ ꯀꯩꯁꯥꯝ ꯖꯣꯟꯁꯟ ꯑꯉꯣꯝꯅ ꯄꯤꯔꯦ ꯑꯅꯨ ꯀꯃꯦ ꯑꯅꯤꯇꯥ ꯆꯥꯛꯆꯥꯔꯤ ꯏꯕꯣꯍꯜꯅ ꯂꯥꯎꯈ꯭ꯔꯦꯀꯣ ꯔꯤꯌꯥ ꯅꯤꯉꯣꯜ ꯀꯦꯝꯁꯤ ꯑꯩ ꯏꯔꯣꯝꯕ ꯆꯥꯔꯦ ꯑꯅꯨ ꯖꯥꯊꯤ ꯊꯥ ꯑꯅꯤꯒ ꯄꯤꯁꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯀꯁꯥ ꯅꯤꯉꯣꯜꯁꯦ ꯌꯥꯝ ꯆꯝꯃꯤ ꯊꯦꯡꯛ ꯌꯨ ꯄꯨꯁꯄꯤꯇꯥ ꯀꯣꯟꯊꯧꯖꯝ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯤꯇꯤ ꯍꯥꯏꯄꯔꯅ 20 ꯂꯥꯏꯗꯟ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯤꯇꯤ ꯑꯅꯨ ꯀꯩꯁꯥꯝꯁꯦ ꯅꯤꯉꯣꯜ ꯋꯥꯔꯤꯅꯤꯗ ꯑꯩꯈꯣꯏ ꯈꯪꯅꯕꯤ ꯂꯩ ꯍꯣꯏ ꯅꯣꯏ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯈꯪꯖꯔꯛꯑꯅꯤ ꯅꯠꯇ꯭ꯔꯥ ꯆꯦꯃꯥꯅ ꯃꯦꯝꯊꯣꯏꯕꯤ ꯖꯣꯏꯟ ꯇꯧꯈ꯭ꯔꯕꯅꯤ ꯔꯤꯇꯥꯔꯟ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯣꯏ ꯆꯦ ꯑꯩ ꯍꯥꯏꯖꯈꯤꯒꯦ ꯃꯉꯣꯟꯗ ꯀꯩꯁꯥꯝ ꯆꯥꯛ ꯆꯥꯔꯕꯣꯏ ꯑꯩ ꯊꯕꯛ ꯀꯜꯂꯦ ꯉꯁꯤ ꯂꯥꯏꯚꯀ ꯊꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯦ ꯍꯣꯏ ꯏꯕꯣꯍꯜꯒꯤ ꯉꯁꯤ ꯂꯥꯏꯚ ꯂꯥꯛꯇꯦ ꯃꯃꯥ ꯑꯩ ꯍꯥꯏꯔꯦ ꯃꯃꯥ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯅ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯦ ꯀꯩꯅꯣꯝ ꯍꯥꯏ ꯏꯕꯣꯍꯜ ꯑꯣꯀꯦ ꯀꯁꯥ ꯊꯦꯡꯛ ꯌꯨ ꯆꯦꯅ ꯀꯟꯅ ꯂꯥꯎꯔꯒ ꯉꯥꯡꯂꯤꯁꯦ ꯏꯕꯥꯏꯒ ꯏꯅꯥꯎꯄꯥꯒ ꯇꯨꯝꯕ ꯌꯥꯔꯝꯒꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯣꯏ ꯏꯕꯥꯏꯗꯤ ꯃꯥ ꯄꯞꯖꯤ ꯁꯥꯟꯅꯔꯤ ꯑꯉꯥꯡꯁꯤꯡꯗꯤ ꯇꯨꯝꯈꯔꯦ ꯑꯩ ꯈꯤꯇꯪ ꯍꯛꯀꯥꯝ ꯆꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯕꯥ ꯌꯥꯔꯣꯏꯀꯣ ꯆꯥꯛꯀꯨꯔꯣ ꯊꯥꯡꯂꯣ ꯍꯣꯔꯥꯏꯔꯣ ꯃꯌꯥꯝ ꯄꯤꯁꯜꯂꯦ ꯑꯅꯨꯅ ꯀꯁꯥꯔ ꯀꯩꯕ ꯃꯆꯤꯟ ꯅꯥꯗ ꯁꯝ ꯆꯪꯂꯦ
ꯁꯝ ꯆꯪꯉꯤꯗ ꯁꯤ ꯊꯥꯡꯒꯠꯈ꯭ꯔꯗꯤ ꯀꯩꯅꯣ ꯇꯛꯂꯨ ꯃꯥꯜꯂꯅꯤ ꯑꯗꯨꯅ ꯁꯤ ꯊꯥꯗꯅ ꯊꯝꯃꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯅꯨꯄꯤꯅꯤꯅ ꯈꯤꯇꯪ ꯐꯖꯗ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯥꯗꯅ ꯊꯝꯃꯦꯕ ꯅꯪ ꯅꯨꯄꯤꯗꯨ ꯑꯗꯨꯝ ꯀꯦꯔꯝꯒꯅꯤꯅ ꯄꯨꯟꯁꯤꯕ ꯊꯧꯅꯥꯖꯝ ꯀꯁꯥꯔ ꯀꯗ꯭ꯋꯥꯏꯒꯤꯅꯣ ꯏꯆꯟꯅꯤꯡꯉꯣ ꯑꯩꯁꯦ ꯀꯁꯥꯔꯕꯣꯟ ꯇꯦꯔꯥꯄꯨꯔꯒꯤꯅꯤ ꯑꯅꯨ ꯀꯩꯁꯥꯝꯕ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯗꯣꯔꯦ ꯀꯃꯦꯟ ꯂꯣꯏꯔꯦ ꯉꯁꯥꯏ ꯀꯩꯅꯣ ꯀꯩꯕ ꯃꯥ ꯃꯃꯤꯡꯗꯣ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏꯅꯦ ꯀꯩꯅꯣ ꯃꯃꯤꯡꯗꯣ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏꯅꯦ ꯁꯪꯀꯔꯖꯤꯅ ꯍꯥꯏꯕꯗꯣ ꯀꯁꯥꯔꯁꯦ ꯀꯃꯦꯟ ꯄꯥꯕ ꯋꯥꯍꯜꯂꯁꯦꯅ ꯍꯥꯏꯕꯗꯣ ꯎꯔꯕ ꯑꯩ ꯀꯃꯦꯟ ꯂꯣꯏꯔꯦ ꯅꯣꯏꯗꯤ ꯀꯃꯦꯟ ꯏꯕꯤꯔꯛꯇꯦ ꯀꯣꯟꯊꯧ ꯀꯣꯟꯖꯝ ꯔꯣꯃꯤꯅ ꯕꯥꯏ ꯕꯥꯏ ꯇꯧꯁꯜꯂꯛꯑꯦꯀꯣ ꯍꯣ ꯍꯣ ꯀꯣ ꯔꯣꯃꯤ ꯕꯥꯏ ꯕꯥꯏ ꯅꯪ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯕꯩꯅꯝꯗ ꯊꯦꯡꯀ꯭ꯌꯨ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣ ꯑꯗꯣ ꯅꯪꯒꯤ ꯂꯥꯏꯐꯇꯣ ꯄꯨꯡ ꯀꯌꯥꯗꯅꯣ ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯝꯃꯣ ꯑꯅꯨ ꯀꯩꯁꯥ ꯎꯔꯦꯕ ꯊꯧꯅꯥꯖꯝ ꯑꯣꯏꯕ ꯁꯪꯀꯔꯖꯤꯠ ꯁꯤꯡꯍ ꯁꯪꯀꯔꯖꯤꯠ ꯍꯣꯏꯕ ꯅꯪ ꯍꯦꯛꯇ ꯀꯥꯎꯊꯣꯛꯑꯕ ꯁꯥꯡꯃꯟꯕꯒꯤ ꯀꯥꯎꯔꯤꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯏꯕꯣꯍꯜꯅ ꯂꯧꯊꯣꯛꯈ꯭ꯔꯦꯅ ꯍꯥꯏꯕꯀꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯥ ꯑꯅꯨꯒꯤ ꯋꯥꯔꯤꯁꯦ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯤꯅꯣ ꯈꯪꯗꯦ ꯂꯧꯊꯣꯛꯈ꯭ꯔꯦꯒ ꯍꯥꯏꯈꯔꯦ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯤꯅꯣ ꯈꯪꯗꯦ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜ ꯑꯩ ꯀꯣꯟꯅ ꯂꯥꯛꯀꯦ ꯍꯥꯟꯅ ꯆꯥꯛ ꯆꯥꯈꯤꯒꯦꯅ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯅꯤꯇꯥ ꯆꯥꯛ ꯆꯥꯕꯤꯔꯣ ꯑꯩ 11 ꯐꯥꯎꯕ ꯂꯩꯒꯅꯤꯀꯣ ꯑꯗꯨꯏ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛꯀ ꯆꯪꯉꯧꯀꯣ ꯁꯪꯀꯔꯖꯤꯠꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯥꯎꯒꯟꯈ꯭ꯔꯦꯗꯀꯣ ꯃꯤꯡꯁꯦ ꯁꯥꯡꯃꯟꯕꯗꯨꯒ ꯇꯧꯏꯅꯤ ꯍꯥꯏꯕ ꯁꯪꯀꯔꯖꯤꯠ ꯑꯩ ꯀꯥꯎꯔꯣꯏ ꯏꯕꯥꯏ ꯇꯨꯝꯂꯕꯣ ꯏꯕꯥꯏ ꯇꯨꯝꯗ꯭ꯔꯤ ꯄꯞꯖꯤ ꯃꯥꯁꯇꯔꯅꯤ ꯄꯞꯖꯤ ꯁꯥꯟꯅꯔꯤ ꯑꯣ ꯃꯥꯏ ꯒꯣꯠ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯚ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯦ ꯃꯣꯃꯤ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯆꯦ ꯕꯦꯝꯆꯥꯁꯨ ꯂꯥꯛꯇ꯭ꯔꯤ ꯆꯦ ꯃꯣꯃꯤꯁꯨ ꯂꯥꯛꯇ꯭ꯔꯤ ꯆꯦ ꯑꯅꯨꯁꯨ ꯂꯥꯛꯇ꯭ꯔꯤ ꯃꯤ ꯌꯥꯝ ꯂꯥꯛꯇ꯭ꯔꯤ ꯑꯅꯨ ꯀꯩꯁꯥꯝ ꯇꯨꯝꯅꯤꯡꯉꯕꯣ ꯇꯨꯝꯈꯤꯅꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯣ ꯅꯪ ꯆꯪꯉꯛꯄ ꯀꯨꯏꯗ꯭ꯔꯤ ꯏꯕꯣꯅ ꯅꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯀꯥꯝ ꯆꯟꯖꯟꯈꯔꯦ ꯅꯣꯏꯕꯥꯏꯅꯤ ꯍꯀꯥꯝ ꯆꯟꯊꯣꯛ ꯆꯟꯁꯤꯟ ꯇꯧꯅ ꯂꯩꯔꯨꯀꯣ ꯄꯨꯡ ꯁꯥ ꯋꯥꯏꯇꯤ ꯃꯦꯟ ꯍꯥ 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 ꯄꯨꯡ ꯄꯞꯖꯤ ꯁꯥꯔ ꯍꯥꯏꯃꯦꯕꯀꯣ ꯋꯥꯏꯇꯤꯒꯤꯅ ꯃꯦꯝ ꯋꯥ ꯍꯥ ꯍꯥ ꯃꯦꯒꯥꯆꯟꯗ꯭ꯔꯗ ꯀꯥꯏꯅꯕ ꯊꯨꯡꯅꯕ ꯀꯞꯄ ꯅꯣꯛꯄ ꯑꯋꯥꯕ ꯅꯨꯡꯁꯤ ꯉꯥꯏꯕꯁꯤ ꯏꯁꯩꯒꯤ ꯊꯋꯥꯏꯅꯤ ꯀꯥꯏꯅꯕ ꯊꯨꯡꯅꯕ ꯀꯞꯄ ꯅꯣꯞꯄ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯏꯁꯩꯒꯤ ꯊꯋꯥꯏꯅꯤ ꯍꯣ ꯍꯣ ꯃꯥꯅꯤ ꯃꯥꯅꯤ ꯏꯁꯩ ꯁꯛꯑꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏ ꯀꯥꯎꯔꯦ ꯑꯗꯨꯅꯤ ꯐꯅ ꯋꯥꯔꯁꯨꯅꯦ ꯑꯗꯨꯝ ꯏꯁꯩ ꯑꯗꯨꯝ ꯁꯛꯄ ꯅꯨꯡꯁꯤꯕ ꯏꯁꯩ ꯇꯥꯔꯒꯅ ꯑꯋꯥꯕ ꯀꯥꯎꯊꯣꯛꯄꯅꯦꯕ ꯑꯗꯨꯅꯤ ꯁꯄꯨꯇ꯭ꯔ ꯍꯥꯏ ꯁꯄꯨꯇ꯭ꯔꯅ ꯍꯣ ꯍꯣ ꯃꯦꯝꯊꯣꯏꯕꯤꯅ ꯇꯥꯔꯦ ꯅꯦꯅꯦ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯇꯨꯝꯃꯒꯦꯕꯅꯦ ꯃꯦꯝꯊꯣꯏꯕꯤ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯀꯃꯦꯟ ꯂꯥꯛꯑꯝꯒꯅꯤꯀꯣ ꯑꯗꯨꯏꯗꯣ ꯆꯦꯛ ꯇꯧꯔꯣ ꯑꯃꯨꯛ ꯅꯪꯉꯣꯟꯗꯁꯨ ꯍꯦꯜꯂꯝꯃꯅꯤ ꯃꯁꯤꯡ ꯍꯦꯜꯂꯝꯃꯅꯤ ꯑꯃꯨꯛꯀ ꯃꯉꯣꯟꯗ ꯑꯃꯨꯛ ꯔꯤꯇꯔꯟ ꯇꯧꯕꯤꯈ꯭ꯔꯣ ꯏꯕꯣꯍꯟꯅ ꯅꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯌꯦꯡꯈꯔꯦ ꯑꯅꯨ ꯀꯩꯁꯥꯝꯅ ꯍꯥꯏꯈꯔꯦ ꯑꯗꯣ ꯑꯩ ꯀꯃꯦꯟꯁꯦ ꯌꯥꯝ ꯁ꯭ꯂꯣ ꯑꯣꯏꯔꯦ ꯀꯃꯦꯟ ꯏꯁꯟꯕꯤꯔꯣ ꯀꯩꯅꯣ ꯃꯃꯤꯡꯗꯣ ꯑꯃꯨꯛ ꯌꯦꯡꯒꯦ ꯅꯪ ꯃꯤꯡꯁꯦ ꯑꯩ ꯁꯤ ꯇꯥꯔꯦꯀꯣ ꯑꯩ ꯉꯁꯤ ꯁꯪꯀꯔꯖꯤ ꯅꯪꯅ ꯑꯩꯁꯦ ꯀꯃꯦꯟ ꯄꯥꯕ ꯋꯥꯍꯟꯒꯅꯦꯅ ꯍꯥꯏꯗꯣ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯅꯨ ꯑꯥꯏ ꯂꯚ ꯌꯨ ꯑꯃ ꯂꯥꯛꯂꯦ ꯗꯨ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯣ ꯃꯦꯝꯊꯣꯏꯕꯤꯅ ꯑꯗꯨꯝ ꯑꯩ ꯔꯤꯇꯔꯟ ꯇꯧꯕꯤꯒꯦꯔꯥ ꯇꯧꯕꯤꯈꯔꯦ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯦꯝꯊꯣꯏꯕꯤ ꯈꯨꯗꯛꯇꯗꯤ ꯔꯤꯇꯔꯟ ꯇꯧꯕ ꯌꯥꯗꯦꯀꯣ ꯉꯁꯤ ꯃꯥꯅ ꯇꯧꯔꯛꯄ ꯇꯥꯔꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯣ ꯈꯨꯗꯛꯇ ꯇꯧꯕ ꯌꯥꯗꯦꯀꯣ ꯀꯤꯀꯤꯠ ꯍꯌꯦꯡ ꯉꯥꯏꯕ ꯌꯥꯝ ꯋꯥꯔꯦ ꯀꯩꯅꯣ ꯍꯌꯦꯡ ꯉꯥꯏꯕ ꯋꯥꯔꯦꯅ ꯍꯥꯏꯁꯤꯕꯣ ꯄꯨꯡ 10:30 11:30 12 ꯀꯩꯅꯣꯅꯦ ꯄꯨꯡ ꯑꯃꯇ ꯉꯥꯏꯔꯦ ꯍꯌꯦꯡ ꯑꯣꯏꯗꯣꯔꯦ ꯀꯩꯅꯣ ꯍꯧꯖꯤꯛ 10:30 ꯑꯣꯏꯔꯦ ꯕꯥꯔꯣ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯣꯏꯗꯣꯔꯦ ꯀꯩꯅꯣ ꯍꯣꯏꯅꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯑꯥꯏ ꯂꯚ ꯌꯨꯀ ꯍꯥꯏꯕ ꯑꯥꯏ ꯂꯚ ꯌꯨꯀ ꯎꯟꯅꯕ ꯌꯥꯗꯦ ꯑꯃꯦꯠꯄꯤ ꯃꯦꯠꯇꯩ ꯁꯤꯗꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯕꯥꯏꯅ ꯍꯥꯏꯕꯀꯣ ꯁꯪꯀꯔꯖꯤꯅ ꯍꯥꯏꯕ ꯆꯦꯅ ꯑꯩ ꯃꯤꯡ ꯄꯜꯂꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯈꯔꯦ ꯅꯪꯒꯤ ꯃꯤꯡꯁꯦ ꯍꯦꯛꯇ ꯀꯥꯎꯊꯣꯛꯑꯦꯕ ꯑꯗꯨꯅ ꯅꯤꯡꯁꯤꯡꯉꯛꯇ꯭ꯔꯗꯤ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄꯗ ꯑꯃꯨꯛ ꯆꯤꯡꯊꯔꯒ ꯊꯤꯔꯤꯅꯤ ꯌꯥꯎꯕꯗꯨꯕꯨꯗꯤ ꯉꯥ ꯆꯥꯅꯤꯡꯕꯅ ꯇꯧꯅꯨꯗ ꯉꯁꯤꯗ ꯑꯣ ꯍꯌꯦꯡꯗꯒꯤ ꯆꯥꯕ ꯌꯥꯔꯅꯤꯅꯦ
ꯍꯌꯦꯡ ꯅꯨꯡꯊꯤꯟꯗꯩ ꯀꯔꯤ ꯆꯥꯕ ꯌꯥꯔꯅꯤ ꯃꯃꯥ ꯀꯤꯠꯆꯦꯟ ꯂꯩ ꯑꯣ ꯆꯦ ꯃꯥꯅꯁꯨ ꯔꯤꯇꯔꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯥ ꯍꯧꯖꯤꯛ ꯔꯤꯇꯔꯟ ꯇꯧꯈ꯭ꯔꯦ ꯃꯥꯁꯦ ꯈꯨꯗꯛꯇ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯇꯧꯈ꯭ꯔꯕ ꯀꯩꯅꯣ 이번우 라이프다 멜로디 와이티 까네이 누나니 까이 anu ba lagi zao ba lagi zao ay Sankarjit comment iroo nangi comment ngaizari Sankarjit से सही क्या सूरगे ओमा ꯑꯩꯒꯤ ꯄꯥꯁꯦ ꯎꯅꯦ ꯑꯍꯥꯞꯄ ꯄꯥꯗꯧꯅꯒ ꯇꯧꯔꯤꯅꯦ ꯎꯅꯦ ꯑꯣꯐ ꯀꯌꯥꯝ ꯐꯖꯒꯅꯣꯅꯦ ꯑꯩꯒꯤ ꯑꯄꯥ ꯅꯠꯇꯦꯅꯦ ꯃꯤꯊꯨꯞꯁꯦ ꯋꯥꯎ ꯀꯤꯀꯤ ꯉꯁꯤꯗꯤ ꯋꯥꯁꯨ ꯋꯥꯅ ꯃꯦꯒꯤ ꯁꯝꯂꯒꯦ ꯍꯣꯏ ꯃꯦꯒꯤ ꯑꯣꯏꯅ ꯇꯧꯁꯜꯂꯣ ꯇꯟꯗ꯭ꯔꯥ ꯍꯧꯖꯤꯛ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯅ ꯇꯧꯗꯣꯏꯗꯣ ꯏꯕꯣꯍꯅꯨ ꯅꯪ ꯀꯁꯥ ꯁꯤꯁ ꯑꯗꯨꯃꯥꯏꯅ ꯊꯥꯗ ꯂꯥꯏꯚ ꯊꯥꯕ ꯉꯝꯒꯔꯣ ꯍꯥꯏꯕꯀꯣ ꯑꯩ ꯉꯁꯤ ꯂꯥꯏꯚ 3ꯂꯛ ꯁꯨꯔꯦꯀꯣ ꯅꯍꯥꯟꯗꯒꯤꯗꯤ ꯂꯥꯏꯚ ꯊꯥꯗꯦ ꯉꯁꯤꯒ ꯂꯥꯏꯚ 3ꯂꯛ ꯁꯨꯔꯦ ꯑꯩꯁꯦ ꯑꯣ ꯏꯕꯣꯍꯜ ꯆꯦ ꯃꯣꯃꯤꯇꯥ ꯉꯁꯥꯏꯅ ꯂꯥꯏꯚ ꯂꯣꯏꯈꯔꯦ ꯍꯧꯖꯤꯛꯐꯥꯎ ꯌꯦꯡꯉꯨ ꯆꯪꯉꯛꯇ꯭ꯔꯤ ꯆꯦ ꯃꯣꯃꯤꯇꯥꯗꯣ ꯑꯩꯉꯣꯟꯗ ꯂꯥꯏꯚ ꯆꯪꯉꯛꯇ꯭ꯔꯤꯕ ꯃꯥ 10:30 ꯌꯧꯔ ꯐꯥꯎꯕ ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯛꯇꯦ ꯆꯦ ꯕꯦꯝꯆꯥ ꯂꯥꯛꯇꯦ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯏꯕꯣꯍꯜ ꯈꯔ ꯄꯥꯎ ꯌꯧꯕꯤꯈꯣ ꯃꯦꯁꯦꯖ ꯈꯔ ꯇꯧꯕꯤꯈꯣ ꯑꯝꯇꯪ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯕꯀꯣ ꯁꯪꯀꯔ ꯈꯛ ꯍꯥꯏꯕꯤꯌꯣ ꯆꯦ ꯑꯩ 2024 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ 27 ꯁꯨꯗꯣꯏꯅꯦꯅ ꯃꯥ ꯅꯪꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤꯌꯦ ꯅꯪꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤꯌꯦ ꯕꯥ ꯀꯩ ꯍꯥꯏꯅꯣ ꯀꯤꯀꯤ ꯅꯨꯄꯤ ꯊꯤꯍꯧꯗꯕꯒꯤ ꯗꯣꯁꯥꯅꯤ ꯃꯦꯒꯤꯅ ꯁꯝꯂꯦ ꯅꯆꯥ ꯑꯅꯤ ꯁꯨꯔ ꯅꯪꯅ ꯅꯨꯄꯤ ꯊꯤꯍꯧꯗꯕꯩ ꯗꯣꯁꯥꯅꯤ ꯀꯥꯏ ꯁꯨꯖꯜꯂꯨꯔꯣ ꯍꯧꯖꯤꯛ ꯈꯨꯕꯤ ꯂꯥꯏ ꯎꯃꯥ ꯆꯦ ꯕꯦꯝꯆꯥ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯈꯪꯉꯨ 11 ꯊꯥ ꯀꯩꯅꯣ 10 ꯊꯥ ꯇꯥꯔ ꯐꯥꯎꯕ ꯆꯦ ꯕꯦꯝꯆꯥ ꯂꯥꯛꯇꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯆꯦ ꯃꯣꯃꯤꯁꯨ ꯂꯥꯛꯇ꯭ꯔꯤꯕ ꯕꯥ ꯄꯣꯁꯃꯦꯟꯅꯤ ꯏꯕꯣꯍꯜꯁꯤꯡꯉꯅꯨ ꯀꯩꯕꯅꯨ ꯀꯁꯥ ꯑꯗꯨꯃꯥꯏꯅ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯂꯥꯏꯚ ꯊꯥꯕ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯏꯕꯣꯍꯜ ꯆꯦ ꯕꯦꯝꯁꯦ ꯎꯔꯕ ꯃꯥ ꯍꯨꯏꯇ ꯂꯥꯛꯏ ꯕꯥ ꯉꯝꯂꯣꯏ ꯍꯥꯏꯕ ꯕꯦꯝꯆꯥ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯇ ꯉꯥꯏꯔꯤꯅ ꯍꯥꯏꯕ ꯑꯣ ꯆꯦ ꯕꯦꯝꯆꯥ ꯆꯠꯄꯤꯔꯅꯨꯀꯣ ꯅꯅꯥꯎꯒꯤ ꯂꯥꯏꯐꯇ ꯂꯦꯡꯗꯅ ꯂꯩꯕꯤꯔꯣ ꯄꯨꯡꯈꯥꯏ ꯑꯝꯇꯪ ꯑꯣꯏꯔꯁꯨ 이번우 ꯑꯩ ꯄꯣꯁꯃꯦꯟꯅꯤ ꯍꯥꯏꯀꯣ IBS KMC ꯁꯪꯀꯔꯖꯤꯅ ꯑꯣ ꯆꯦꯅ ꯑꯩꯉꯣꯟꯗꯩ ꯆꯍꯤ 10 ꯐꯥꯗꯦꯀꯣ ꯍꯜꯂꯤꯗꯣ ꯑꯣꯏꯃ ꯆꯍꯤ 10 27 37 ꯍꯣꯏ ꯆꯍꯤ 10ꯕꯨꯗꯤ ꯐꯥꯗꯦꯀꯣ ꯆꯍꯤ 34 35 36 37 ꯆꯍꯤ 3 ꯑꯗꯨꯃꯥꯏꯅ ꯍꯜꯂꯦꯀꯣ ꯅꯉꯣꯟꯗꯒꯤ ꯕꯥ ꯃꯅꯤ ꯅꯪ ꯄꯣꯁꯃꯦꯟꯅꯤꯅꯦꯅ ꯍꯥꯏꯕꯀꯣ ꯃꯣꯃꯤꯗ ꯑꯃꯨꯛ ꯌꯥꯎꯔꯨꯕ ꯍꯣꯏ ꯆꯦ ꯕꯦꯝꯆꯥ ꯑꯩ ꯈꯪꯉꯦ ꯅꯪ ꯆꯦ ꯃꯣꯃꯤꯗ ꯂꯩ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯅꯅꯦ ꯉꯁꯥꯏꯗꯩ ꯁꯧꯏꯗꯣ ꯑꯅꯨꯕꯤ ꯍꯥꯏꯅ ꯀꯧꯋꯦ ꯑꯗꯣ ꯆꯦ ꯃꯣꯃꯤꯗꯤ ꯂꯥꯛꯄꯤꯗꯦ ꯕꯝ KMC ꯔꯧ दीपक कुमार हाय हेलो दीपक जी इबोहलना नु ꯑꯩꯅ ꯍꯥꯏꯔꯀꯥꯟ ꯆꯪꯒꯔꯦ ꯏꯕꯣꯍꯜ ꯆꯦ ꯃꯣꯃꯤꯗꯁꯨ ꯄꯥꯎ ꯌꯧꯕꯤꯈꯣ ꯅꯅꯥꯎꯅ ꯉꯥꯏꯖꯔꯤ ꯍꯥꯏꯅ ꯑꯩꯒꯤ ꯂꯥꯏꯚ ꯂꯣꯏꯕ ꯃꯇꯝ ꯌꯧꯔꯛꯇꯣꯔꯦ ꯆꯦ ꯃꯣꯃꯤ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯄꯤꯗꯦ ꯑꯅꯨ ꯀꯩꯁꯥꯝ ꯆꯦ ꯕꯦꯝꯆꯥ ꯑꯩꯅ ꯀꯧꯈꯔꯦ ꯃꯥ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯇꯨꯝꯕ ꯀꯩ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯀꯦꯀꯣ ꯑꯩ ꯈꯣꯟꯖꯦꯝ ꯔꯣꯃꯤꯅ ꯍꯣꯏ ꯔꯣꯃꯤ ꯂꯥꯛꯑꯣ ꯃꯃꯥ ꯀꯤꯆꯦꯟꯅ ꯑꯣꯟꯗ ꯂꯩ ꯑꯅꯨ ꯀꯩꯆꯥꯝꯕ ꯀꯃꯦꯟ ꯊꯥꯗꯕꯤꯔꯛꯑꯣ ꯃꯌꯥꯝ ꯆꯦ ꯕꯦꯝꯆꯥ ꯀꯃꯦꯟ ꯊꯥꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯣꯃꯤꯒꯤ ꯂꯥꯏꯚ ꯋꯥꯛꯀ ꯀꯌꯥ ꯉꯥꯡꯕ ꯐꯪꯗꯔꯦ ꯑꯩ ꯕꯤꯖꯤ ꯑꯣꯏꯃꯟꯅꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯆꯦ ꯃꯣꯃꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯆꯦ ꯕꯦꯝꯆꯥ ꯃꯥ 10:30 ꯇꯥꯔ ꯐꯥꯎꯕ ꯃꯥ ꯂꯥꯛꯄꯤꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯣ ꯔꯣꯃꯤ ꯋꯦꯜꯀꯝ ꯔꯣꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯉꯛꯀꯦ ꯍꯥꯏꯔꯝꯃꯦ ꯆꯦ ꯕꯦꯝꯆꯥ ꯆꯦ ꯃꯣꯃꯤ ꯂꯥꯛꯄꯤꯗꯦ ꯁꯪꯀꯔꯖꯤꯠꯅ ꯆꯦꯁꯦ ꯑꯩꯈꯣꯏ ꯆꯦꯒ ꯏꯁꯥ ꯐꯕ ꯃꯥꯟꯅꯩꯅꯦ ꯃꯥꯏꯗꯕꯨ ꯄꯨꯈꯝꯗꯧꯅ ꯄꯥꯛꯄ ꯋꯥꯅꯤ ꯑꯩ ꯃꯥꯏ ꯐꯖꯅ ꯄꯥꯛꯄꯅꯤꯍꯦ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯁꯨꯅꯦ ꯃꯨꯛꯕꯥꯡꯒ ꯇꯧꯕ ꯃꯇꯝꯗ ꯄꯨꯈꯝ ꯑꯄꯥꯛꯄꯇꯅꯤꯅ ꯊꯤꯔꯤꯁꯦ ꯄꯨꯈꯝ ꯑꯄꯤꯕ ꯄꯨꯊꯣꯛꯑꯗꯤ ꯑꯩꯒꯤ ꯃꯥꯏꯒ ꯆꯥꯟꯅꯗꯦꯕ ꯑꯗꯨꯅ
ꯏꯕꯣꯍꯅꯨ ꯑꯩ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯊꯕꯛ ꯀꯟꯕꯅ ꯆꯦꯅ ꯋꯥꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯀꯣ ꯏꯕꯣꯍꯟꯅ ꯅꯣꯡꯃꯣꯃꯤ ꯂꯥꯏꯚ ꯑꯣꯟ ꯇꯧꯔꯤꯌꯦꯅ ꯍꯥꯏꯔꯦꯀꯣ ꯀꯤꯀꯤꯠꯅ ꯆꯦꯕꯦꯝꯆꯥ ꯑꯅꯤ ꯐꯪꯂꯕꯣ ꯍꯌꯦꯡ ꯃꯥꯡꯒꯅꯤꯅ ꯍꯥꯏꯕ ꯑꯅꯤ ꯐꯪꯂꯕꯣ ꯍꯌꯦꯡ ꯃꯥꯡꯒꯅꯤꯅ ꯍꯥꯏꯕ ꯅꯤꯉꯣꯜ ꯑꯩ ꯊꯣꯛꯑꯒꯦ ꯍꯣꯏ ꯆꯦꯃꯥ ꯍꯣꯏ ꯆꯠꯄꯤꯔꯣ ꯈꯥ ꯀꯨꯏꯅ ꯂꯩꯔꯝꯃꯦ ꯆꯦꯃꯥꯁꯨ ꯈꯥ ꯀꯨꯏꯅ ꯂꯩꯔꯝꯃꯦꯀꯣ ꯆꯦ ꯃꯣꯃꯤꯗꯣ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯂꯥꯏꯚ ꯑꯣꯟ ꯇꯧꯔꯤꯔꯣ ꯇꯜꯂꯦ ꯀꯃꯦꯟ ꯂꯩꯇꯔꯦ ꯑꯩꯉꯣꯟꯗ ꯑꯩ ꯍꯧꯖꯤꯛ ꯄꯥꯅꯤꯡꯉꯥꯏ ꯀꯃꯦꯟ ꯂꯩꯇꯔꯦ ꯄ꯭ꯔꯤꯇꯤꯅ ꯄꯨꯡ ꯀꯌꯥꯗꯩ ꯀꯌꯥꯐꯥꯎ ꯂꯥꯏꯚ ꯇꯧꯒꯦ ꯀꯁꯥꯒꯤ ꯑꯩ ꯄꯨꯡ 11ꯗꯩ 11 ꯐꯥꯎꯕ ꯇꯧꯔꯦ ꯄ꯭ꯔꯤꯇꯤ ꯍꯌꯦꯡꯁꯨ ꯊꯥꯒꯦꯅ ꯈꯜꯂꯤꯅꯤ ꯅꯥꯏꯛ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯔꯒꯗꯤ ꯂꯥꯛꯄꯤꯌꯣ ꯍꯌꯦꯡꯁꯨ ꯀꯁꯥ ꯀꯄꯜ 20 ꯂꯥꯏꯛ ꯏꯆꯦꯃ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯣꯏꯗꯣꯔꯦ ꯑꯙꯥ ꯘꯟꯇꯥꯇ ꯉꯥꯏꯔꯦ ꯏꯕꯣꯍꯅꯨ ꯑꯩ ꯌꯥꯗ꯭ꯔꯦꯅꯦ ꯅꯥꯒꯗꯤ ꯅꯪꯗꯤ ꯀꯔꯝ ꯇꯧꯔꯤꯒꯦꯅ ꯍꯥꯏꯕ ꯀꯩꯅꯣ ꯀꯁꯥ ꯀꯄꯜ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯀꯁꯥꯔ ꯇꯨꯝꯗ꯭ꯔꯤꯕꯣ ꯑꯩ ꯀꯥꯏꯗꯩ ꯇꯨꯝꯗꯣꯏꯅꯣꯅꯦ ꯑꯩ ꯇꯨꯝꯗ꯭ꯔꯤꯅꯦ ꯅꯣꯏ ꯃꯌꯥꯝ ꯍꯀꯥꯝ ꯆꯟꯅꯔꯤꯗꯣ ꯑꯩ ꯌꯦꯡꯉꯤꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩ ꯊꯥꯔꯨꯏ ꯊꯥꯗ꯭ꯔꯤꯅꯤ ꯅꯣꯏ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤꯀꯣ ꯑꯩꯁꯨ ꯍꯀꯥꯝ ꯆꯜꯂꯦꯅꯦ ꯑꯅꯨꯁꯤꯁꯨ ꯀꯁꯥ ꯀꯄꯜꯅ ꯏꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯀꯄꯜ ꯑꯩꯗꯤ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯁꯜꯂꯦ ꯉꯁꯤꯗꯤ ꯄꯦꯝꯆꯥ ꯃꯩꯇꯩ ꯐꯪꯂꯦ ꯀꯤ ꯊꯦꯡꯁ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯆꯦ ꯃꯦꯝꯆꯥ ꯆꯦ ꯃꯣꯃꯤꯁꯨ ꯑꯝꯇꯪ ꯍꯥꯏꯕꯤꯔꯨꯆꯣ ꯑꯩ ꯂꯣꯏꯁꯟꯕ ꯃꯇꯝ ꯌꯧꯔꯦꯕ ꯆꯦ ꯃꯣꯃꯤ ꯑꯝꯇꯪ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯤꯌꯣꯕ ꯃꯨꯛꯕꯥꯡ ꯂꯣꯏꯔꯒ ꯑꯅꯨ ꯀꯩꯁꯥꯝꯒꯤ ꯕ꯭ꯔꯣꯅ ꯑꯩꯉꯣꯟꯗ ꯕꯥꯍꯨꯕꯂꯤ ꯊꯥꯂꯤ ꯑꯃ ꯒꯤꯐ ꯇꯧꯔꯝꯃꯦ ꯃꯇꯪ ꯆꯥꯕꯗ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯅꯤ ꯑꯩ ꯑꯅꯨ ꯀꯩꯁꯥꯝ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯅꯍꯥꯟꯃꯨꯛꯀꯤꯗꯣ ꯃꯦꯂꯥ ꯂꯣꯏꯔꯛꯄꯗ ꯍꯥꯏꯅ ꯍꯥꯏꯅꯦꯕꯀꯣ ꯏꯆꯦ ꯀꯁꯥ ꯀꯄꯜꯅ ꯏꯆꯦ ꯆꯥꯛꯀ ꯆꯥꯗꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯍꯣꯏ ꯅꯪ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯄꯦꯝꯆꯥ ꯄ꯭ꯔꯤꯌꯥ ꯀꯔꯤ ꯃꯊꯦꯜ ꯇꯧꯒꯦ ꯃꯣꯃꯤꯇꯥ ꯋꯥꯏ ꯀꯩꯅꯣ ꯀ ꯑꯣꯏꯃꯥ ꯆꯦ ꯃꯣꯃꯤꯇꯥ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯏꯗꯣ ꯃꯥ ꯀꯩꯅꯣ ꯀꯥꯏꯅ ꯂꯥꯎꯁꯜꯂꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯂꯥꯎꯔꯤ ꯃꯌꯥꯝꯗꯣ ꯇꯥꯕ꯭ꯔ ꯉꯁꯥꯏꯗꯒꯤ ꯆꯠꯂꯒ ꯀꯧꯔꯨꯆꯣ ꯀꯧꯔꯨꯆꯣ ꯍꯥꯏ ꯀꯧꯔꯛꯏꯅꯤ ꯍꯥꯏꯔꯛꯏꯅꯦꯕ ꯇꯥ ꯂꯩꯔꯝꯃꯤ ꯃꯥ ꯀꯩꯕ ꯁꯪꯀꯔꯁꯤꯅ ꯆꯦꯒꯤ ꯉꯔꯥꯡꯒꯤ ꯂꯥꯏꯐꯇ ꯂꯥꯁ ꯀꯃꯦꯟ ꯄꯤꯕ ꯀꯥꯏꯗꯧꯔꯒꯦꯅꯦ ꯂꯥꯁ ꯀꯃꯦꯟ ꯄꯤꯕ ꯃꯤꯗꯣ ꯅꯤꯡꯁꯤꯡꯂꯤꯕꯣ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯁ ꯀꯃꯦꯟ ꯄꯤꯕ ꯃꯤꯗꯣ ꯅꯤꯡꯁꯤꯡꯉꯤꯕꯣ ꯀꯤꯀꯤꯠ ꯑꯩ ꯀꯥꯎꯔꯦ ꯅꯨꯡꯉꯥꯏꯔꯤ ꯗꯗꯥ ꯏꯕꯣꯍꯜ 21 ꯂꯥꯏꯛꯗ ꯃꯣꯃꯤꯇꯥ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯄ꯭ꯔꯤꯌꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯄ꯭ꯔꯤꯌꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯅꯅꯦ ꯆꯦ ꯕꯦꯝꯆꯥ ꯄ꯭ꯔꯤꯌꯥ ꯃꯁꯥ ꯉꯝꯗꯕꯅꯦ ꯄ꯭ꯔꯤꯌꯥ ꯀꯦꯝꯁꯤ ꯄ꯭ꯔꯤꯌꯥ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯀꯁꯥ ꯀꯄꯜꯅ ꯏꯆꯦ ꯕꯦꯝꯆꯥ ꯊꯨꯝꯖꯥꯛꯄꯤ ꯆꯥꯏꯌꯦ ꯏꯆꯦꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦꯅ ꯍꯥꯏꯕ ꯆꯦ ꯕꯦꯝꯆꯥ ꯅꯪ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯄꯤꯁꯛ ꯂꯧꯔꯦꯝꯕ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯃꯣꯃꯤꯇꯥ ꯋꯥꯏ ꯇꯨꯃꯤꯟ ꯇꯥꯔꯤꯅꯤ ꯅꯪ ꯑꯩ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯃꯤ ꯉꯁꯥꯏꯗꯩ ꯅꯤꯡꯁꯤꯡꯉꯛꯏꯅꯤ ꯀꯩꯅꯣ ꯀꯞꯅꯤꯡꯅꯁꯨ ꯂꯩꯔꯛꯏꯅꯤ ꯏꯕꯣꯍꯟ ꯑꯩ ꯑꯣꯟ ꯂꯩꯔꯤ ꯎꯄꯥꯏ ꯅꯥꯏ ꯉꯁꯤꯗꯤ ꯀꯁꯥꯔ ꯁꯤꯁꯀꯤ ꯂꯥꯏꯐꯇ ꯇꯨꯝꯕ ꯇꯥꯔꯦ ꯉꯁꯥꯏꯗꯩ ꯌꯥꯏ ꯑꯣ ꯆꯦ ꯅꯣꯃꯤ ꯏꯕꯣꯍꯟꯁꯦ ꯅꯪꯒꯤ ꯂꯥꯏꯐꯇꯁꯨ ꯂꯥꯛꯑꯝꯕꯔꯥ ꯑꯩꯅ ꯉꯥꯡꯉꯤꯅꯤ ꯅꯪ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯐꯇ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ ꯍꯥꯏꯅ ꯑꯩꯅ ꯉꯥꯡꯉꯝꯃꯤꯅꯤ ꯃꯉꯣꯟꯗ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦꯅ ꯍꯥꯏꯕ ꯑꯩ ꯏꯔꯣꯟꯕ ꯆꯥꯏ ꯆꯦ ꯃꯣꯃꯤ ꯑꯩꯁꯨ ꯉꯥ ꯆꯥꯏꯌꯦ ꯆꯦ ꯃꯆꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯉꯥ ꯆꯥꯏ ꯃꯥ ꯉꯁꯥꯏ ꯂꯥꯏꯐꯇ ꯃꯥ ꯉꯥ ꯂꯩꯈꯤꯕꯅꯦ ꯑꯗꯨꯏ ꯉꯥꯗꯣ ꯑꯣꯏꯔꯝꯒꯅꯤ ꯉꯥꯁꯤꯡꯅꯤ ꯃꯥ ꯂꯩꯈꯤꯕꯗꯣ ꯁꯪꯀꯔꯖꯤꯅ ꯑꯩꯅꯤꯅꯦ ꯆꯦ ꯂꯥꯁ ꯀꯃꯦꯟꯗꯣ ꯑꯣ ꯗꯁꯥꯅꯤꯍꯦ ꯁꯤꯔꯦ ꯘꯨꯃꯥꯎ ꯑꯣꯏ ꯑꯅꯨ ꯖꯥꯇꯤ ꯊꯥꯡꯁꯦ ꯎꯁꯜꯂꯛꯑꯒ ꯄꯤꯁꯛ ꯂꯧꯔꯝꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯀꯩꯕ ꯕꯦꯝꯆꯥꯅ ꯇꯨꯝꯅꯤꯡꯉꯦꯗ ꯑꯩ ꯇꯨꯝꯈꯤꯅꯨ ꯆꯦ ꯕꯦꯝꯆꯥ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣ ꯇꯨꯝꯈꯤꯅꯨꯀꯣ ꯑꯩꯅ ꯁꯤꯜꯆꯔ ꯀꯨꯝꯊꯔꯛꯄꯗ ꯏꯆꯦ ꯏꯆꯟ ꯕ꯭ꯔꯣ ꯕ꯭ꯔꯗꯔ ꯃꯌꯥꯝ ꯑꯩ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯀꯅꯥ ꯀꯅꯥ ꯑꯩꯕꯨ ꯋꯦꯜꯀꯝ ꯇꯧꯒꯅꯤ ꯍꯣꯏ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯄꯤꯌꯣ ꯀꯤꯀꯤ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯗꯁꯨ ꯅꯆꯦꯒ ꯃꯨꯛꯕꯥꯡ ꯆꯥꯁꯦ ꯏꯆꯦ ꯕꯦꯝꯆꯥ ꯑꯩ ꯏꯆꯥꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯧꯍꯜꯂꯤ ꯉꯁꯥꯏꯗꯒꯤ ꯍꯤꯞꯄꯤꯅꯤ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯩ ꯑꯩ ꯑꯣꯟ ꯉꯁꯥꯏ ꯂꯩꯌꯦꯕꯀꯣ ꯀꯩꯕ ꯅꯤꯡꯁꯤꯡꯕꯗꯨꯗꯅꯦ ꯑꯩꯅ ꯂꯩ ꯉꯝꯗꯕꯗꯨꯅ ꯀꯃꯦꯟ ꯏꯔꯛꯏꯗꯣ
IBS ꯀꯩꯅꯣꯅꯦ ꯉꯥꯏꯈꯣꯅꯦ IBS ꯂꯥꯒꯤꯁꯦ ꯀꯣ ꯕꯥ ꯑꯩꯁꯦ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯦ ꯑꯅꯨ ꯅꯪ ꯅꯃꯤꯠꯇꯨꯒ ꯈꯨꯠꯇꯣꯛꯀꯅꯤ ꯈꯪꯉꯣ ꯅꯪ ꯏꯕꯣꯍꯜ ꯉꯁꯥꯏ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯦ ꯏꯕꯣꯍꯜ ꯁꯥꯎꯕꯤꯒꯅꯣ ꯉꯥꯡꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯆꯦ ꯃꯣꯃꯤ ꯑꯩ ꯍꯥꯏꯔꯝꯃꯤꯅꯦ ꯏꯕꯣꯍꯜꯗ ꯆꯦ ꯃꯣꯃꯤꯇꯥꯏ ꯂꯥꯏꯐꯇ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯆꯩꯔꯝꯃꯤꯅꯦ ꯃꯉꯣꯟꯗ ꯄꯦꯟꯆꯥ ꯃꯩꯇꯩ IBS ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯏꯕꯣꯍꯜ ꯇꯨꯝꯅꯤꯡꯗ꯭ꯔꯤ ꯇꯨꯝꯕ ꯌꯥꯈꯤꯔꯣꯏ ꯃꯥ ꯂꯩꯈꯤꯗꯣꯏꯅꯤ ꯏꯕꯣꯍꯜꯅ ꯆꯦ ꯕꯦꯝ ꯍꯥꯏꯅ ꯀꯧꯈꯔꯦ ꯍꯀꯥꯝ ꯆꯟꯁꯤꯟꯈꯔꯦ ꯑꯗꯣ ꯑꯩ ꯀꯃꯦꯟ ꯄꯥꯕ ꯂꯦꯞꯄꯤꯁꯦ ꯎꯔꯕ ꯀꯃꯦꯟ ꯊꯥꯗꯔꯛꯑꯣ ꯁꯪꯀꯔꯖꯤꯅ ꯍꯥꯏꯕ ꯃꯌꯥꯝ 20 ꯃꯤꯅꯤꯠ ꯈꯛꯇ ꯉꯥꯏꯔꯦ ꯀꯃꯦꯟ ꯈꯔ ꯏꯁꯤꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯈꯔ ꯏꯁꯤꯜꯂꯛꯑꯣ ꯀꯃꯦꯟ ꯄꯥꯕꯁꯦ ꯈꯗꯥꯡꯁꯦ ꯑꯗꯨꯝ ꯄꯥꯈ꯭ꯔꯕꯅꯤꯅꯅꯦ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯍꯩꯅꯗ꯭ꯔꯦꯕ ꯑꯗꯨꯅꯅꯤ ꯆꯦꯟꯖꯥꯃꯅꯤ ꯅꯤꯉꯣꯜ ꯑꯗꯨꯒꯤ ꯉꯥꯗꯨꯅꯤ ꯇꯥꯆꯧꯁꯦ ꯉꯥ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯉꯥꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯨ ꯂꯩꯕꯅꯤꯀꯣ ꯑꯩ ꯅꯨꯄꯥꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯉꯥꯁꯦ ꯃꯥꯗꯤ ꯈꯥꯖꯤꯡꯅ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯗꯩ ꯆꯦ ꯕꯦꯝ ꯑꯩ ꯀꯁꯥꯔ ꯁꯤꯁꯀꯤ ꯂꯥꯏꯞꯇ ꯑꯣꯏꯅ ꯇꯨꯝꯂꯅꯤꯌꯦ ꯍꯣꯏ ꯇꯨꯝꯃꯣ ꯑꯩ ꯍꯣꯔꯦꯟ ꯂꯥꯏꯞ ꯊꯝꯃꯝꯗꯥꯏꯗ ꯑꯃꯨꯛ ꯂꯥꯎꯔꯛꯀꯦꯕꯀꯣ ꯏꯕꯣ ꯑꯩꯒꯤꯗ ꯂꯥꯛꯏ ꯅꯤꯉꯣꯜ ꯑꯣ ꯍꯣꯏ ꯆꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯏꯕꯣ ꯂꯥꯛꯄ ꯈꯪꯍꯧꯗꯔꯦ ꯍꯣꯏ IBS ꯇꯨꯝꯂꯣ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯂꯥꯏꯐ ꯑꯣꯟ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯏꯕꯣꯍꯟ ꯅꯪ ꯇꯨꯝꯃꯒꯦ ꯍꯥꯏꯔꯤꯔꯣ ꯉꯥꯏꯍꯥꯛ ꯇꯨꯝꯃ ꯑꯩ ꯑꯃꯨꯛ ꯂꯥꯎꯔꯛꯀꯦꯀꯣ ꯍꯧꯗꯣꯛꯄꯤꯔꯛꯀꯦꯕ ꯀꯞꯄꯅꯦ ꯏꯆꯦ ꯑꯩ ꯋꯥꯔꯤ ꯇꯥꯔꯤ ꯍꯣꯏ ꯅꯆꯦꯁꯦ ꯈꯗꯥꯡ ꯄꯦꯔꯦ ꯑꯣꯜꯂꯕꯅꯤ ꯇꯦꯟꯋꯥ ꯃꯆꯥ ꯇꯦꯟꯋꯥ ꯀꯥꯏꯗ ꯑꯣꯜꯂꯕꯅꯤ ꯄꯤꯇꯦꯡ ꯄꯤꯇꯦꯡ ꯉꯥꯡꯕꯗ ꯕꯦꯝꯆꯥ ꯆꯦ ꯕꯦꯝꯆꯥꯁꯨ ꯐꯃꯨꯡꯒ ꯎꯠꯁꯜꯂꯛꯑꯦꯅꯦ ꯇꯨꯝꯅꯤꯡꯉ ꯃꯥꯜꯂꯦꯅꯦ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅꯦ ꯆꯦ ꯕꯦꯝꯆꯥ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯐꯇ ꯑꯗꯨ ꯀꯨꯏꯅ ꯂꯩꯔꯣ ꯅꯣꯏ ꯇꯨꯝꯅꯤꯡꯗꯅꯕ ꯆꯥ ꯀꯥꯞ ꯑꯃ ꯄꯤꯊꯛꯂꯛꯇ꯭ꯔꯣ ꯆꯦ ꯃꯣꯃꯤꯅ ꯑꯩ ꯂꯥꯏꯐꯁꯤꯒ ꯂꯥꯛꯑꯒ ꯅꯣꯏꯅ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯁꯤꯕꯨ ꯁꯪꯀꯔꯖꯤꯅ ꯍꯥꯏꯕꯁꯦ ꯃꯪꯗ ꯑꯃꯨꯛ ꯀꯃꯦꯟ ꯄꯤꯔꯅꯤꯗꯣ ꯀꯃꯦꯟ ꯄꯥꯕ ꯂꯩꯔꯗꯤ ꯑꯣꯏꯍꯤꯟꯗꯅ ꯑꯩ ꯂꯩꯀꯣ ꯍꯣꯏ ꯆꯦ ꯃꯣꯃꯤ ꯑꯩ ꯇꯨꯝꯅꯤꯡꯉꯤꯀꯣ ꯂꯥꯏꯕꯤ ꯌꯥꯎꯅ ꯑꯣꯟꯗ ꯂꯩꯔꯦ ꯏꯕꯣꯟꯁꯦ ꯏꯄꯥꯝꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯩꯁꯦ ꯁꯨꯅꯥꯏ ꯃꯪꯒꯣꯜꯄꯨꯔꯒꯤꯅꯤ ꯕꯦꯝꯆꯥ ꯂꯥꯏꯐꯁꯦ 1 ꯑꯋꯥꯔꯇꯅꯤ ꯊꯥꯔꯗꯤ ꯐꯕ ꯍꯣꯏ ꯆꯦ ꯕꯦꯝꯆꯥ ꯍꯣꯏ ꯃꯥꯅꯤꯌꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝꯅꯦ ꯃꯤ ꯄꯨꯝꯅꯃꯛ 2 ꯑꯋꯥꯔꯁ ꯊꯥꯅꯕ ꯑꯗꯨꯒꯅꯦ ꯑꯩꯁꯨ 2 ꯑꯋꯥꯔꯁꯅ ꯐ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯜꯂꯛꯏꯕ ꯑꯗꯨꯅꯅꯦꯕ ꯆꯦ ꯕꯦꯝꯆꯥ ꯍꯥꯏꯅ ꯀꯧꯔꯤꯕ ꯑꯅꯨꯅ ꯃꯥꯁꯨ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯀꯃꯦꯟ ꯏꯔꯛꯑꯣ ꯑꯣ ꯃꯥꯏ ꯒꯣꯠ ꯀꯃꯦꯟ ꯏꯔꯛꯑꯣ ꯃꯣꯡꯒꯣꯜꯄꯨꯔ ꯃꯆꯥꯅꯤꯅ ꯉꯥꯗꯤ ꯊꯋꯥꯏꯅꯤ ꯃꯣꯏꯒꯤ ꯑꯩ ꯉꯥ ꯆꯥꯕꯗ ꯋꯥꯔꯦ ꯆꯦ ꯑꯩꯗꯤ ꯉꯥꯁꯦ ꯌꯥꯝ ꯄꯥꯝꯖꯗꯦꯕ ꯑꯩ ꯅꯨꯄꯥ ꯉꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯃꯥ ꯉꯥ ꯁꯥꯊꯤꯅ ꯄꯥꯝꯃꯦ ꯑꯩꯗꯤ ꯉꯥ ꯌꯥꯝ ꯄꯥꯝꯗꯦ ꯉꯥ ꯌꯥꯝ ꯆꯥꯕ ꯉꯝꯗꯦ ꯃꯌꯥꯝ ꯑꯩ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯑꯣ ꯆꯦ ꯕꯦꯝꯆꯥ ꯉꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯔꯤꯃꯦꯕꯀꯣ ꯍꯣꯏꯅꯦ ꯏꯁꯤꯡ ꯆꯥꯎꯕ ꯈꯨꯅꯤꯅ ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯉꯥ ꯆꯥꯈꯤꯕ ꯃꯌꯥꯝꯗꯣ ꯐꯧꯔꯥ ꯐꯧꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯤꯕꯣ ꯆꯦ ꯍꯥꯟꯅ ꯃꯇꯝꯒꯤꯗꯣ ꯑꯅꯨ ꯀꯩꯁꯥꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦꯅ ꯍꯥꯏꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯒꯤ ꯂꯥꯏꯐ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯅ ꯎꯏꯊꯔꯤꯃꯤꯅꯦ ꯕꯦꯝꯆꯥꯗꯨ ꯏꯆꯦ ꯕꯦꯝꯆꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦ ꯕꯦꯝꯆꯥ ꯍꯦꯛꯇ ꯔꯧ ꯊꯣꯡꯕ ꯆꯥ ꯍꯥꯏꯗꯨꯗꯤ ꯉꯥꯏꯈꯣꯅꯦ ꯆꯦ ꯈꯨꯋꯥꯡ ꯅꯥꯕꯒ ꯀꯃꯦꯟ ꯄꯥꯕꯒꯗꯤ ꯃꯔꯤ ꯂꯩꯅꯗꯦꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯝꯖꯤꯜꯂꯛꯄꯁꯤꯒꯅꯦ ꯈ꯭ꯋꯥꯡꯁꯦ ꯅꯥꯈꯠꯂꯛꯄꯩ ꯋꯥꯅꯤꯗ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯂꯩꯕ ꯑꯗꯨꯋꯥꯏꯗꯒꯤꯔꯣ ꯃꯥꯅꯦ ꯑꯗꯨꯋꯥꯏꯗꯒꯤꯅꯦ ꯀꯤꯀꯤꯠ ꯑꯩ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯍꯣꯂꯤ ꯒꯤꯐꯁꯦ ꯀꯅꯥꯅꯣ ꯑꯩꯕꯨ ꯌꯥꯝ ꯐꯖꯅ ꯈꯪꯕꯗꯨꯒ ꯑꯩ ꯍꯪꯉꯛꯏꯕꯀꯣ ꯀꯁꯥꯔꯁꯦ ꯑꯣꯟꯗ ꯂꯩ ꯍꯥꯏꯔꯦꯀꯣ ꯄꯤꯁꯛ ꯂꯧꯔꯦꯝꯕꯝ ꯀꯔꯤꯂꯥ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯀꯔꯤꯂꯥ ꯄꯤꯁꯛ ꯂꯧꯔꯦꯝꯕꯝꯅ ꯀꯔꯤꯂꯥ ꯍꯥꯏ ꯏꯕꯣ ꯂꯥꯏꯞ ꯊꯥꯕ ꯃꯤꯗꯒꯤ ꯌꯥꯎꯕ ꯃꯤꯅ ꯍꯦꯟꯅ ꯋꯥꯏ ꯆꯨꯝꯃꯤꯃꯤ ꯑꯁꯦꯡꯒꯤ ꯆꯨꯝꯃꯤꯃꯤ ꯃꯌꯥꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯤꯠꯅ ꯍꯥꯏꯔꯦꯀꯣ ꯕꯦꯝꯆꯥ ꯆꯦ ꯕꯦꯝꯆꯥꯅ ꯑꯩ ꯉꯥ ꯆꯥꯏ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕꯅꯤꯁꯦ ꯆꯦ ꯕꯦꯝꯆꯥ ꯉꯥ ꯊꯣꯡ ꯆꯥꯏꯅ ꯑꯩꯗꯤ ꯉꯁꯥꯏ ꯃꯥꯒꯤ ꯂꯥꯏꯐꯇ ꯌꯥꯎꯕꯅꯤꯅ ꯉꯥ ꯂꯩꯕꯒꯗꯣ ꯂꯣꯏꯅ ꯎꯏꯌꯦꯕ ꯀꯁꯥꯔ ꯅꯤꯉꯣꯜ ꯏꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯑꯩꯗꯤ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯐ ꯌꯥꯎꯕ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯅ ꯄꯞ ꯇꯧꯅ ꯑꯥꯂꯨ ꯉꯥꯟꯁꯤꯜꯂꯒ ꯏꯔꯣꯜꯂꯦ ꯄꯥꯄꯣꯔ ꯑꯃ ꯍꯧꯔ ꯄ꯭ꯔꯞ ꯇꯧꯅ ꯄꯨꯡ 8 ꯃꯈꯥꯏꯗ ꯆꯥꯛ ꯇꯣꯛꯑꯦ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯐꯦꯡꯗꯣꯛꯑꯦ ꯑꯗꯨꯒ ꯆꯦ ꯃꯣꯃꯤ ꯂꯥꯏꯐ ꯉꯥꯏꯅ ꯂꯩꯔꯤꯃꯦꯕ ꯂꯩꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯆꯦ ꯃꯣꯃꯤꯅ ꯍꯣꯏ ꯆꯦ ꯃꯣꯃꯤ
ꯁꯪꯀꯔꯖꯤꯅ ꯃꯌꯥꯝꯁꯦ ꯀꯩꯒꯤ ꯂꯝꯗꯩꯅꯣ ꯑꯃꯨꯛꯇꯪ ꯍꯥꯏꯅꯁꯤ ꯍꯥꯏꯕ ꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯆꯦ ꯃꯣꯃꯤꯁꯦ ꯕꯦꯝꯆꯥ ꯑꯅꯨ ꯆꯦ ꯃꯣꯃꯤ ꯆꯦ ꯕꯦꯝꯆꯥ ꯑꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯩ ꯄꯥꯝꯗꯦ ꯃꯣꯡꯒꯣꯜꯄꯨꯔ ꯃꯤꯇꯅꯤ ꯉꯥ ꯄꯥꯝꯂꯤꯁꯦ ꯍꯥꯏꯕ ꯑꯩ ꯉꯥ ꯄꯥꯝꯗꯦ ꯆꯦ ꯕꯦꯝꯆꯥ ꯃꯣꯡꯒꯣꯜꯄꯨꯔꯒꯤ ꯃꯤ ꯑꯣꯏꯔꯁꯨ ꯑꯩ ꯉꯥ ꯄꯥꯝꯗꯦ ꯅꯨꯃꯤꯠꯇ ꯋꯥꯏ ꯀꯥꯡꯁꯣꯏ ꯆꯥꯗꯣꯏ ꯇꯧꯏꯌꯦ ꯀꯤꯠ ꯅꯆꯦꯗꯤꯅ ꯍꯥꯏꯕꯀꯣ ꯆꯦ ꯀꯥꯡꯁꯣꯏꯗꯤ ꯁꯥꯔꯒ ꯆꯥꯕ ꯍꯥꯎꯅꯤꯀꯣ ꯏꯪꯕꯁꯤꯒ ꯑꯅꯨ ꯀꯩꯁꯥ ꯃꯃꯤꯠꯀ ꯂꯥꯎꯊꯣꯔꯛꯑꯦ ꯎꯔꯕꯁꯦ ꯃꯃꯤꯠꯀ ꯂꯥꯎꯊꯣꯔꯛꯏꯁꯦ ꯉꯥ ꯄꯟꯕ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏꯁꯦ ꯎꯔꯕ ꯆꯦ ꯕꯦꯝꯆꯥ ꯑꯅꯨ ꯀꯩꯁꯥꯝꯁꯦ ꯉꯥ ꯄꯟꯕ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏꯁꯦ ꯎꯔꯕ ꯑꯩ ꯖꯥꯔꯤꯕꯣꯟꯒꯤꯅ ꯍꯥꯏꯕ ꯆꯦ ꯕꯦꯝꯆꯥ ꯆꯦ ꯃꯣꯃꯤꯁꯦ ꯖꯥꯔꯤꯕꯣꯟꯒꯤ ꯑꯣꯏꯔꯝꯃꯦꯅꯦ ꯑꯗꯩ ꯕꯦꯝꯆꯥ ꯑꯅꯨꯕꯤꯁꯨ ꯉꯥ ꯄꯥꯝꯕꯅꯦ ꯑꯗꯨꯅꯤꯅꯦ ꯆꯦ ꯕꯦꯝꯆꯥ ꯉꯥ ꯄꯟꯕ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏꯁꯦ ꯎꯔꯕ ꯑꯩ ꯈꯪꯉꯦ ꯍꯥꯏꯕ ꯍꯗꯤꯌꯥ ꯋꯦꯜꯀꯝ KMC ꯍꯥꯏꯕ ꯑꯩꯗꯤ ꯊꯧꯕꯥꯜꯒꯤ ꯁꯪꯀꯔꯖꯤꯠꯁꯦ ꯊꯧꯕꯥꯜꯒꯤꯅꯦ ꯃꯅꯤꯄꯨꯔ ꯊꯧꯕꯥꯜꯒꯤ ꯃꯅꯤꯄꯨꯔꯗꯒ ꯀꯣꯏꯕ ꯂꯥꯛꯄ ꯇꯥꯔꯗꯤ ꯎꯅꯕ ꯌꯥꯔꯦ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯎꯅꯕ ꯌꯥꯔꯦꯀꯣ ꯆꯦ ꯑꯅꯨ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯀꯩꯅꯣ ꯑꯥꯏ ꯃꯤꯁ ꯌꯨ ꯀꯩꯒꯤꯅꯣ ꯃꯦꯁꯦꯖ ꯏꯔꯛꯄ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯁꯥꯏꯠ ꯄꯥꯅ ꯂꯣꯏ ꯍꯥꯞꯄꯤ ꯑꯣꯇꯣꯃꯣꯕꯥꯏꯜꯒ ꯃꯔꯤ ꯂꯩꯅꯕꯒꯤꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯟ ꯆꯥꯛ ꯆꯥꯒꯦ ꯋꯥꯏꯇꯤ ꯄꯟꯕꯗꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯁꯦꯝꯖꯤꯟꯕꯇ ꯍꯣꯠꯅꯔꯦ ꯆꯨꯝꯃꯤꯃꯤ ꯆꯦ ꯕꯦꯝꯆꯥ ꯍꯥꯏꯅ ꯀꯧꯔꯦꯕ ꯑꯅꯨꯅ ꯗꯤꯌꯥ ꯆꯦ ꯌꯦꯔꯨꯝ ꯇꯧꯕꯒ ꯊꯣꯡꯉꯦ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯅꯤ ꯄ꯭ꯔꯤꯌꯥ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯏ ꯑꯣꯅ ꯀꯩꯅꯣꯝ ꯍꯥꯏꯅ ꯀꯩꯅꯣꯅꯦ ꯆꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯍꯥꯏꯅ ꯃꯥꯒꯤ ꯇꯣꯡꯕ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯣ ꯀꯃꯦꯟ ꯏꯔꯛꯑꯣ ꯃꯌꯥꯝ ꯀꯃꯦꯟ ꯏꯔꯛꯑꯣ ꯑꯩ ꯀꯗꯥꯏꯗ ꯋꯥ ꯉꯥꯡꯅꯤꯡꯉꯦ ꯑꯩꯗꯤ ꯏꯄꯥꯝꯗ ꯍꯤꯟꯖꯥꯡ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯁꯣꯏꯕꯨꯝꯇꯅꯤ ꯄꯥꯝꯕ ꯃꯥ ꯁꯣꯏꯕꯨꯝ ꯑꯩꯁꯨ ꯄꯥꯝꯃꯤ ꯆꯦ ꯕꯦꯝꯆꯥ ꯁꯣꯏꯕꯨꯝꯒ ꯑꯂꯨꯒ ꯏꯔꯣꯟꯕ ꯑꯩꯁꯨ ꯄꯥꯝꯃꯦ ꯌꯣꯡꯆꯥꯛ ꯑꯃ ꯁꯥꯊꯤꯅ ꯄꯥꯝꯃꯤꯀꯣ ꯌꯣꯡꯆꯥꯛꯁꯤꯗꯤ ꯌꯣꯡꯆꯥꯛ ꯑꯔꯤꯕꯗꯩ ꯀꯪꯅ ꯑꯗꯨꯝ ꯉꯧꯔꯒ ꯊꯝꯃꯦꯕ ꯑꯗꯨꯏꯗꯣ ꯆꯥꯏ ꯑꯩꯗꯤ ꯌꯣꯡꯆꯥꯛ ꯁꯥꯊꯤꯅ ꯄꯥꯝꯃꯦ ꯑꯩ ꯔꯨꯝꯗ ꯌꯣꯡꯆꯥꯛ ꯋꯥꯠꯍꯟꯗꯦ ꯁꯪꯀꯔꯖꯤꯅ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥ ꯈꯛ ꯂꯝ ꯍꯥꯏ ꯑꯇꯩ ꯀꯅꯥꯝ ꯍꯥꯏꯕꯤꯔꯛꯇꯦ ꯆꯦ ꯃꯣꯃꯤꯇꯥꯇꯅꯤ ꯂꯝ ꯍꯥꯏꯔꯛꯏꯁꯦ ꯑꯇꯩ ꯀꯅꯥꯝ ꯍꯥꯏꯕꯤꯔꯛꯇꯦ ꯑꯗꯨꯝ ꯃꯌꯥꯝ ꯀꯗꯥꯏꯒꯤꯅꯣ ꯑꯅꯨ ꯅꯪ ꯀꯥꯏꯒꯤꯅꯣ ꯍꯥꯏꯔꯛꯑꯣ ꯆꯦ ꯕꯦꯝꯆꯥ ꯅꯪꯅ ꯀꯥꯏꯒꯤꯅꯣ ꯍꯥꯏꯔꯛꯑꯣ ꯃꯣꯃꯤ ꯀꯥꯡꯁꯣꯏ ꯍꯥꯎꯔꯝꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯀꯥꯡꯁꯣꯏꯗ ꯏꯪꯉꯗꯤ ꯍꯥꯎꯔꯔꯣꯏ ꯁꯥꯔꯤꯉꯩꯗꯤ ꯍꯥꯎꯅꯤ ꯑꯗꯣ ꯀꯅꯥ ꯀꯥꯏꯒꯤꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯍꯥꯟꯕꯗ ꯏꯕꯣꯍꯜꯁꯦ ꯀꯥꯏꯒꯤꯅꯣ ꯏꯕꯣꯍꯜ ꯑꯝꯇ ꯍꯥꯏꯔꯛꯑꯣ नाइस बेबे गुवाहाटीगी दियाब्लोसे गुवाहाटीगिनी हाये दियाब्लोसे असेंब जुमजे गुवाहाटीगिरो नत्रगा गुवाहाटीदा लैरिब्रो नेने क्या कई मथेल चागेना हाइबको मालिकना ऐसे इरोंबा चाइ ngasiदी शंकरजीना मणिपुर मचा अमत्ता यावरमद्रेना शंकरजीना मणिपुर मचा खरा इनवाइट तौबियो अꯩꯉꯣꯟꯗ ꯀꯅꯥꯝ ꯂꯥꯛꯄꯤꯗꯦꯕ ꯈꯤꯇꯪ इनवाइट तौबियो ꯅꯆꯦꯕꯨ ꯈꯤꯇꯪ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕꯒꯤ ꯋꯥꯈꯜ ꯍꯥꯏꯗꯤ ꯃꯤ ꯌꯥꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯣ ꯀꯁꯥ ꯅꯤꯉꯣꯜ ꯏꯪꯕ ꯍꯥꯎꯇꯦ ꯍꯥꯏꯕꯗꯨꯗ ꯁꯥꯍꯜꯂꯦ ꯍꯣꯏꯕ ꯆꯝꯊꯣꯡꯅꯤꯅꯀꯣ ꯏꯪꯉꯒꯗꯤ ꯍꯥꯎꯔꯣꯏ ꯈꯔ ꯁꯥꯔꯒꯗꯤ ꯍꯥꯎꯗꯣꯏꯅꯦꯕꯀꯣ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯦ ꯍꯧꯖꯤꯛꯇꯤ ꯋꯥꯎ 16 ꯈꯛꯇ ꯑꯣꯏꯔꯝꯕꯅꯦ ꯍꯥꯏꯕ ꯑꯣ ꯊꯦꯡꯛꯌꯨ ꯆꯦꯟ ꯃꯥꯂꯤꯅꯦꯅꯦ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯁꯦ ꯁꯤꯜꯆꯔꯗ ꯂꯩꯌꯦ Oh my god. Oh my god. ꯑꯩ ꯉꯥꯏꯈꯣꯅꯦ ꯆꯠꯈꯔꯦ ꯂꯣꯏꯅ ꯑꯩ ꯂꯥꯛꯆꯔꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯈꯨꯔꯥꯏꯒꯤ ꯁꯥꯗꯨ ꯍꯥꯏ ꯑꯩ ꯂꯥꯛꯆꯔꯦ ꯃꯅꯤꯄꯨꯔ ꯃꯆꯥꯕꯨ ꯑꯩꯅ ꯋꯦꯜꯀꯝ ꯇꯧꯖꯔꯦ ꯑꯩꯒꯤ ꯄꯤꯛꯇꯛ ꯂꯥꯛꯇꯛ ꯇꯧꯕ ꯂꯥꯏꯐꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯕꯨ ꯑꯣꯏꯅ ꯋꯦꯜꯀꯝ ꯇꯧꯖꯔꯦ ꯆꯦꯗꯤ
ꯍꯅꯨꯔꯀꯥꯟꯗ ꯑꯣꯏꯅ ꯏꯝꯐꯥꯜ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯣꯏ ꯑꯩ ꯌꯥꯡꯅ ꯂꯥꯛꯇꯣꯏꯅꯤ ꯌꯥꯡꯅ ꯂꯥꯛꯄ ꯉꯝꯅꯕ ꯍꯣꯠꯅꯗꯣꯏ ꯑꯠꯆꯥ ꯅꯤꯡꯁꯤꯡꯉꯦ ꯍꯣꯏ ꯅꯤꯡꯁꯤꯡꯉꯦ ꯉꯔꯥꯡꯒꯤꯗꯣ ꯅꯤꯡꯁꯤꯡꯉꯦ ꯀꯁꯥ ꯀꯄꯜꯁꯦ ꯑꯣꯟꯗ ꯂꯩꯌꯦ ꯑꯣ ꯑꯩꯅ ꯍꯥꯏꯔꯦ ꯑꯅꯨ ꯀꯩꯁꯥꯝ ꯂꯥꯏꯚ ꯃꯩꯅꯤ ꯖꯨꯂꯤꯌꯥꯒ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯔꯤ ꯂꯥꯏꯚ ꯃꯩꯅꯤ ꯖꯨꯂꯤꯌꯥꯒ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯔꯦ ꯀꯅꯥꯅꯣ ꯑꯣ ꯑꯅꯨ ꯈꯨꯃꯟꯁꯦ ꯖꯨꯂꯤꯌꯥꯒ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯔꯦꯅ ꯍꯥꯏꯔꯤꯅꯦꯕꯀꯣ ꯇꯣ ꯆꯦ ꯕꯤꯝꯆꯥ ꯂꯥꯏꯚ ꯖꯣꯏꯟ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯕꯁꯦ ꯀꯥꯟꯅꯕ꯭ꯔꯣ ꯀꯥꯟꯅꯗꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯗꯦꯀꯣ ꯍꯥꯏ ꯑꯩ ꯒꯨꯍꯥꯇꯤꯒꯤ ꯑꯣꯏꯔꯦ ꯑꯩ ꯒꯨꯍꯥꯇꯤꯒꯤ ꯑꯣꯏꯔꯦꯅ ꯍꯥꯏꯕ ꯑꯣ ꯅꯪꯒꯤ ꯌꯨꯝꯁꯦ ꯒꯨꯍꯥꯇꯤꯗ ꯑꯣꯏꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯀꯥꯟꯅꯕꯅꯤ ꯏꯆꯦ ꯑꯣ ꯑꯩꯗꯤ ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝ ꯏꯪꯉꯦ ꯍꯥꯏꯔꯦꯀꯣ ꯇꯧꯔꯛꯂꯤꯕ ꯃꯤꯗꯨꯒꯤ ꯀꯥꯟꯅꯩ ꯑꯣ ꯋꯥꯔꯤꯕꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯦꯅꯦꯀꯣ ꯑꯩꯅ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯀꯧꯔꯦꯕꯀꯣ ꯑꯩꯒꯤ ꯂꯥꯏꯚꯇꯣ ꯆꯪꯍꯜꯂꯛꯑꯦꯕꯀꯣ ꯂꯥꯛꯏꯕ ꯃꯤꯗꯨꯒꯤꯗꯤ ꯀꯥꯟꯅꯗꯦ ꯅꯠꯇ꯭ꯔꯅꯦ ꯊꯥꯔꯤꯕ ꯃꯤꯗꯨꯒꯤꯗꯤ ꯀꯥꯟꯅꯔꯤꯅꯦꯕ ꯅꯠꯇ꯭ꯔꯁꯦ ꯍꯣꯏ ꯏꯆꯦ ꯑꯣ ꯑꯩ ꯃꯅꯤꯄꯨꯔꯤꯅ ꯄꯤꯁꯛ ꯂꯧꯔꯦꯝꯕ ꯑꯩ ꯃꯅꯤꯄꯨꯔꯤ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯅꯤꯇꯪ ꯊꯥꯔꯛꯀꯦ ꯌꯦꯡꯕꯀꯣ ꯏꯆꯦꯒꯤ ꯂꯥꯏꯐꯁꯦ ꯍꯣꯏꯕ ꯁꯪꯀꯔ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯈꯤꯇꯪ ꯊꯥꯔꯛꯑꯣꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯅꯠꯇꯦꯕ ꯑꯩꯒꯤ ꯆꯦꯅꯦꯜꯗꯨꯒꯅꯦ ꯌꯦꯡꯍꯟꯕꯤꯌꯨ ꯍꯥꯏꯕ ꯈꯔ ꯁꯤꯌꯥꯔ ꯇꯧꯔꯒꯅꯦ ꯌꯦꯡꯍꯟꯕꯤꯌꯨ ꯍꯥꯏꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯀꯅꯥꯝ ꯌꯦꯡꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒ ꯑꯗꯨꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯣ ꯃꯤ ꯀꯅꯥꯝꯅ ꯈꯪꯗ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯃꯤ ꯀꯅꯥꯝꯅ ꯈꯪꯕꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯂꯥꯏꯚꯀ ꯊꯥꯕꯁꯦ ꯚꯤꯗꯤꯑꯣꯒ ꯍꯥꯞꯄꯁꯦ ꯑꯗꯨꯝ ꯍꯪꯉꯛꯑꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯗꯨ ꯍꯥꯏꯅꯗꯣ ꯑꯩꯅ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯤꯕꯁꯤꯡꯁꯦ ꯀꯅꯥꯝ ꯀꯩꯁꯨꯝ ꯈꯪꯕꯤꯗ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯈꯤꯇꯪ ꯀꯧꯁꯟꯕꯤꯔꯣ ꯆꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯅ ꯁꯨꯁꯤꯂꯥꯅ ꯍꯥꯏꯕ ꯑꯩꯗꯣ ꯏꯔꯣꯟꯕ ꯑꯣꯏꯅ ꯆꯥꯔꯦ ꯆꯦ ꯃꯣꯃꯤꯇꯥ ꯑꯣꯟꯗ ꯂꯩꯔꯦꯀꯣ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯗꯦ ꯑꯩꯒꯤꯗꯤ ꯂꯥꯏꯠ ꯑꯣꯐ ꯇꯧꯔꯦ ꯃꯤꯠꯀ ꯂꯣꯏ ꯁꯣꯛꯇꯣꯏꯅꯦꯅ ꯍꯥꯏꯕꯀꯣ ꯂꯥꯏꯠ ꯑꯣꯐ ꯇꯧꯒꯅꯣ ꯂꯥꯏꯠꯇꯣ ꯑꯣꯐ ꯇꯧꯕ ꯇꯥꯔꯗꯤ ꯃꯤ ꯁꯣꯛꯇꯣꯏꯅꯤ ꯃꯣꯕꯥꯏꯜ ꯃꯦꯠꯂꯗꯤ ꯃꯣꯕꯥꯏꯜ ꯃꯦꯠꯄ ꯇꯥꯔꯗꯤ ꯂꯥꯏꯠꯇꯣ ꯑꯣꯟ ꯇꯧꯔꯣ ꯅꯤꯡꯉꯣꯜ ꯑꯅꯧꯕ ꯃꯤ ꯌꯥꯎꯔꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯣ ꯍꯣꯏ ꯃꯌꯥꯝ ꯗꯤꯌꯥ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯣ ꯑꯃꯅ ꯑꯃ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯣꯀꯣ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯇꯧꯁꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯣ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ ꯑꯩꯉꯣꯟꯗꯁꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯧꯔꯦꯝꯕꯝ ꯔꯦꯕꯤꯀꯥꯅ ꯃꯩꯇꯩ ꯂꯧꯔꯦꯝꯕꯝ ꯔꯦꯕꯤꯀꯥ ꯅꯪꯒꯤ ꯕ꯭ꯂꯣꯛ ꯑꯗꯨꯝ ꯌꯦꯡꯉꯦ ꯅꯪꯒꯤ ꯆꯝꯖꯕ ꯃꯑꯣꯡ ꯇꯧ ꯌꯥꯝ ꯅꯨꯡꯁꯤ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯑꯃ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯑꯃꯁꯨ ꯐꯪꯉꯦꯀꯣ ꯑꯗꯨꯝ ꯈꯪꯗꯅ ꯇꯧꯋꯤꯅꯦ ꯁꯥꯎꯕ ꯌꯥꯗꯦ ꯈꯪꯗꯅ ꯇꯧꯋꯤꯅꯦꯀꯣ ꯃꯣꯃꯤꯇꯥ ꯍꯣꯏ ꯆꯥꯛ ꯆꯥꯔꯤ ꯍꯣꯏ ꯆꯦ ꯆꯥꯛ ꯆꯥꯔꯣ ꯇꯞ ꯇꯞꯅ ꯆꯥꯎ ꯑꯃꯨꯛ ꯍꯥꯅꯤꯀꯣ ꯑꯣꯏꯅꯥꯝꯁꯦ ꯑꯃꯨꯛꯀ ꯎꯅꯔꯦꯅ ꯍꯥꯏꯕꯀꯣ ꯑꯣꯏꯅꯥꯝꯅ ꯍꯣꯏ ꯑꯃꯨꯛ ꯎꯅꯔꯦ ꯁꯤꯗ ꯅꯥꯗ꯭ꯔꯗꯤ ꯑꯗꯨꯝ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯎꯅꯁꯤ ꯑꯃꯨꯛ ꯄꯨꯡ 11ꯗꯒꯤꯅꯅꯦ ꯄꯨꯡ 11 ꯐꯥꯎꯕ ꯂꯥꯏꯚ ꯊꯥꯏ ꯑꯗꯨꯝ ꯎꯅꯁꯦ ꯍꯌꯦꯡꯁꯨ ꯂꯥꯛꯄꯤꯌꯨ ꯃꯅꯤꯄꯨꯔꯗ ꯏꯆꯦ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯉꯤꯒ ꯍꯥꯏ ꯀꯅꯥꯝ ꯊꯥꯖꯔꯣꯏꯕ ꯑꯣꯏꯃꯥ ꯀꯩ ꯋꯥꯅꯣꯅꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯃꯇꯦꯡ ꯄꯥꯡꯈꯤ ꯃꯌꯥꯝꯗꯣ ꯇꯧꯕꯗꯤ ꯑꯩ ꯃꯅꯤꯄꯨꯔꯗꯗꯤ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯤꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗꯤ ꯃꯑꯣꯡ ꯆꯥꯗꯦ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯝ ꯄꯩꯁꯥ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯦ 3ꯂꯛꯅꯤꯅ ꯄꯥꯡꯈ꯭ꯔꯤꯁꯦ ꯑꯃꯨꯔꯛꯇꯒ ꯅꯠꯇꯦ 3ꯂꯛꯅꯤꯅ ꯄꯥꯡꯈ꯭ꯔꯤꯁꯦ ꯑꯗꯨꯗꯒꯤ ꯑꯩ ꯍꯁꯕꯦꯟꯒꯒꯤ ꯑꯩꯈꯣꯏꯕꯥꯏꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯄꯥꯡꯈꯤꯕꯅꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯌꯨꯝꯂꯣꯟꯗꯁꯨ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯂꯩꯗꯅ ꯃꯣꯏꯅꯁꯨ ꯃꯌꯥꯝ ꯇꯧꯔꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯗ ꯑꯩꯈꯣꯏ ꯕꯣꯟꯇꯤꯔꯥꯕꯨꯗ ꯂꯥꯛꯅ ꯂꯩꯔꯝꯕꯗꯣ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯝꯕꯗꯣ ꯑꯗꯨꯁꯨ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯉꯦ ꯑꯗꯨꯅꯤꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯀꯔꯤꯁꯨ ꯈꯪꯍꯧꯗꯦ ꯁꯣꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯅꯦꯠ ꯌꯥꯔꯨꯗ꯭ꯔꯦꯅ ꯍꯥꯏꯕꯀꯣ ꯂꯥꯏꯠ ꯑꯣꯟ ꯇꯧꯒꯦ ꯑꯆꯥꯄꯣꯠ ꯂꯩꯕꯤꯕ ꯇꯥꯕ ꯍꯣꯏꯅꯦ ꯅꯪ ꯃꯃꯤ ꯁꯣꯛꯀꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯂꯥꯏꯠꯇꯣ ꯑꯣꯟ ꯇꯧꯕ ꯑꯗꯒꯤ ꯀꯩꯅꯣ ꯋꯥꯎ ꯍꯥꯏꯌꯦ ꯑꯣꯇꯤꯠꯅ ꯋꯥꯎ ꯍꯥꯏꯅ ꯍꯥꯏꯕ ꯍꯣꯏ ꯎꯅꯁꯤ ꯍꯣꯏ ꯑꯣꯏꯅꯥꯝ ꯎꯅꯁꯤꯀꯣ
ꯂꯥꯏꯐꯁꯦ ꯔꯤꯐ꯭ꯌꯨꯖꯤ ꯃꯆꯥ ꯂꯥꯛꯂꯦ ꯍꯣꯏ ꯆꯦ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯣꯏ ꯑꯩꯒꯤ ꯇꯥꯏꯝꯁꯦ ꯈꯪꯉꯕ ꯀꯩꯅꯣ ꯉꯔꯥꯡꯁꯨ ꯂꯥꯛꯑꯦ ꯅꯤꯉꯣꯜ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒꯤꯗꯃꯛ ꯃꯤꯅ ꯎꯕꯤꯗꯦ ꯈꯪꯕꯤꯗꯕ ꯆꯩꯁꯨ ꯏꯁꯣꯔꯅ ꯎꯕꯅꯦ ꯍꯣꯏ ꯆꯦ ꯑꯗꯨꯅꯤꯗ ꯑꯩꯗꯣ ꯃꯤꯅ ꯃꯌꯥꯝ ꯉꯥꯡꯉꯒꯁꯨ ꯑꯩ ꯀꯩꯁꯨꯝ ꯈꯜꯂꯨꯗꯦꯕ ꯑꯎꯕ ꯑꯃꯅꯗꯤ ꯎꯔꯤꯅꯦ ꯃꯣꯏꯅ ꯎꯕ ꯎꯗꯕꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯎꯕ ꯑꯃꯅꯗꯤ ꯑꯗꯨꯝ ꯎꯔꯤꯅꯦꯕ ꯑꯗ ꯑꯩꯅ ꯑꯃꯈꯛ ꯄꯥꯡꯈꯤꯕꯗꯣ ꯏꯁꯣꯔꯅ ꯄꯤꯔꯛꯄꯗꯒꯤ ꯗꯕꯜꯅꯦꯕ ꯄꯤꯔꯛꯇꯣꯏꯗ ꯑꯗꯨꯅꯤꯗ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯩꯁꯨ ꯆꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯁꯨꯁꯤꯂꯥ ꯑꯩ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯁꯣꯏꯗꯅꯀꯤ ꯂꯥꯛꯆꯒꯦ ꯑꯕꯤꯅꯥꯁꯇꯤ ꯆꯦ ꯑꯕꯤꯅꯥꯁ ꯇꯨꯝꯈꯔꯦ ꯑꯣꯏꯅꯥꯝ ꯑꯕꯤꯅꯥꯁ ꯇꯨꯝꯈꯔꯦ ꯑꯩꯈꯣꯏ ꯑꯕꯤꯅꯥꯁꯀ ꯈꯪꯉꯝꯃꯤꯅꯦ ꯅꯪ ꯀꯥꯏꯒꯤꯅꯣ ꯑꯣꯏꯅꯥꯝ ꯅꯪ ꯀꯥꯏꯒꯤꯅꯣ ꯑꯣꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯥꯏꯅ ꯍꯥꯏꯕ ꯍꯤꯡꯆꯥꯕꯤ ꯅꯪ ꯍꯧꯖꯤꯛꯇ ꯂꯥꯛꯏꯔꯣ ꯀꯥꯏ ꯃꯥꯡꯉꯨꯔꯦ ꯑꯩ ꯂꯣꯏꯗ꯭ꯔꯤ ꯂꯣꯏꯈꯤꯔꯣꯏ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯑꯣꯟꯗ ꯂꯩꯌꯦ ꯀꯁꯥ ꯀꯄꯜ ꯑꯗꯒꯤ ꯁꯨꯁꯤꯂꯥꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯨꯁꯤꯂꯥꯁꯦ ꯀꯩ ꯂꯝꯗꯩ ꯏꯆꯦ ꯀꯃꯦꯟ ꯀꯟꯇ꯭ꯔꯣꯜ ꯂꯩ ꯍꯣꯏ ꯆꯦ ꯕꯦꯝꯆꯥ ꯌꯥꯗ꯭ꯔꯦꯍꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯩꯅ ꯑꯅꯨ ꯌꯥꯗ꯭ꯔꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯈꯣꯀꯣ ꯏꯝꯐꯥꯜꯒꯤꯅꯦꯅ ꯍꯥꯏꯕ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯣꯏꯅ ꯏꯝꯐꯥꯜꯗ ꯂꯥꯛꯑꯒꯗꯤ ꯊꯦꯡꯅꯁꯤꯀꯣ ꯑꯩ ꯑꯗꯨꯝ ꯏꯝꯐꯥꯜ ꯂꯥꯛꯄ ꯇꯥꯔꯦ ꯅꯨꯡꯗꯥꯡꯅꯤ ꯍꯥꯏꯍꯩꯗꯦꯀꯣ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯗꯣꯔꯛꯑꯒꯦ ꯑꯗꯨ ꯃꯊꯪꯗ ꯑꯩꯒꯤ ꯃꯌꯥꯝꯁꯦ ꯎꯅꯅꯕꯒꯤ ꯈꯪꯅꯕꯒꯤ ꯑꯩꯁꯨ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯈꯪꯅꯕꯒꯤ ꯂꯥꯏꯚ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯀꯩꯒꯨꯝꯕ ꯂꯥꯛꯄ ꯊꯣꯛꯑꯒꯗꯤ ꯏꯇꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦꯅ ꯍꯥꯏꯕꯀꯣ ꯏꯇꯥꯗ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯔꯛꯑꯦ ꯏꯕꯦꯝꯆꯥꯅ ꯀꯁꯥ ꯀꯄꯜ ꯑꯩꯗꯤ ꯅꯅꯥ ꯀꯧꯕꯅ ꯅꯨꯡꯉꯥꯏ ꯏꯆꯦ ꯍꯣꯏ ꯅꯅꯥ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯕ ꯃꯤꯡꯅꯦ ꯑꯩꯅ ꯁꯨꯁꯤꯂꯥꯅ ꯊꯧꯕꯥꯜꯗꯩꯅꯤ ꯆꯦꯅ ꯍꯥꯏꯕ ꯑꯣ ꯃꯥ ꯑꯩꯗꯤ ꯃꯅꯤꯄꯨꯔꯤ ꯃꯤ ꯃꯌꯥꯝ ꯈꯪꯅꯕ ꯃꯌꯥꯝ ꯂꯩꯔꯦ ꯂꯩꯕꯕꯨꯗꯤ ꯍꯣꯇꯦꯜꯗ ꯂꯩꯒꯅꯦꯕꯀꯣ ꯂꯥꯛꯄ ꯇꯥꯔꯗꯤ ꯍꯣꯇꯦꯜꯗ ꯂꯩꯒꯅꯤ ꯑꯗꯨꯒ ꯀꯣꯏꯃꯤꯟꯅꯅꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦꯀꯣ ꯆꯦ ꯅꯤꯉꯣꯜ ꯒꯨꯗ ꯅꯥꯏꯠ ꯑꯅꯨ ꯅꯪ ꯅꯃꯤꯠꯇꯨ ꯍꯣꯠꯇꯨꯔꯣ ꯍꯌꯦꯡ ꯑꯩ ꯋꯥꯁꯤꯡ ꯗꯦꯅꯤꯅ ꯍꯥꯏꯕꯀꯣ ꯑꯗꯒꯤ 22 ꯔꯥꯃꯦꯁꯣꯔꯅ 22 ꯊꯦꯡꯀ꯭ꯌꯨ ꯀꯪꯂꯥꯕꯝ ꯔꯥꯃꯦꯁꯣꯔ ꯊꯦꯡꯀ꯭ꯌꯨ ꯁꯪꯀꯔꯖꯤꯠꯅ ꯊꯧꯕꯥꯜ ꯀꯗꯥꯏꯗꯩꯅꯣ ꯑꯩꯁꯨ ꯊꯧꯕꯥꯜꯅꯦ ꯃꯌꯥꯝ ꯑꯩ ꯍꯌꯦꯡ ꯂꯥꯏꯚ ꯊꯥꯒꯦ 11 AM ꯍꯥꯏꯅ ꯍꯥꯏꯕ ꯗꯤꯌꯥꯕ꯭ꯂꯣꯒꯁꯨ ꯂꯥꯏꯚ ꯊꯥꯒꯅꯤ ꯍꯥꯏꯌꯦ ꯃꯌꯥꯝ 11 AM ꯕꯦꯝꯆꯥ ꯃꯩꯇꯩ ꯑꯅꯨꯕꯤ ꯉꯥꯏꯈꯣ ꯆꯠꯃꯤꯟꯅꯁꯤꯅ ꯍꯥꯏꯕ ꯑꯗꯨꯅꯤꯕ ꯆꯦ ꯕꯦꯝꯆꯥ ꯑꯅꯨ ꯆꯠꯈꯤꯅꯨ ꯉꯥꯏꯔꯨ ꯑꯩꯁꯨ ꯅꯅꯥ ꯀꯧꯋꯦ ꯅꯅꯥ ꯀꯧꯏ ꯀꯁꯥꯔ ꯀꯄꯜꯅ ꯍꯥꯏꯕꯀꯣ ꯀꯥꯃꯦꯁꯣꯔ ꯋꯦꯜꯀꯝ KMC ꯀꯥꯃꯦꯁꯣꯔꯁꯦ ꯍꯧꯖꯤꯛ ꯂꯥꯏꯚ ꯂꯣꯏꯔꯝꯗꯥꯏꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯀꯥꯃꯦꯁꯣꯔ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦꯅ ꯍꯥꯏꯔꯦ ꯏꯆꯦ ꯏꯝꯐꯥꯜ ꯂꯥꯛꯀꯅꯤ ꯖꯤꯔꯤꯗ ꯍꯥꯏꯖꯟꯂꯧꯀꯣ ꯖꯤꯔꯤ ꯏꯝꯐꯥꯜ ꯂꯥꯛꯀꯗꯤ ꯖꯤꯔꯤꯗ ꯍꯥꯏꯖꯤꯜꯂꯧꯀꯣ ꯍꯣꯏ ꯑꯩ ꯏꯝꯐꯥꯜ ꯆꯠꯄ ꯇꯥꯔꯗꯤ ꯖꯤꯔꯤꯗ ꯆꯪꯗꯣꯏꯅꯦ ꯖꯤꯔꯤꯗ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥ ꯂꯩꯗꯨꯗꯤ ꯃꯥꯏ ꯖꯤꯔꯤꯗ ꯑꯩꯈꯣꯏ ꯏꯟꯗꯣꯆꯥ ꯂꯩꯌꯦ ꯏꯟꯗꯣꯆꯥ ꯍꯣꯏꯗꯁꯨ ꯆꯠꯇꯣꯏꯅꯤ ꯀꯁꯥꯒ ꯑꯗꯨꯅꯤ ꯏꯆꯦ ꯑꯅꯤꯇꯥ ꯅꯅꯥ ꯀꯧꯕꯅ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯂꯥꯏꯐꯁꯦ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤꯀꯣ ꯃꯤꯅꯤꯠ 10 ꯋꯥꯠꯂꯤ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯆꯦ ꯊꯧꯕꯥꯜꯗ ꯂꯥꯛꯂꯗꯤ ꯑꯩꯈꯣꯏꯗ ꯆꯪꯂꯛꯑꯣ ꯆꯦ ꯉꯥꯏꯔꯝꯒꯦꯅ ꯍꯥꯏꯕ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤꯅꯦ ꯑꯩ ꯈꯪꯍꯜꯂꯛꯀꯅꯤꯀꯣ ꯃꯌꯥꯝꯗ ꯑꯗꯣ ꯍꯣꯇꯦꯜꯗ ꯂꯩꯔꯒ ꯑꯗꯨꯝ ꯈꯪꯅꯁꯦꯕ ꯑꯩꯁꯨ ꯎꯅꯅꯤꯡꯉꯦ ꯑꯁꯦꯡꯀꯤꯅꯦ ꯑꯩꯁꯨ ꯎꯅꯅꯤꯡꯉꯦ ꯀꯥꯏꯗꯧꯈ꯭ꯔꯒꯦꯅꯦ ꯉꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯁꯦ ꯉꯥ ꯆꯥꯕ ꯃꯤꯅ ꯑꯅꯝꯕ ꯑꯣꯏꯔꯦꯀꯣ ꯀꯤꯀꯤ ꯖꯤꯔꯤ ꯀꯔꯤ ꯂꯝꯅꯣ ꯖꯤꯔꯤ ꯁꯣꯔꯣꯛ ꯑꯇꯤꯡꯕꯤꯗꯅꯤ ꯂꯝꯈꯥꯏ ꯕꯖꯥꯔ ꯃꯅꯥꯛꯇꯅꯤ ꯑꯩꯈꯣꯏ ꯗꯣꯆꯥ ꯂꯩꯔꯤꯗꯣ ꯃꯣꯃꯤꯇꯥꯁꯨ ꯑꯣꯟꯗ ꯂꯩꯔꯦ ꯍꯥꯏꯔꯦ ꯑꯩꯁꯨ ꯂꯩꯖꯔꯤ ꯑꯣꯟꯗ ꯄ꯭ꯔꯤꯇꯤꯅ ꯍꯥꯏꯔꯛꯏꯕꯀꯣ ꯗꯤꯌꯥ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯗꯤꯌꯥꯒꯤ ꯂꯥꯏꯚꯇꯁꯨ ꯆꯪꯕꯤꯌꯨ ꯍꯌꯦꯡ 11ꯗ ꯊꯥꯅꯤ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯀꯥꯏꯗꯁꯨ ꯆꯠꯂꯣꯏ ꯍꯣꯏ ꯆꯦ ꯕꯦꯝꯆꯥ ꯆꯠꯈꯤꯅꯨꯀꯣ ꯑꯗꯨꯝ ꯂꯩꯔꯨꯀꯣ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯕꯤꯌꯣ ꯁꯨꯁꯤꯂꯥꯁꯦ ꯊꯧꯕꯥꯜ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯎꯏꯔꯦꯗ ꯑꯩꯁꯨ ꯌꯥꯗꯦꯗ ꯖꯤꯔꯤ ꯀꯣꯂꯦꯖꯇ ꯏꯆꯦ ꯑꯣꯖꯥ ꯑꯣꯏ ꯅꯣꯡꯃ ꯑꯩꯁꯨ ꯂꯥꯛꯀꯦ ꯈꯜꯂꯤ ꯀꯁꯥꯔꯒ ꯖꯤꯔꯤꯒ ꯀꯌꯥꯝ ꯍꯣꯏꯃ ꯀꯩꯅꯣꯅꯦ ꯀꯌꯥꯝ ꯂꯥꯞꯅꯕꯒꯦ ꯃꯔꯨꯕ ꯍꯥꯏꯅ ꯍꯥꯏꯕ ꯀꯁꯥꯔꯒ ꯖꯤꯔꯤꯒ ꯌꯥꯝ ꯂꯥꯞꯅꯗꯦ ꯂꯨꯄꯥ 40 ꯀꯩꯅꯣ ꯂꯧꯕꯅꯦ ꯒꯥꯔꯤꯗ ꯌꯥꯝ ꯂꯥꯞꯅꯗꯦ ꯐꯔꯦ ꯍꯟꯗꯛ ꯏꯔꯥꯡꯁꯤꯗ ꯁꯤꯜꯆꯔ ꯑꯁꯥꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯑꯣꯏ ꯃꯔꯨ ꯌꯥꯝ ꯑꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕꯅ ꯈꯛ ꯃꯇꯦꯡ ꯄꯨꯟꯁꯤ ꯋꯥꯈꯜ ꯃꯅꯥ ꯄꯤꯌꯣ ꯃꯇꯝ ꯈꯪꯍꯧꯔꯣꯏꯅ ꯍꯥꯏꯕꯀꯣ
ꯅꯪꯒꯤ ꯀꯃꯦꯟꯁꯦ ꯄꯥꯅ ꯂꯣꯏꯔꯛꯄꯗ ꯀꯔꯤ ꯄꯥꯈꯤꯅꯣ ꯀꯥꯎꯊꯣꯛꯈꯔꯦ ꯀꯣꯛꯁꯦ ꯐꯕꯅꯤꯅꯅꯦ ꯈꯪꯕ꯭ꯔꯥ अपनों से भी जुदा हूँ तो अब सवाल क्या करूँ 하ꯅ ꯍꯥꯏꯔꯦꯀꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯅ ꯏꯔꯛꯏꯁꯦꯀꯣ ꯑꯗꯨ ꯏꯁ ꯅꯨꯡꯉꯥꯏꯇꯦꯅꯦ ꯕꯖꯥꯔ ꯃꯅꯥꯛꯇꯩꯅꯤ ꯆꯦꯅ ꯍꯥꯏꯕꯀꯣ ꯕꯖꯥꯔ ꯃꯅꯥꯛꯇꯩꯅꯤ ꯍꯥꯏꯌꯦ ꯁꯨꯁꯤꯂꯥꯁꯦ ꯊꯧꯕꯥꯜ ꯕꯖꯥꯔ ꯃꯅꯥꯛꯇꯩꯅꯦꯅ ꯍꯥꯏꯕ ꯍꯣꯏ ꯗꯤꯌꯥ ꯃꯣꯃꯤꯇꯥ ꯋꯥꯏꯅ ꯍꯣꯏ ꯗꯤꯌꯥ ꯑꯗꯣ ꯗꯤꯌꯥꯕ꯭ꯂꯣꯅ ꯅꯤꯉꯣꯜ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯗꯤꯌꯥ ꯑꯩꯗꯤ ꯑꯣꯏꯃꯥ ꯁꯣꯔꯣꯛ ꯑꯇꯤꯡꯕꯗ ꯑꯩꯒꯤ ꯃꯃꯥ ꯂꯩ ꯑꯩ ꯁꯨꯝ ꯆꯠꯅ ꯂꯩ ꯀꯩꯅꯣ ꯍꯣꯏ ꯀꯤꯠꯀꯤꯠ ꯅꯪꯕꯣ ꯅꯪꯅ ꯀꯥꯏꯒꯤ ꯑꯣꯏꯔꯒ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯅꯪ ꯉꯥꯡꯉꯩꯗꯨꯕꯣ ꯑꯩ ꯁꯨꯝ ꯆꯠꯅ ꯂꯩ ꯀꯥꯏꯅ ꯍꯥꯏꯔꯦ ꯀꯩꯅꯣ ꯅꯪꯁꯤꯕꯨ ꯇꯧꯈꯠꯂꯛꯏꯁꯤꯕꯣ कना आंसू आ जाते हैं रोने से पहले ख्वाब टूट जाते हैं सोने से पहले लोग कहते हैं मोहब्बत गुनाह है काश कोई रोक लेगे गुनाह होने से पहले खाना एबा बेमचाना हाजर खान सवाल करने का मतलब ही नहीं है ना ꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯔꯛꯏꯀꯣ ꯃꯥꯁꯨ ꯈꯤꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯑꯣꯏꯔꯝꯒꯅꯦꯕ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯂꯤꯊꯣꯛꯑꯒ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯩꯒꯨꯝꯕ ꯖꯥꯠꯅꯦꯕ ꯃꯥꯁꯦ ꯑꯗꯨꯅꯦꯕ ꯁꯨꯁꯤꯂꯥꯁꯦ ꯅꯛꯅꯈ꯭ꯔꯦ ꯑꯩꯒ ꯁꯨꯁꯤꯂꯥ ꯀꯩꯕ ꯁꯪꯀꯔꯖꯤꯒ ꯌꯥꯝ ꯅꯛꯅꯔꯝꯃꯦ ꯅꯪꯗꯤ ꯅꯤꯉꯣꯜ ꯑꯩꯒꯤ ꯕ꯭ꯂꯨ ꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯍꯣꯏ ꯍꯣꯏ ꯄꯤꯔꯛꯀꯦꯀꯣ खान क्या बात ꯈꯥꯟ ꯀ꯭ꯌꯥ ꯕꯥꯠ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯃꯔꯨꯞ ꯅꯪꯁꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯂꯩꯔꯤꯁꯤꯗꯤ ꯀꯅꯥꯝ ꯂꯩꯇꯦ ꯈꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯔꯦꯕꯤꯀꯥꯅꯁꯨ ꯍꯥꯏꯔꯛꯑꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯃꯥ ꯑꯁꯦꯡꯕ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯂꯥꯛꯄ ꯑꯁꯦꯡꯕ ꯁꯥꯊꯤꯅ ꯅꯨꯡꯁꯤꯕ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯁꯨꯅꯦ ꯑꯗꯨꯝ ꯀꯃꯦꯟ ꯈꯔ ꯇꯧꯕꯤꯔꯣ ꯑꯩ ꯉꯔꯥꯡ ꯑꯩꯅ ꯅꯨꯄꯥꯗꯅꯦ ꯄ꯭ꯔꯦꯡ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯚ꯭ꯌꯨ ꯑꯝꯇ ꯀꯥꯗꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯌꯨꯀꯣ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯨꯁꯤꯂꯥꯅ ꯍꯣꯏ ꯍꯥꯏꯗ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯥꯛꯑꯁꯨ ꯑꯩꯗꯤ ꯀꯩꯁꯨꯝ ꯆꯤꯟꯇꯥ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯃꯇꯝꯗ ꯈꯜꯂꯝꯃꯦ ꯑꯩꯅ ꯃꯅꯤꯄꯨꯔ ꯆꯠꯄ ꯇꯥꯔꯁꯨ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯅꯣ ꯑꯩ ꯀꯩꯁꯨꯝ ꯈꯪꯗꯦꯗꯅ ꯑꯩ ꯏꯊꯣꯝꯇꯅꯦ ꯋꯥꯖꯔꯤꯕꯅꯦ ꯑꯩꯁꯦ ꯀꯅꯥꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯣ ꯂꯩꯕꯕꯨꯗꯤ ꯑꯗꯨꯝ ꯍꯣꯇꯦꯜꯗ ꯂꯩꯔꯦ ꯍꯥꯏꯗꯤ ꯍꯣꯇꯦꯜꯗ ꯂꯩꯔꯅꯦꯕꯀꯣ ꯑꯗꯨꯒ ꯀꯣꯏꯃꯤꯟꯅꯕ ꯃꯤꯁꯦ ꯂꯩꯇꯕꯅ ꯑꯩ ꯑꯗꯨꯝ ꯋꯥꯖꯔꯤꯕꯅꯦ ꯑꯩ ꯀꯅꯥ ꯀꯣꯏꯗꯣꯏꯅꯣ ꯍꯥꯏꯅꯅꯦ ꯊꯋꯥꯏ ꯌꯥꯝ ꯋꯥꯖꯔꯝꯕꯗꯣ ꯉꯁꯤꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯀꯥꯡꯁꯣꯏꯅꯦ ꯉꯥ ꯅꯠꯇꯦꯅ ꯍꯥꯏꯕꯀꯣ ꯆꯦ ꯃꯣꯃꯤꯇꯥꯅ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯌꯥꯝ ꯁꯥꯡꯅ ꯏꯕꯁꯦ ꯌꯥꯗꯦꯅ ꯍꯥꯏꯕꯀꯣ ꯍꯣꯏ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯌꯥꯔꯒꯗꯤ ꯍꯌꯦꯡꯁꯨ ꯂꯥꯛꯄꯤꯌꯣ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ 9ꯗꯒꯤꯅ 11 ꯐꯥꯎꯕ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯆꯦ ꯃꯣꯃꯤ ꯍꯣꯏꯁꯨ ꯑꯗꯨꯝ ꯃꯥꯛꯀꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯂꯥꯛꯄꯗꯣ ꯉꯁꯤ ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ ꯑꯗꯣ ꯆꯦ ꯃꯣꯃꯤ ꯍꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤꯗꯤ ꯅꯣꯏꯅ ꯈꯔ ꯃꯦꯟꯕꯤꯌꯨ ꯑꯩꯒꯤ ꯑꯋꯥꯠꯄꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯋꯥꯠꯂꯤꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯈꯔ ꯃꯦꯟꯁꯤꯟꯕꯤꯌꯨ ꯆꯦ ꯃꯣꯃꯤ ꯍꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤꯗꯤ ꯊꯧꯕꯥꯜꯗ ꯆꯦꯒꯤ ꯐ꯭ꯔꯦꯟ ꯌꯥꯝ ꯂꯩꯔꯦꯅ ꯍꯥꯏꯕ ꯊꯧꯕꯥꯜꯗ ꯑꯣꯏꯃꯥ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠꯄꯨ ꯂꯧꯔꯒ ꯊꯝꯍꯧꯒꯦꯅꯦ ꯊꯧꯕꯥꯜꯗꯀꯣ ꯑꯩꯁꯨ ꯊꯧꯕꯥꯜꯗ ꯑꯣꯏꯅ ꯂꯥꯛꯇꯥꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯆꯦ ꯕꯦꯝꯆꯥ ꯑꯣ ꯃꯣꯃꯤ ꯍꯥꯏꯅ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯆꯦ ꯕꯦꯝꯆꯥ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯕꯦꯝꯆꯥ ꯆꯥꯛ ꯆꯥꯔꯤꯗ ꯆꯦ ꯃꯣꯃꯤ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯦꯕ ꯑꯩ ꯀꯁꯥꯔꯗ ꯄꯣꯛꯆꯕꯅꯦ ꯑꯅꯝꯕꯁꯤꯗ ꯂꯩ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯂꯥꯏꯐ ꯏꯁꯇꯣꯔꯤ ꯈꯪꯂꯣꯏ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯣꯜ ꯏꯟꯗꯤꯌꯥꯁꯦ ꯈꯔꯗꯤ ꯈꯪꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯏꯅ ꯍꯥꯏꯔꯦꯕ ꯀꯤꯠꯀꯤꯠꯅ ꯑꯣꯏꯃꯥ ꯅꯪꯁꯦ ꯖꯤꯗ ꯄꯣꯛꯄ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯗꯦꯅ ꯄꯤꯁꯛ ꯂꯧꯔꯦꯃ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯍꯥꯏꯔꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯣ ꯍꯌꯦꯡꯁꯨ ꯂꯥꯏꯛ ꯇꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯍꯌꯦꯡꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯦ ꯑꯁꯦꯡꯕꯕꯣ ꯑꯗꯣ ꯂꯥꯏꯛꯁꯨ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯠꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯩꯕꯨ ꯀꯅꯥꯅꯣꯝꯗ ꯄ꯭ꯔꯦꯡ ꯇꯧꯒꯦꯅꯦ ꯚꯥꯏꯔꯦꯜ ꯑꯣꯏꯅꯕ ꯄ꯭ꯔꯦꯡ ꯇꯧꯅꯤꯡꯉꯕꯣ ꯆꯦ ꯕꯦꯝꯆꯥ ꯄ꯭ꯔꯦꯡ ꯇꯧꯅꯤꯡꯉꯕꯣ ꯅꯪꯒꯤ ꯇꯥꯃꯣꯗꯣ ꯍꯦꯛꯇ ꯇꯧꯁꯜꯂꯣꯅꯦ ꯆꯦ ꯕꯦꯝꯆꯥ ꯔꯦꯕꯤꯀꯥ ꯃꯅꯤꯄꯨꯔ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯆꯦꯅ ꯃꯅꯤꯄꯨꯔ ꯂꯥꯛꯑꯗꯤ ꯊꯧꯕꯥꯜ ꯍꯧꯀꯥꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯋꯥꯏꯗ ꯀꯩꯀꯩ ꯂꯩꯒꯦ ꯊꯧꯕꯥꯜ ꯍꯧꯀꯥ ꯍꯥꯏꯁꯦ ꯑꯗꯨꯋꯥꯏꯗꯣ ꯀꯩꯀꯩ ꯂꯩꯒꯦꯕ ꯒꯣꯕꯤꯟꯗ ꯃꯟꯗꯤꯔ ꯂꯣꯛꯇꯥꯛ ꯄꯥꯠ ꯀꯥꯏꯗꯣ ꯑꯗꯨꯋꯥꯏꯗ ꯂꯩꯕ꯭ꯔꯣ ꯑꯗꯨꯋꯥꯏꯗ ꯂꯩꯔꯗꯤ ꯑꯗꯨꯋꯥꯏ ꯑꯅꯛꯄꯗ ꯂꯥꯛꯅꯤꯡꯉꯦ
ꯅꯤꯡꯉꯣꯜ ꯑꯩꯁꯨ ꯊꯣꯛꯂꯒꯦ ꯆꯦ ꯕꯦꯝꯆꯥ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯈꯣ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯉꯥꯏꯕꯤꯌꯣ ꯅꯨꯡꯁꯤꯕꯅꯤ ꯆꯦ ꯃꯣꯃꯤꯇꯥ ꯕꯦꯝꯆꯥ ꯂꯤꯛꯂꯤ ꯃꯈꯨꯝ ꯁꯥꯏꯔꯣꯏ ꯂꯤꯛꯂꯤ ꯃꯈꯨꯝ ꯁꯥꯏꯕꯁꯦ ꯀꯩꯅꯣ ꯇꯦꯜꯍꯩꯕ ꯆꯦ ꯃꯣꯃꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯇꯦꯜꯍꯩꯕ ꯂꯥꯛꯄꯔꯥ ꯂꯥꯛꯄꯗꯤ ꯎꯔꯝꯗꯦꯀꯣ ꯇꯦꯜꯍꯩꯕꯒꯤ ꯂꯤꯛꯂꯤ ꯃꯈꯨꯝ ꯁꯥꯏꯕꯩꯗꯣ ꯌꯥꯝꯅ ꯌꯧꯈ꯭ꯔꯕꯅꯤꯕꯣ ꯚꯥꯏꯔꯦꯜ ꯇꯥꯈ꯭ꯔꯕꯅꯦ ꯍꯥꯏꯁꯤꯅꯤꯕꯣ ꯔꯥꯃꯦꯁꯣꯔ ꯌꯥꯏꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦꯕꯣ ꯔꯦꯕꯤꯇꯥꯁꯦ ꯌꯥꯏꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯌꯦ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯁꯨꯁꯤꯂꯥ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯁꯣꯏꯗꯅꯀꯤ ꯂꯥꯛꯄꯤꯌꯨꯀꯣ ꯑꯩꯒꯤ ꯑꯍꯥꯟꯕꯒꯤ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯐ ꯁꯣꯗ ꯊꯥꯔꯤꯉꯩ ꯑꯍꯥꯟꯕꯒꯤ ꯑꯋꯥꯠꯄꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯈꯔ ꯃꯦꯟꯁꯤꯟꯕꯤꯌꯣ ꯆꯦꯒꯤꯁꯦ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯅꯨꯄꯤꯁꯦ ꯇꯨꯝꯍꯜꯂꯒꯦ ꯍꯣ ꯍꯣ ꯀꯁꯥ ꯀꯄꯜ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯕꯦꯝꯆꯥ ꯃꯩꯇꯩ ꯃꯣꯃꯤ ꯇꯦꯂꯨꯗꯧꯅ ꯁꯣꯏꯗꯣꯔꯕꯅꯤ ꯑꯩꯁꯨ ꯁꯥꯏꯗꯣꯔꯕꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯆꯦ ꯀꯩꯅꯣꯗꯣ ꯁꯥꯏꯔꯅꯨ ꯂꯤꯂꯤ ꯃꯈꯨꯝ ꯁꯥꯏꯔꯨꯅꯨ ꯑꯇꯣꯞꯄ ꯀꯩꯀꯩꯅꯣ ꯑꯗꯨꯝ ꯁꯥꯏꯔꯣ ꯑꯩꯁꯨ ꯂꯤꯞꯁꯇꯤꯛꯀꯤ ꯁꯥꯏꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯂꯤꯞꯁꯇꯤꯛꯅꯦꯕ ꯑꯩꯅ ꯁꯥꯏꯗꯣ ꯀꯨꯝ ꯀꯨꯝꯒ ꯂꯥꯎꯔꯦ ꯍꯥꯎꯒꯗꯧꯒ ꯃꯥꯟꯕꯅꯤꯕꯣ ꯃꯣꯃꯤ ꯇꯦꯂꯨꯗꯧꯅ ꯍꯥꯏꯔꯒ ꯏꯇꯥ ꯑꯅꯨ ꯅꯨꯡꯁꯤꯕꯤ ꯂꯥꯛꯇ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯆꯦ ꯃꯣꯃꯤ ꯆꯦ ꯑꯅꯨ ꯂꯥꯛꯇꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯉꯁꯥꯏꯁꯦ ꯃꯉꯣꯟꯗ ꯍꯥꯏꯈꯤꯅꯤ ꯂꯥꯛꯎ ꯍꯥꯏꯅꯗꯣ ꯃꯥ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯇꯧꯔꯗꯤ ꯆꯩ ꯆꯥꯅ ꯁꯤꯔꯅꯤ ꯑꯩ ꯑꯗꯣ ꯆꯩꯁꯨ ꯈꯔ ꯆꯥ ꯇꯥꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯒꯦ ꯍꯥꯏꯔꯗꯤ ꯆꯩꯁꯨ ꯈꯔ ꯆꯥ ꯇꯥꯏꯅ ꯆꯩꯕꯨ ꯆꯥꯔꯗꯤ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯆꯦ ꯕꯦꯝꯆꯥ ꯆꯩꯕꯨ ꯆꯥꯔꯗꯤ ꯚꯥꯏꯔꯦꯜ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯑꯗꯨꯝꯗꯤ ꯈꯪꯉꯣ ꯉꯥꯏꯍꯥꯛꯇꯪ ꯅꯥꯒꯦ ꯅꯥꯖꯁꯅꯨ ꯀꯩꯅꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯒ ꯂꯣꯏꯔꯦ ꯉꯝꯂꯗꯤ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯒꯣ ꯏꯆꯦ ꯕꯦꯝꯆꯥ ꯏꯆꯦ ꯕꯦꯝꯆꯥ ꯀꯤꯠꯇ ꯄ꯭ꯔꯦꯡ ꯇꯧ ꯍꯥꯏꯌꯦ ꯑꯩ ꯄ꯭ꯔꯦꯡ ꯍꯩꯇꯦꯅꯦ ꯀꯤꯠ ꯑꯗꯨꯅꯤ ꯋꯥꯔꯤꯁꯦꯅ ꯍꯥꯏꯕ ꯑꯗꯨꯅꯅꯤ ꯆꯦ ꯕꯦꯝꯆꯥ ꯍꯥꯏꯗꯣ ꯅꯪꯒꯤ ꯍꯁꯕꯦꯟꯗ ꯇꯧꯔꯣ ꯆꯩ ꯈꯔ ꯆꯥꯖꯁꯅꯨ ꯀꯩꯅꯣ ꯚꯥꯏꯔꯦꯜ ꯑꯣꯏꯍꯧꯔꯒ ꯂꯣꯏꯔꯦ ꯁꯪꯀꯔꯁꯤꯅ ꯑꯣ ꯂꯣꯛꯇꯥꯛ ꯄꯥꯠꯇꯤ ꯃꯣꯏꯔꯥꯡꯗ ꯊꯧꯕꯥꯜ ꯍꯧꯈꯥꯗ ꯑꯩꯈꯣꯏ ꯌꯨꯝ ꯍꯥꯏꯅ ꯍꯥꯏꯕ ꯏꯆꯦ ꯑꯩ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯦ ꯍꯣꯏ ꯍꯣꯏ ꯀꯁꯥꯔ ꯊꯦꯡꯀ꯭ꯌꯨ ꯌꯥꯔꯒꯗꯤ ꯍꯌꯦꯡꯁꯨ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯧꯀꯣ ꯑꯩ ꯃꯪꯒ꯭ꯔꯥ ꯁꯥꯏꯔꯒꯦ ꯍꯥꯏꯗꯤ ꯃꯪꯒ꯭ꯔꯥ ꯁꯥꯔꯨꯅꯨ ꯆꯦ ꯃꯪꯒ꯭ꯔꯥ ꯁꯥꯏꯔꯒ ꯀꯥꯟꯅꯔꯣꯏ ꯑꯗꯨꯗꯤ ꯆꯥꯅꯕ ꯄꯣꯠꯅꯤꯅ ꯃꯤꯅ ꯑꯗꯨꯝ ꯌꯦꯡꯕꯗꯅꯦ ꯀꯩꯅꯣ ꯇꯧꯒꯗꯕ ꯄꯣꯠ ꯑꯃ ꯁꯥꯏꯔꯣ ꯍꯥꯏꯕ ꯃꯌꯥꯗꯀꯁꯦ ꯁꯨꯃꯥꯏꯅ ꯅꯝꯖꯟꯕꯗꯣ ꯃꯌꯥ ꯁꯨꯝ ꯂꯥꯎꯅ ꯀꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯏꯕꯗꯣ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯄꯣꯠ ꯈꯔ ꯎꯝꯃꯒ ꯁꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯍꯥꯏꯕ ꯈꯔ ꯆꯥꯎꯕ ꯄꯣꯠꯇꯣ ꯑꯗꯨꯑꯣꯏꯗꯤ ꯚꯥꯏꯔꯦꯜ ꯆꯠꯇꯣꯔꯤꯃꯤ ꯆꯦꯗꯤ ꯆꯥꯕ ꯀꯤꯌꯦ ꯆꯩ ꯆꯥꯕ ꯀꯤ ꯆꯩꯗꯣ ꯆꯩ ꯆꯥꯔꯝꯗꯥꯏꯗ ꯍꯥꯏꯕꯅ ꯄ꯭ꯔꯦꯡꯅꯤ ꯐꯨꯔꯛꯈꯤꯅꯨ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯗꯨ ꯀꯩꯅꯣ ꯆꯦ ꯚꯦꯝꯆꯥ ꯍꯩꯕ ꯇꯥꯕꯅꯦ ꯋꯥꯏꯇꯤꯅꯤꯅ ꯍꯥꯏꯕꯀꯣ ꯍꯩꯕ ꯇꯥꯕꯅꯦ ꯍꯥꯏꯕ ꯆꯦ ꯂꯥꯏꯐꯁꯦ ꯊꯣꯛꯅꯤꯡꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯕ ꯁꯨꯁꯤꯂꯥꯅ ꯑꯗꯣ ꯁꯨꯁꯤꯂꯥ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯕꯤꯌꯨ ꯑꯩꯁꯨ ꯂꯣꯏꯁꯟꯗꯣꯔꯝꯅꯦ ꯃꯤꯅꯤꯠ ꯑꯃꯅꯤꯇꯪꯒ ꯂꯩꯅꯤꯡꯉꯦꯕ ꯑꯗꯨꯅꯅꯦ ꯂꯣꯏꯁꯟꯗꯣꯔꯕꯅꯦ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯔꯣꯏꯗ ꯀꯁꯥ ꯀꯄꯜ ꯍꯣꯏ ꯏꯆꯦꯅ ꯍꯥꯏꯕꯀꯣ ꯀꯤꯀꯤꯠ ꯀꯥꯅꯦꯛ ꯂꯩꯕꯁꯦ ꯂꯩꯅꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯀꯃꯦꯟ ꯊꯝꯃꯝꯒꯦꯅ ꯍꯥꯏꯕꯀꯣ ꯔꯥꯃꯦꯁꯣꯔꯅ ꯏꯕꯣꯍꯟ ꯑꯩ ꯇꯨꯝꯅꯤꯡꯉꯦꯅ ꯍꯥꯏꯔꯦ ꯏꯕꯣꯍꯟꯁꯦ ꯀꯃꯦꯟ ꯐꯥꯁ ꯄ꯭ꯂꯤꯖ ꯏꯆꯦꯅ ꯍꯥꯏꯕ ꯀꯩꯅꯣ ꯑꯥ ꯌꯧꯈ꯭ꯔꯕ ꯍꯥꯏꯁꯦ ꯆꯦ ꯂꯥꯏꯚ ꯂꯣꯏꯔꯒ ꯏꯁꯤꯡ ꯊꯛꯇꯣꯏꯔꯥ ꯏꯁꯤꯡ ꯊꯛꯇꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯁꯤꯡ ꯈꯧꯔꯥꯡꯗꯦ ꯆꯦ ꯍꯥꯏ ꯆꯦꯆꯦ ꯁꯕꯤꯔ ꯑꯍꯃꯟꯅ ꯍꯥꯏ ꯆꯦꯆꯦ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯍꯦꯜꯂꯣ ꯁꯕꯤꯔ ꯂꯥꯏꯚ ꯂꯣꯏꯗꯣꯔꯦ ꯑꯩꯁꯦ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦ ꯅꯪ ꯍꯧꯖꯤꯛꯇ ꯂꯥꯛꯏꯔꯣ ꯏꯕꯣꯍꯟꯅ ꯀꯁꯥꯔ ꯂꯣꯛ ꯈꯨꯅꯣ ꯅꯥꯀꯣꯡ ꯁꯦꯒꯥꯏ ꯄ꯭ꯔꯦꯡꯇꯣ ꯍꯥꯏꯕꯨꯒꯣ ꯇꯨ ꯅꯄꯥꯝ ꯇꯧꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯀꯣ ꯑꯩꯁ ꯉꯥꯏꯍꯥꯛꯇꯪ ꯇꯧꯁꯜꯂꯣ ꯍꯥꯏꯕ ꯅꯄꯥꯝꯗꯤ ꯌꯧꯍꯜꯂꯛꯑꯣꯏꯗꯅ ꯀꯩꯅꯣ ꯂꯣꯏꯔꯛꯄꯗ ꯄ꯭ꯔꯦꯡꯅꯤ ꯍꯥꯏꯅ ꯍꯥꯏꯔꯗꯤ ꯚꯥꯏꯔꯦꯜꯒ ꯆꯠꯂꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯁꯜꯂꯛꯇꯣꯔꯕꯅꯤꯅꯦ ꯀꯤꯀꯤ ꯊꯦꯡꯀ꯭ꯌꯨ ꯔꯥꯃꯦꯁꯣꯔ ꯍꯥꯏꯅ ꯍꯥꯏꯀꯣ ꯉꯥꯏꯈꯣ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯀꯩꯅꯣꯅ ꯁꯕꯤꯔꯅ ꯂꯣꯏꯈꯤꯅꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯀꯥꯃꯦꯁꯣꯔ ꯑꯩ ꯀꯧꯕꯒ ꯇꯥꯕꯤꯗꯦꯅ ꯍꯥꯏꯕ ꯀꯥꯃꯦꯁꯣꯔ ꯆꯦ ꯃꯣꯃꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯁꯪꯀꯔꯖꯤꯅ ꯁꯨꯁꯤꯂꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯪꯕꯤꯌꯣ ꯏꯆꯦ ꯁꯨꯁꯤꯂꯥꯅ ꯆꯍꯤ ꯀꯌా ꯁꯨꯔꯒꯦ ꯑꯩꯗꯤ ꯑꯉꯥꯡ ꯃꯥꯜꯂꯦ ꯁꯨꯁꯤꯂꯥꯁꯦ ꯁꯨꯁꯤꯂꯥ ꯅꯪꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ 23 24 ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯩꯗꯤ
ꯀꯃꯦꯟ ꯑꯩ ꯀꯃꯦꯟ ꯄꯥꯕ ꯂꯦꯞꯄꯤꯁꯦ ꯀꯩꯒꯤꯅꯣ ꯁꯪꯀꯔ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯗꯥ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯗꯥ ꯅꯤꯡꯉꯣꯜꯁꯦ ꯀꯃꯦꯟ ꯄꯥꯕ ꯂꯦꯞꯍꯜꯂꯔꯣꯏꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯦꯞꯍꯜꯂꯤ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯁꯣꯏꯕ ꯁꯨꯁꯤꯂꯥꯁꯦ 17ꯇ ꯁꯨꯔꯦ ꯍꯥꯏ ꯅꯤꯡꯉꯣꯜ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩ ꯃꯤꯒ ꯍꯧꯒꯠꯅ ꯆꯠꯅꯤꯡꯉꯣꯏ ꯆꯦ ꯃꯣꯃꯤꯗꯩ ꯇꯝꯃꯤ ꯑꯩꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯦ ꯃꯣꯃꯤꯗꯅꯦ ꯄꯨꯡ ꯑꯃꯁꯦ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕꯗ ꯌꯥꯎꯗꯣꯏꯅꯦ ꯆꯦ ꯃꯣꯃꯤꯗꯒꯤ ꯇꯝꯖꯔꯤꯃꯤ ꯑꯩꯒꯤꯁꯦ ꯁꯕꯤꯔ ꯑꯍꯃꯠ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯒꯦꯅ ꯍꯥꯏꯕꯀꯣ ꯑꯩ ꯏꯔꯣꯜꯂꯦ ꯁꯕꯤꯔ ꯒꯣ ꯇꯨ ꯋꯥꯏꯇꯤ ꯚꯥꯏꯔꯦꯜ ꯑꯣꯏꯗꯣꯏꯅꯤ ꯏꯆꯦ ꯕꯦꯝꯆꯥ ꯑꯩꯅ ꯇꯥꯛꯄ ꯂꯝꯕꯤꯗ ꯑꯣꯏꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯤ ꯑꯩ ꯑꯣꯖꯥꯗꯤ ꯅꯠꯇꯦꯀꯣ ꯀꯥꯏꯅ ꯀꯤꯀꯤꯅ ꯍꯥꯏꯗꯣ ꯑꯝꯇꯪ ꯇꯥꯁꯜꯂꯣ ꯆꯦ ꯕꯦꯝꯆꯥ ꯀꯔꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯗꯤꯅꯦ ꯀꯩꯅꯣꯗꯣ ꯏꯕꯥꯏꯗꯣ ꯑꯗꯣ ꯑꯝꯇꯪ ꯖꯩꯍꯜꯂꯣ ꯑꯗꯨꯗꯤ ꯚꯥꯏꯔꯦꯜ ꯆꯠꯇꯣꯔꯕꯅꯤ ꯖꯩꯕ ꯆꯠꯇꯣꯔꯤꯃꯤ ꯃꯤꯁꯤꯡ ꯇꯧꯅꯩꯗꯣ ꯎꯗ꯭ꯔꯣ ꯈꯪꯅ ꯇꯧꯅꯩꯗꯣ ꯎꯗ꯭ꯔꯣ ꯅꯪ ꯑꯝꯇꯪ ꯐꯨꯔꯛꯑꯣ ꯀꯥꯏꯅ ꯊꯨꯟꯗꯣꯡ ꯂꯩꯔ ꯚꯥꯛ ꯂꯧ ꯊꯥꯔꯒ ꯚꯥꯏꯔꯦꯜ ꯑꯗꯨꯝ ꯆꯠꯈꯔꯦ ꯑꯗꯨꯅꯦꯕ ꯀꯤꯀꯤ ꯁꯞꯁ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔ ꯑꯣ ꯑꯉꯥꯡ ꯑꯣꯏꯔꯝꯃꯦ ꯍꯣꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯉꯥꯡ ꯃꯥꯜꯂꯦꯅꯗꯣ ꯑꯩꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯅ ꯍꯥꯏꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯆꯍꯤꯁꯦ 17ꯇ ꯁꯨꯔꯦꯅ ꯍꯥꯏꯔꯦ ꯍꯣꯏ ꯀꯤꯠ ꯍꯥꯏꯅ ꯍꯥꯏꯔꯣ ꯁꯨꯁꯤꯂꯥꯁꯦ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯣꯏ ꯑꯩ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯊꯥꯔꯛꯀꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗꯁꯨ ꯍꯥꯏꯔꯤꯅꯦꯕ ꯍꯟꯗꯛꯇꯤ ꯃꯨꯛꯕꯥꯡ ꯑꯝꯇꯪ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏ ꯆꯦꯁꯨ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯌꯥꯎꯗ꯭ꯔꯤꯗꯅ ꯑꯃꯐꯥꯎ ꯑꯗꯣ ꯑꯩꯅ ꯑꯝꯇꯪ ꯇꯧꯃꯤꯟꯅꯁꯦꯅ ꯍꯥꯏꯔꯤꯅꯦ ꯑꯗꯣ ꯈꯪꯗꯦ ꯀꯔꯤ ꯀꯩꯅꯣ ꯇꯧꯕ ꯈꯪꯗꯦ ꯁꯨꯁꯤꯂꯥꯅ ꯑꯣꯏꯔꯝꯃꯦꯅ ꯍꯥꯏꯕꯀꯣ ꯑꯣꯏꯔꯝꯃꯦ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥ ꯅꯨꯡꯁꯤꯕꯤ ꯅꯆꯦꯒꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯁꯨꯁꯤꯂꯥ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯐꯇꯁꯨ ꯆꯪꯉꯣ ꯃꯥꯒꯤꯁꯨꯅꯦ ꯄꯨꯡ 9ꯗꯒꯤ 10 ꯐꯥꯎꯕ ꯊꯥꯕꯅꯦꯕ ꯑꯗꯨꯅꯦ ꯑꯩꯁꯨ ꯆꯦ ꯃꯣꯃꯤꯇꯥꯗ ꯄꯨꯔꯥ ꯄꯨꯡ 9ꯗꯒꯤ 9 ꯐꯥꯎꯕ ꯌꯥꯎꯔꯒ ꯑꯗꯒꯤ ꯂꯥꯏꯐ ꯈꯥꯏꯕꯣꯛꯇ ꯑꯩ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯅ ꯆꯦ ꯃꯣꯃꯤꯇꯥꯒꯤꯁꯨ ꯂꯥꯏꯐꯇ ꯆꯪꯕꯤꯌꯨ ꯁꯨꯁꯤꯂꯥ ꯀꯪꯂꯥꯕꯝ ꯔꯥꯃꯦꯁꯣꯔ ꯍꯥꯏꯕ ꯆꯦ ꯑꯩ ꯁꯞ ꯇꯧꯔꯕꯅꯦ ꯆꯪꯕ ꯑꯗꯨꯅ ꯇꯥꯍꯧꯗ꯭ꯔꯦꯅ ꯍꯥꯏꯕ ꯁꯞ ꯇꯧꯕꯒꯤ ꯆꯪꯉꯨꯕ ꯑꯗꯨꯅ ꯇꯥꯍꯧꯗ꯭ꯔꯦꯅ ꯍꯥꯏꯕꯀꯣ ꯇꯧꯒꯦ ꯌꯥꯏꯔꯦ ꯆꯦ ꯁꯨꯁꯤꯂꯥꯁꯨ ꯇꯧꯔꯛꯑꯅꯤ ꯑꯗꯨꯗꯒꯤ ꯍꯌꯦꯡ ꯆꯦꯒꯤ ꯂꯥꯏꯐꯇꯁꯨ ꯁꯣꯏꯗꯅꯀꯤ ꯆꯪꯉꯅꯤ ꯃꯥꯛꯁꯨ ꯃꯌꯥꯝ ꯀꯃꯦꯟ ꯊꯥꯗꯔꯛꯑꯣ ꯃꯤꯅꯤꯠ 1-2ꯇꯪꯒ ꯃꯤꯅꯤꯠ 2-2ꯇꯪꯒ ꯉꯥꯏꯖꯒꯦ ꯆꯠꯅꯤꯡꯗꯕ ꯋꯥꯅꯤꯉꯣ ꯑꯩꯁꯨ ꯊꯥꯗꯣꯛꯑ ꯆꯠꯅꯤꯡꯗꯕ ꯋꯥꯅꯤꯉꯣ ꯏꯆꯦ ꯕꯦꯝꯆꯥ ꯈꯨꯔꯝꯃꯛꯑꯦ ꯏꯆꯦ ꯕꯦꯝꯆꯥ ꯈꯨꯔꯝꯃꯦ ꯏꯆꯦ ꯕꯦꯝꯆꯥ ꯇꯨꯝꯃꯕꯣ ꯑꯗꯨ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯁꯤꯔꯣ ꯁꯪꯀꯔꯖꯤꯠꯅ ꯅꯨꯄꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯅꯤꯄꯥ ꯑꯩꯈꯣꯏꯗꯤ ꯌꯥꯎꯕꯤꯗꯤꯅꯦ ꯌꯥꯎꯗꯕꯤꯅꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯁ ꯀꯩꯒꯤ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯁꯪꯀꯔꯖꯤꯠꯇꯁꯨ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯅꯣ ꯑꯩꯅ ꯕ꯭ꯂꯨ ꯄꯤꯔꯤꯕ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯁꯜꯂꯨꯀꯣ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯐꯇꯁꯨ ꯆꯪꯕꯤꯔꯣ ꯁꯪꯀꯔꯗꯁꯨ ꯆꯪꯕꯤꯔꯣ ꯀꯤꯠꯀꯤꯠꯇꯁꯨ ꯆꯪꯕꯤꯔꯣ ꯑꯅꯤꯇꯥꯒꯤ ꯃꯊꯤꯜꯗꯁꯨ ꯆꯪꯕꯤꯔꯣ ꯑꯩ ꯅꯪꯒꯤ ꯂꯣꯏꯕ ꯉꯥꯏꯔꯤꯅꯤ ꯑꯁ ꯅꯪ ꯉꯥꯏꯗꯩ ꯂꯣꯏꯔꯔꯣꯏ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯑꯗꯨꯝ ꯊꯥ ꯂꯩꯔꯅꯤ ꯆꯦ ꯀꯁꯥ ꯅꯤꯡꯉꯣꯜ ꯀꯩ ꯍꯥꯏꯒꯦ ꯀꯩꯅꯣꯅꯦ ꯁꯨꯁꯤꯂꯥꯅ ꯆꯦ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯑꯩꯁꯦ ꯃꯤꯠ ꯑꯃꯨꯛ ꯈꯪꯁꯤꯡ ꯁꯤꯡꯉꯛꯄ ꯋꯥꯅꯤꯗ ꯇꯨꯝꯗꯤ ꯇꯨꯝꯃꯅꯤ ꯀꯨꯏꯔꯔꯣꯏ ꯇꯨꯝꯗꯤ ꯇꯨꯝꯃꯅꯤ ꯂꯣꯏꯁꯜꯂꯒꯦꯗ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯁꯤꯔꯣ ꯆꯦ ꯀꯁꯥ ꯅꯤꯡꯉꯣꯜ ꯂꯥꯏꯐ ꯂꯩꯈꯣ ꯅꯧꯄꯥ ꯂꯩꯔꯤꯅ ꯍꯥꯏꯕꯀꯣ ꯃꯃꯤꯠꯇ ꯑꯩ ꯀꯥꯎꯒꯅꯨ ꯀꯃꯦꯟ ꯄꯥꯎ ꯍꯥꯏꯅꯕ ꯑꯩ ꯀꯥꯎꯒꯅꯨ ꯀꯃꯦꯟ ꯄꯥꯎ ꯆꯦ ꯃꯣꯃꯤꯇꯥ ꯑꯩ ꯅꯪꯒꯤ ꯀꯃꯦꯟ ꯆꯤꯊꯔꯝꯃꯕꯅꯦ ꯆꯦ ꯑꯅꯨ ꯂꯥꯛꯄꯤꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯆꯦ ꯃꯣꯃꯤꯇꯥ ꯅꯪ ꯂꯥꯛꯄ ꯃꯇꯝꯗ ꯆꯦ ꯑꯅꯨꯁꯨ ꯄꯨꯔꯛ ꯌꯥꯗ꯭ꯔꯣ ꯁꯣꯏꯕꯝ ꯁꯨꯁꯤꯂꯥꯅ ꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯁꯦ 34+ ꯑꯣꯏꯔꯦ ꯁꯨꯁꯤꯂꯥ ꯑꯩꯁꯦ ꯑꯍꯟ ꯌꯥꯝ ꯑꯣꯏꯔꯦ ꯅꯪꯅ ꯆꯦ ꯀꯧꯔꯤꯁꯦ ꯌꯥꯝ ꯆꯥꯟꯅꯔꯦ ꯁꯪꯀꯔꯖꯤꯠꯅ ꯍꯥꯏꯕ ꯃꯣꯃꯤꯇꯥ ꯗꯟꯁꯥꯄꯣꯔ ꯕꯥꯇꯣꯟ ꯐꯪꯗ꯭ꯔꯤꯁꯦꯅ ꯍꯥꯏꯕ ꯆꯦ ꯃꯣꯃꯤꯇꯥ ꯀꯩꯅꯣ ꯁꯪꯀꯔꯖꯤꯠ ꯆꯦ ꯃꯣꯃꯤꯇꯥ ꯅꯪ ꯁꯥꯄꯣꯔꯠ ꯂꯩꯅꯗ꯭ꯔꯅꯦ ꯍꯥꯏꯁꯤꯕꯣ ꯇꯧꯁꯜꯂꯣꯕ ꯆꯦ ꯕꯦꯝꯆꯥꯅ ꯍꯥꯏꯔꯦ ꯑꯣꯀꯦ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯣꯏ ꯆꯦ ꯕꯦꯝꯆꯥ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯐ ꯂꯣꯏꯕꯒ ꯑꯩꯉꯣꯟꯗ ꯂꯥꯛꯎꯀꯣ ꯂꯥꯛꯇꯕ ꯇꯧꯅꯨ ꯑꯩ ꯑꯍꯥꯟꯕꯒꯤꯗꯤ ꯑꯗꯨꯝ ꯃꯤ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯝ ꯂꯥꯛꯆꯅꯦꯕꯀꯣ ꯑꯍꯥꯟꯕꯁꯨ ꯑꯩꯒꯤꯁꯦ ꯂꯩꯇꯕꯗꯤ ꯌꯥꯗꯦꯀꯣ ꯊꯥꯕꯒ ꯃꯤ ꯑꯃꯐꯥꯎ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯍꯦꯛꯇꯝꯁꯦ ꯗꯥꯎꯟ ꯑꯣꯏꯈꯤꯑꯕ ꯑꯗꯨꯅꯅꯦ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯂꯥꯏꯐꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯁꯨ ꯄꯨꯔꯥ 1 hourꯗꯤ ꯂꯩꯅꯦꯕ ꯑꯗꯨꯏ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣꯕ ꯑꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯄꯨꯔꯥ ꯍꯧꯒꯠꯂꯛꯄꯒ ꯃꯤ ꯑꯃꯐꯥꯎ ꯂꯩꯇꯕꯁꯦ ꯍꯦꯛꯇꯝ ꯗꯥꯎꯟ ꯑꯣꯏꯈꯤꯑꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦ ꯉꯔꯥꯡꯗꯤ ꯑꯦꯛꯗꯝ ꯀꯞꯁꯨ ꯀꯞꯅꯤꯡꯉꯦ ꯂꯥꯏꯐ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯎꯪꯅ ꯐꯝꯅ ꯂꯩꯅꯦ ꯑꯩꯕꯨꯅꯦ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯅꯣ ꯍꯥꯏꯅ
ꯑꯗꯨꯅꯦ ꯑꯗꯨꯅ ꯀꯩꯅꯣꯒꯁꯨ ꯀꯥꯗꯕꯅꯦ ꯚ꯭ꯌꯨꯒ ꯑꯝꯇ ꯀꯥꯗꯕꯅꯦ ꯉꯔꯥꯡꯒꯤꯗꯣ ꯑꯩꯗꯤ ꯂꯥꯏꯚ ꯊꯥꯔꯒ ꯍꯛꯀꯥꯝ ꯌꯥꯝ ꯆꯜꯂꯤꯅ ꯍꯥꯏꯕ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯂꯩꯕꯗꯨꯅ ꯍꯛꯀꯥꯝ ꯆꯜꯂꯤꯅꯤꯅꯦ ꯁꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯈꯔ ꯊꯦꯛꯇꯣꯛ ꯊꯦꯛꯆꯤꯟ ꯇꯧꯔꯗꯤ ꯇꯨꯝꯅꯤꯡꯕꯒ ꯂꯣꯏ ꯐꯕꯅꯦꯕ ꯑꯗꯨꯅꯅꯦ ꯔꯥꯃꯦꯁꯣꯔ ꯁꯪꯀꯔꯖꯤꯠ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯣ ꯀꯩꯅꯣ ꯔꯥꯃꯦꯁꯣꯔ ꯆꯪꯉꯒ ꯌꯦꯡꯕꯤꯔꯣ ꯑꯩ ꯅꯣꯏꯗ ꯄꯨꯝꯅꯃꯛ ꯕ꯭ꯂꯨ ꯊꯥꯔꯤꯗꯨꯗꯤ ꯆꯪꯉꯒ ꯌꯦꯡꯕꯤꯔꯣ ꯁꯨꯁꯤꯂꯥ ꯆꯦꯆꯦ ꯕꯥꯏ ꯑꯣꯏꯔꯒꯦꯅ ꯍꯥꯏꯔꯦꯀꯣ ꯍꯣꯏ ꯁꯨꯁꯤꯂꯥ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯀ꯭ꯔꯤꯁꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯄꯦꯜꯂꯦꯍꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯩꯅꯣꯅꯦ ꯄꯦꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯤꯕꯨ ꯑꯣ ꯀꯃꯦꯟ ꯑꯅꯤꯔꯛ ꯁꯨꯔꯦ ꯆꯦꯅ ꯀꯃꯦꯟ ꯄꯥꯕ ꯇꯥꯏꯅꯔꯤꯁꯦꯅ ꯍꯥꯏꯕ ꯀꯩꯅꯣ ꯑꯩꯕꯨ ꯀꯃꯦꯟ ꯅꯥꯟꯊꯍꯧꯔꯕꯣ ꯍꯥꯏꯁꯦ ꯏꯆꯦ ꯑꯩꯉꯣꯟꯗ ꯏꯁꯄꯣꯟꯁꯔ ꯇꯧꯕꯤꯒꯅꯨ ꯅꯧꯕ ꯊꯧꯅꯥ ꯂꯩꯇꯕ ꯃꯆꯥ ꯅꯠꯇꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯏꯆꯦꯗ ꯀꯁꯥꯗꯠ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯆꯞ ꯃꯥꯟꯅꯅ ꯆꯠꯇꯣꯏꯅꯤ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯀꯁꯥꯗ ꯀꯩꯅꯣ ꯀꯤꯠꯇꯁꯨ ꯃꯌꯥꯝ ꯆꯪꯁꯟꯕꯤꯌꯨ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯑꯩꯗꯤꯅ ꯍꯥꯏꯕ ꯁꯪꯀꯔꯖꯤꯠꯁꯦ ꯆꯦꯅꯦꯜ ꯄꯥꯏꯗꯦꯅ ꯍꯥꯏꯕꯗꯣ ꯁꯪꯀꯔꯖꯤꯠꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯅꯣ ꯃꯃꯤꯇꯥ ꯀꯤꯠꯀꯤꯠ ꯂꯥꯛꯄꯤꯔꯒ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯅꯤꯡꯉꯦꯗ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯆꯦ ꯀꯤꯠꯀꯤꯠꯀꯤꯗꯤ ꯃꯌꯥꯝ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯕꯅꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯔꯛꯇ ꯁꯠꯂꯒꯅꯦ ꯃꯌꯥꯝ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯌꯥꯎꯔꯕꯅꯦ ꯐꯦꯁꯕꯨꯛꯇꯒ ꯄꯨꯡꯆꯥꯏ ꯆꯥꯏꯔꯕꯅꯦ ꯀꯤꯠꯀꯤꯠꯀꯤꯗꯤ ꯑꯗꯨꯅꯤ ꯃꯥꯅ ꯍꯥꯏꯗꯣ ꯃꯤ ꯃꯌꯥꯝ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯌꯥꯎꯔꯕꯅꯦ ꯀꯤꯠꯀꯤꯠꯇꯒꯤ ꯆꯦ ꯃꯣꯃꯤꯇꯥ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ ꯅꯠꯇ꯭ꯔꯥ ꯌꯥꯔꯕ ꯂꯣꯏꯁꯤꯟꯕ ꯑꯅꯤꯗꯤ ꯍꯦꯜꯂꯦꯕ ꯁꯪꯀꯔꯖꯤ ꯑꯣ 27 ꯁꯨꯔꯦ ꯃꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯑꯣꯏꯅꯦ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕꯅꯤꯅꯦ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄꯅꯤ ꯑꯩꯁꯦ ꯏꯟꯖꯥꯡ ꯀꯥꯎꯈ꯭ꯔꯖꯥꯠꯅꯤꯀꯣ ꯌꯥꯝ ꯑꯉꯥꯡꯅꯦ ꯁꯪꯀꯔꯖꯤꯠ ꯑꯩꯁꯦ ꯌꯥꯡ ꯀꯥꯎꯒꯜꯂꯦ ꯀꯃꯦꯟꯒꯁꯦ ꯈꯔ ꯁꯥꯡꯅ ꯏꯔꯗꯤꯅꯦ ꯃꯊꯛ ꯄꯥꯔꯛꯄꯗꯅꯦ ꯃꯊꯨꯟ ꯌꯧꯔꯛꯄꯗ ꯃꯊꯛꯀꯤꯗ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯅꯦꯕ ꯂꯣꯏꯁꯤꯜꯂꯁꯤ ꯏꯆꯦ ꯕꯦꯝꯆꯥꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯇ ꯋꯥꯏ ꯁꯪꯀꯔꯖꯤꯠ ꯆꯥꯟꯕꯤꯗꯨꯅ ꯅꯆꯦꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯁꯪꯀꯔꯖꯤꯠ ꯆꯦ ꯃꯣꯃꯤꯇꯥꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯆꯦ ꯃꯣꯃꯤꯇꯥꯁꯨ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯏꯆꯦꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯦꯅꯤ ꯑꯁꯦꯡꯀꯤꯌꯣ ꯀꯅꯥ ꯀꯅꯥ ꯇꯨꯝꯅꯤꯡꯉꯦ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯑꯣ ꯁꯪꯀꯔ ꯑꯩꯒꯤ ꯁꯥꯞꯁ ꯇꯧꯈ꯭ꯔꯕꯣ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯇꯧꯖꯔꯝꯃꯅꯤ ꯁꯪꯀꯔꯅ ꯇꯧꯔꯝꯃꯅꯤ ꯄꯨꯝꯅꯃꯛ ꯈꯪꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯅꯥꯅ ꯀꯔꯤ ꯑꯣꯏꯔꯤ ꯍꯥꯏꯗꯣ ꯑꯩ ꯃꯤꯠ ꯇꯥꯡꯕ ꯅꯠꯇꯦ ꯋꯥꯏꯇꯤꯁꯦ ꯀꯅꯥꯒꯁꯨ ꯅꯠꯇꯦ ꯑꯁꯤꯝꯇꯪ ꯈꯪꯕꯤꯌꯨ ꯃꯌꯥꯝ ꯍꯥꯏꯅꯕ ꯑꯣꯏ ꯚꯥꯏ ꯑꯣꯏꯔꯁꯤꯔꯣ ꯍꯥꯏꯅꯔꯦ ꯅꯪ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯅꯪꯉꯣꯟꯗ ꯅꯪ ꯂꯩꯔꯦꯅ ꯍꯥꯏꯕꯗꯨ ꯑꯩꯅ ꯄꯨꯡ ꯑꯃꯐꯥꯎ ꯂꯥꯏꯚ ꯊꯥꯒꯦꯅ ꯈꯜꯂꯤꯃꯤꯅꯦ ꯀꯩ ꯍꯥꯏꯁꯤꯒꯦ ꯅꯪꯕꯨ ꯂꯥꯁ ꯀꯃꯦꯟ ꯌꯦꯡꯒꯦ ꯍꯣꯏ ꯏꯆꯦ ꯃꯣꯃꯤꯇꯥꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯍꯣꯏ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯁꯪꯀꯔ ꯑꯩ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯈꯤꯕꯅꯦꯀꯣ ꯑꯗꯨꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯣ ꯑꯗꯨ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨ ꯁꯨꯡꯀꯥ ꯀꯥꯗꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦꯕ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯁꯤꯒꯅꯦ ꯚꯤꯗꯤꯑꯣꯗ ꯚ꯭ꯌꯨ ꯀꯥꯗ꯭ꯔꯤꯔꯥ ꯈꯪꯗꯦꯕ ꯚ꯭ꯌꯨꯒ ꯑꯝꯇ ꯀꯥꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯇꯨꯝꯃꯅꯤꯌꯦ ꯑꯅꯤꯇꯥ ꯅꯪ ꯇꯨꯝꯅꯤꯡꯉꯕꯣ ꯅꯪ ꯑꯩ ꯂꯥꯏꯚ ꯂꯣꯏꯕ ꯉꯥꯏꯔꯔꯣꯏꯗ꯭ꯔꯣ ꯅꯪ ꯇꯨꯝꯅꯤꯡꯉꯕꯣ ꯆꯣ ꯇꯨꯝꯃꯨꯔꯣ ꯆꯣ ꯑꯩ ꯄꯥꯞ ꯄꯨꯅ ꯇꯣꯛꯑꯔꯅꯤꯅ ꯇꯨꯝꯃꯨꯔꯣ ꯆꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨꯁꯦ ꯑꯩ ꯍꯧꯖꯤꯛꯅꯦ ꯄꯨꯡ 11:30 ꯇꯥꯗꯣꯔꯦꯗꯅ ꯄꯨꯡ 11:30 ꯇꯥꯗꯣꯔꯦꯅ ꯑꯗꯣ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯄꯨꯡ 4:00 4:30ꯗ ꯍꯧꯒꯠꯇꯣꯏꯅꯦ ꯄꯨꯡ 2 ꯐꯥꯗ꯭ꯔꯤꯕꯣ ꯒꯖꯥꯅꯤꯡꯕꯨ ꯐꯥꯔꯦ ꯆꯦ ꯄꯨꯡ 2 ꯐꯥꯔꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯗꯣꯔꯛꯑꯣ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯣ ꯆꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯅꯪ ꯉꯁꯥꯏ ꯌꯦꯡꯉꯣ ꯆꯦꯒꯤꯗꯣ ꯀꯩ ꯍꯥꯏꯒꯅꯤ ꯄꯨꯡ 9 ꯄꯨꯡ 10ꯗ ꯂꯣꯏꯗꯣ ꯆꯦꯅ ꯂꯥꯛꯏꯗꯣ ꯄꯨꯡ 10:30 ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯅꯦꯕ ꯈꯤꯇꯪ ꯉꯟꯅ ꯈꯤꯇꯪ ꯆꯥꯡꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯂꯥꯏꯚ ꯍꯧꯒꯠꯂꯛꯄꯗ ꯃꯤ ꯂꯩꯇꯕꯁꯦ ꯌꯥꯝꯅ ꯄꯨꯔꯥ ꯗꯥꯎꯟ ꯑꯣꯏꯌꯦꯕꯀꯣ ꯚ꯭ꯌꯨ ꯗꯥꯎꯟ ꯑꯣꯏꯌꯦꯕ ꯑꯗꯨꯅꯅꯦ ꯑꯗꯨ ꯈꯪꯅ ꯑꯩꯁꯨꯅꯦ ꯆꯦꯒꯤ ꯂꯥꯏꯚ ꯍꯧꯈ꯭ꯔꯅꯦꯅ ꯄꯞ ꯇꯧꯅ ꯂꯥꯛꯏꯅꯦꯕ ꯑꯩꯅ ꯈꯪꯉꯦꯕ ꯑꯩꯉꯣꯟꯗ ꯚ꯭ꯌꯨ ꯗꯥꯎꯟ ꯑꯣꯏꯕꯗꯣ ꯑꯗꯨ ꯈꯜꯂꯒꯅꯦ ꯆꯦꯗꯁꯨ ꯑꯣꯏꯈꯤꯅꯤ ꯍꯥꯏꯅ ꯑꯩ ꯑꯃ ꯍꯦꯟꯕ ꯍꯥꯏꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯦꯜꯂꯤꯃꯤꯅꯀꯣ ꯑꯗꯨꯅ ꯄꯞ ꯇꯧꯅ ꯆꯦꯒꯤ ꯂꯥꯏꯐꯁꯦ ꯂꯥꯛꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯤꯅꯦꯕ ꯑꯗꯨꯅ ꯆꯦꯁꯨ ꯅꯪ ꯆꯦꯒꯤ ꯂꯥꯏꯐꯇꯨ ꯂꯣꯏꯕꯒ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯆꯪꯕꯤꯔꯛꯎ ꯍꯥꯏꯕꯅꯦꯀꯣ ꯑꯩꯗꯤ ꯕꯥꯏ ꯕꯥꯏ ꯑꯣꯏꯈꯤꯔꯣꯏ ꯀꯤꯠꯀꯤꯠꯅ ꯍꯥꯏꯕ
ꯀꯩꯅꯣꯅꯦ ꯀꯩꯅꯣꯝ ꯅꯥꯟꯊꯣꯛꯍꯧꯔꯕꯅꯦ ꯑꯩꯕꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯄꯥꯞ ꯑꯃꯗꯤ ꯆꯦꯜꯂꯦ ꯀꯤꯠ ꯌꯥꯎ ꯀꯥꯏꯅ ꯀꯤꯠ ꯑꯩ ꯋꯥꯝꯗꯦ ꯍꯥꯏꯒꯦꯀꯣ ꯑꯩꯁꯦ ꯀꯅꯥꯅꯣꯝꯅ ꯉꯥꯡꯅꯩꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯆꯤꯟꯗ ꯆꯤꯛꯑꯦꯀꯣ ꯑꯩ ꯆꯤꯟꯗ ꯆꯤꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯃꯤꯁꯦ ꯃꯤꯅ ꯅꯨꯡꯁꯤꯗꯕꯅꯦ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯊꯃꯣꯏ ꯌꯥꯝꯅ ꯆꯝꯕ ꯃꯤꯒꯤꯅꯦ ꯑꯁꯦꯡꯕ ꯉꯥꯡꯕ ꯃꯤꯒꯤꯅꯦ ꯃꯔꯨꯞ ꯂꯩꯇꯕꯅꯦ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯒꯤꯗꯤ ꯃꯔꯨꯞ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯁꯤꯃꯗꯤ ꯈꯪꯉꯨꯀꯣ ꯑꯁꯤ ꯅꯆꯦꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯎ ꯌꯥꯝꯅ ꯆꯝꯕ ꯑꯁꯦꯡꯕ ꯉꯥꯡꯕ ꯃꯤꯒꯤꯗꯤ ꯃꯔꯨꯞ ꯂꯩꯇꯕꯅꯦ ꯑꯗꯨꯒ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯒꯤꯗꯤ ꯃꯔꯨꯞ ꯌꯥꯝꯕꯅꯤ ꯀꯥꯏ ꯌꯧꯈꯔꯦ ꯗꯥꯏꯂꯣꯛ ꯊꯤꯜꯂꯤꯉꯩꯗ ꯑꯩꯗꯤ ꯕꯥꯏ ꯕꯥꯏ ꯑꯣꯏꯈꯤꯔꯣꯏ ꯀꯥꯏꯕꯀꯣ ꯔꯥꯃꯦꯁꯣꯔ ꯑꯩ ꯍꯦ ꯁꯄꯅ ꯍꯦ ꯍꯜꯂꯣ ꯆꯦ ꯑꯩ ꯑꯃꯨꯛ ꯂꯥꯛꯂꯦꯅ ꯍꯥꯏꯕ ꯁꯨꯁꯤꯂꯥꯅ ꯆꯦ ꯑꯃꯨꯛ ꯂꯥꯛꯀꯦꯅ ꯍꯥꯏꯕꯀꯣ ꯅꯣꯛꯈꯠꯂꯛꯑꯦ ꯁꯨꯁꯤꯂꯥꯁꯦ ꯍꯦꯜꯂꯣ ꯇꯨꯝ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯕ ꯁꯨꯁꯤꯂꯥꯅ ꯇꯨꯝ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯕꯥꯏ ꯕꯥꯏ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯕꯥꯏ ꯑꯣꯏꯈ꯭ꯔꯗꯤ ꯏꯆꯦꯅ ꯅꯧꯄꯥ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯈꯪꯂꯦ ꯏꯁ ꯂꯣꯏꯔꯦ ꯅꯪꯁꯦ ꯑꯩꯅ ꯕꯥꯏ ꯕꯥꯏ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯕꯥꯏ ꯑꯣꯏꯈ꯭ꯔꯗꯤ ꯏꯆꯦꯅ ꯅꯧꯄꯥ ꯅꯨꯡꯁꯤ ꯍꯥꯏꯗꯣ ꯈꯪꯂꯦ ꯀꯥꯏꯅ ꯑꯩꯗꯤ ꯕꯥꯏ ꯑꯣꯏꯔꯣꯏꯌꯦ ꯅꯪꯅ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯒꯤ ꯀꯥꯏꯅ ꯇꯥꯏ ꯏꯆꯦ ꯁꯨꯁꯤꯂꯥ ꯑꯩꯉꯣꯟꯗꯁꯨ ꯁꯥꯞ ꯇꯧꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯕ ꯁꯨꯁꯤꯂꯥ ꯀꯩꯅꯣꯒꯤꯗꯨ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯁꯦ ꯑꯁꯤꯁꯨ ꯁꯥꯞ ꯇꯧꯕꯤꯌꯣ ꯁꯨꯁꯤꯂꯥ ꯆꯦ ꯇꯧꯒꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯆꯦ ꯃꯣꯃꯤ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯔꯣ ꯑꯣꯏꯗꯤ ꯑꯣꯏꯅꯤꯡꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯦ ꯑꯁꯦꯡꯀꯤ ꯋꯥꯔꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯈꯪꯉꯕꯅꯦꯕ ꯑꯗꯨꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯅꯥꯅꯣ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯦꯅ ꯍꯥꯏꯗꯣ ꯑꯗꯨ ꯏꯁꯩꯗꯣ ꯇꯥꯔꯛꯇꯣꯔꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯏꯆꯦ ꯀꯥꯎꯒꯟꯕꯤ ꯄꯨꯡ ꯀꯌꯥꯐꯥꯎ ꯂꯥꯏꯚ ꯊꯥꯗꯣꯏꯅꯣ ꯑꯩꯕꯨ ꯄꯨꯡ ꯀꯌꯥꯐꯥꯎ ꯊꯥꯒꯦꯅ ꯈꯜꯂꯝꯃꯤꯅꯣꯅꯦ ꯄꯨꯡ ꯀꯌꯥꯐꯥꯎ ꯅꯣꯏꯅ ꯊꯥꯒꯦꯅ ꯈꯜꯂꯝꯃꯤꯗꯨꯕꯨ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯤꯁꯨ ꯂꯩꯔꯤꯑꯕ ꯑꯗꯨꯅꯅꯦ ꯃꯤꯅꯤꯠꯁꯦ ꯃꯤꯅꯤꯠ 5 ꯈꯛꯇꯪꯒ ꯉꯥꯏꯔꯣ ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯤꯅꯤꯠ 5 ꯈꯛꯇꯪꯒ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯉꯥꯏꯔꯦ ꯑꯅꯤꯇꯥꯅ ꯒꯨꯗ ꯅꯥꯏꯠ ꯑꯅꯤꯇꯥ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯁꯣꯏꯕꯨꯝꯅ ꯆꯦꯒꯤ ꯚ꯭ꯌꯨꯁꯦ ꯁꯨꯝ ꯌꯥꯝꯂꯛꯂꯦ ꯌꯥꯝꯈꯠꯂꯛꯑꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯗꯨꯅꯦꯕ ꯁꯨꯁꯤꯂꯥ ꯑꯩ ꯊꯥꯗꯣꯛꯑꯒ ꯆꯠꯅꯤꯡꯗꯕꯩ ꯋꯥꯅꯦ ꯑꯗꯨꯅꯅꯦꯕ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯅꯤꯡꯉꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯆꯦ ꯈꯪꯕ꯭ꯔꯥ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯣꯏ ꯑꯩꯗꯤ ꯈꯪꯗꯦꯅꯦꯅ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯗꯣ ꯑꯩ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦꯅꯦ ꯆꯦ ꯃꯣꯃꯤꯇꯥ ꯑꯩꯁꯦ ꯁꯨꯁꯤꯂꯥ ꯑꯗꯨꯅꯤ ꯑꯗꯨꯝ ꯊꯥꯔꯁꯦꯅ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯗꯨꯝ ꯊꯥꯔꯁꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯀꯩ ꯍꯥꯏꯅꯣ ꯁꯨꯁꯤꯂꯥ ꯑꯩ ꯅꯪ ꯏꯔꯩꯁꯦ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯅꯪꯁꯨ ꯃꯤꯠ ꯐꯥꯛꯂꯤ ꯇꯧꯔꯦ ꯏꯔꯩꯔ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯕ ꯏꯁꯄꯦꯂꯤꯡꯁꯦ ꯄꯪꯂꯥꯟꯗ ꯂꯥꯟꯈꯠꯂꯦ ꯍꯥꯏꯕ ꯋꯥꯅꯦ ꯍꯦꯜꯂꯣ ꯁꯤꯁꯇꯔ ꯂꯨꯃꯣꯡ ꯑꯃꯣꯡ ꯍꯦꯜꯂꯣ ꯁꯤꯁꯇꯔ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯚꯥꯏ ꯑꯣꯏꯔꯒꯦ ꯑꯩ ꯆꯥꯛ ꯆꯥꯗꯣꯏꯅꯤ ꯄꯦꯜꯂꯕ ꯍꯧꯖꯤꯛꯗꯣ ꯑꯩꯅ ꯉꯝꯃꯕ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯅꯤꯡꯉꯦꯕ ꯑꯩꯒꯤꯁꯦ ꯃꯊꯛꯇ ꯊꯣꯛꯏꯁꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯊꯥꯗꯣꯛꯅꯤꯡꯗꯦ ꯍꯥꯏꯕ ꯑꯗꯨꯅꯅꯦꯕ ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯏꯚ ꯄꯨꯡ ꯀꯌꯥ ꯊꯥꯒꯦ ꯆꯦ ꯃꯣꯃꯤꯇꯥꯒꯤꯅꯦ ꯄꯨꯡ 9ꯗꯒꯤꯅꯅꯦ ꯄꯨꯡ 10 ꯐꯥꯎꯕ ꯊꯥꯕꯅꯦꯕ ꯑꯗꯣ ꯑꯩ ꯀꯩꯅꯣꯅꯦ ꯁꯣꯏꯕꯨꯝ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥꯔꯁꯤ ꯍꯥꯏꯕ ꯆꯦ ꯍꯥꯏꯕ ꯑꯗꯨꯝ ꯊꯥꯔꯁꯤ ꯍꯥꯏꯕ ꯆꯦ ꯀꯣꯟ ꯐꯦꯡꯒꯦ ꯁꯨꯝ ꯂꯩꯌꯣ ꯅꯤꯉꯣꯜ ꯀꯃꯦꯟ ꯏꯕ ꯌꯥꯔꯣꯏ ꯈꯨꯠ ꯆꯣꯠꯂꯦ ꯍꯣꯏ ꯆꯦ ꯑꯩꯗꯤ ꯑꯗꯨꯝ ꯆꯦ ꯉꯥꯏꯔꯝꯒꯦ ꯆꯦꯅ ꯂꯣꯏꯔꯛꯄꯗ ꯑꯩꯁꯨ ꯑꯗꯨꯝ ꯂꯣꯏꯁꯟꯗꯣꯔꯕꯅꯦ ꯂꯞ ꯐ꯭ꯔꯣꯝ ꯅꯥꯒꯥꯂꯦꯟ ꯑꯃꯣꯡꯅ थैंक यू कल भी आ जाना 9 बजे से 11 बजे तक मेरा लाइव आऊँगी आ जाना कल भी कमेंट ꯆꯨꯝꯅ ꯄꯥꯕꯤꯌꯨ ꯏꯆꯦ ꯑꯩ ꯃꯤꯠꯀꯁꯦ ꯀꯩꯅꯣ ꯐꯥꯛꯂꯤ ꯇꯧꯈꯠꯂꯛꯑꯕ ꯈꯪꯗꯦꯅꯦ ꯑꯗꯨꯅ ꯀꯃꯦꯟꯒꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯕ ꯍꯧꯒꯠꯂꯛꯑ ꯃꯥꯜꯂꯦꯅꯦ ꯑꯩꯕꯨ ꯇꯧꯔꯤꯁꯤꯕꯨ ꯑꯗꯣ ꯀꯤꯠ ꯀꯃꯦꯟ ꯏꯔꯛꯑꯣ ꯉꯁꯥꯏꯒꯤꯗꯣ ꯀꯩꯕ ꯃꯃꯤꯡꯗꯣ ꯀꯩꯅꯣ ꯁꯪꯀꯔ ꯑꯩ ꯌꯦꯡꯍꯧꯗ꯭ꯔꯦ ꯁꯪꯀꯔ ꯀꯃꯦꯟ ꯏꯔꯛꯑꯣ ꯁꯨꯁꯤꯂꯥ ꯀꯃꯦꯟ ꯊꯥꯗꯔꯛꯑꯣ ꯂꯥꯞ ꯐ꯭ꯔꯣꯝ ꯇ꯭ꯔꯤꯄꯨꯔꯥ थैंक यू ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯊꯥꯗꯔꯛꯑꯣ ꯆꯦ ꯃꯣꯃꯤꯇꯥꯗꯤ ꯃꯥ ꯀꯣꯟ ꯐꯦꯡꯉꯤ
ꯀꯃꯦꯟ ꯊꯥꯗꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ 22 ꯂꯥꯏꯛꯇꯃꯛ ꯁꯨꯔꯤꯀꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯒꯨꯂꯤ ꯌꯥꯝꯃꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯅꯤꯉꯣꯜꯒꯤ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯅꯤ ꯍꯥꯏꯕ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯨ ꯆꯦ ꯉꯁꯤꯗꯤ ꯃꯤ ꯌꯥꯝꯃꯤꯀꯣ ꯍꯥꯏꯌꯦ ꯁꯪꯀꯔꯖꯤꯠ ꯅꯪꯒꯤ ꯃꯇꯦꯡꯗꯒꯤ ꯃꯅꯤꯄꯨꯔꯗꯩꯁꯨ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯣ ꯑꯗꯨꯝ ꯌꯥꯝꯃꯦꯀꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯗ ꯑꯩ ꯊꯥꯗꯣꯛꯑꯒ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕ ꯑꯗꯨꯅꯅꯦꯕ ꯅꯆꯦꯁꯦ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯍꯥꯛꯇꯪꯒ ꯂꯩꯈꯤꯒꯦꯀꯣ ꯋꯥꯏꯇꯤꯁꯦ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯑꯩ ꯀꯤꯠ ꯅꯪ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯀꯅꯨꯀꯣ ꯇꯧꯒꯗꯕ ꯑꯗꯨꯝ ꯇꯧ ꯂꯥꯛꯀꯗꯕ ꯁꯨꯝ ꯂꯥꯛꯀꯅꯤ ꯆꯩꯒꯗꯕ ꯁꯨꯝ ꯆꯩꯒꯅꯤ ꯇꯧꯒꯗꯕ ꯁꯨꯝ ꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯋꯥꯏꯇꯤꯁꯦ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦꯀꯣ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯆꯦ ꯀꯔꯤ ꯇꯧꯔꯤ ꯁꯥꯁꯦ ꯍꯥꯏꯅꯣ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯅꯣ ꯍꯥꯏꯕꯀꯣ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝ ꯀꯃꯦꯟꯗ ꯗꯛ 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 ꯊꯥꯗꯔꯛꯑꯣ ꯍꯥꯏꯕ ꯁꯨꯁꯤꯂꯥ ꯂꯥꯛꯎꯀꯣ ꯍꯌꯦꯡꯁꯨ ꯆꯦ ꯃꯣꯃꯤꯒꯤꯁꯨ ꯂꯥꯏꯚ ꯊꯥꯕꯅꯦ ꯄꯨꯡ 9ꯗꯒꯤꯅ ꯄꯨꯡ 12 ꯐꯥꯎꯕ ꯑꯗꯨ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯚꯇꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯔꯒ ꯑꯗꯨ ꯑꯩꯒꯤ ꯂꯥꯏꯚꯇꯤ ꯄꯨꯡ 9ꯗꯒꯤ ꯍꯧꯔꯦꯕ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯚꯀꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯅꯦ ꯁꯣꯝꯗ ꯆꯦ ꯃꯣꯃꯤꯒꯤ ꯂꯥꯏꯚꯇ ꯃꯤ ꯑꯌꯥꯝꯕ ꯂꯩꯕꯅꯤꯅꯅꯦ ꯑꯩꯒꯤ ꯂꯥꯏꯚ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯤ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯚ ꯍꯧꯒꯠꯂꯛꯄꯗꯁꯨ ꯑꯗꯨꯝ ꯈꯔ ꯆꯪꯁꯟꯕꯤꯔꯛꯑꯣꯕ ꯃꯤ ꯂꯩꯇꯕꯁꯦ ꯑꯩꯒꯤꯁꯦ ꯄꯨꯔꯥ ꯗꯥꯎꯟ ꯑꯣꯏꯈꯤꯑꯕ ꯑꯗꯨꯅ ꯉꯔꯥꯡꯁꯦ ꯃꯤ ꯑꯃꯇ ꯂꯥꯛꯇꯦꯕ ꯑꯗꯨꯅ ꯑꯩ ꯄꯨꯔꯥ ꯗꯥꯎꯟ ꯑꯣꯏꯈꯤ ꯑꯗꯨꯅ ꯑꯩ ꯂꯥꯏꯚ ꯂꯣꯏꯔꯛꯄꯗꯩ ꯁꯨꯃꯥꯏꯅ ꯎꯪꯅ ꯐꯝꯅ ꯂꯩꯅꯕ ꯑꯩꯕꯨ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦꯅ ꯑꯗꯨꯅꯦꯕ ꯋꯦꯌꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯃꯦ ꯑꯁꯥꯝꯁꯦ ꯀꯩꯕ ꯆꯦ ꯂꯥꯛꯀꯦꯅ ꯍꯥꯏꯔꯦꯀꯣ ꯑꯩ ꯀꯃꯦꯟ ꯑꯣꯐ ꯑꯣꯏꯔꯦ ꯀꯩꯒꯤ ꯑꯣꯐ ꯑꯣꯏꯔꯤꯅꯣ ꯍꯥꯏ ꯋꯦꯌꯔ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯃꯨꯛꯕꯥꯡ ꯇꯧꯔꯦ ꯃꯨꯛꯕꯥꯡ ꯍꯧꯔꯦꯅ ꯍꯥꯏꯕꯀꯣ ꯑꯣ ꯍꯣ 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 ꯍꯧꯔꯣ ꯃꯨꯛꯕꯥꯡꯗꯣ ꯍꯧꯔꯣ ꯁꯪꯀꯔ ꯃꯅꯤꯄꯨꯔ ꯀꯗꯨꯋꯥꯏꯗꯩꯅꯣ ꯁꯪꯀꯔꯁꯦ ꯃꯅꯤꯄꯨꯔ ꯊꯧꯕꯥꯜꯗꯒꯤꯅꯦ ꯀꯃꯦꯟ ꯑꯣꯐ ꯃꯨꯛꯕꯥꯡ ꯑꯣꯟ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯗꯣꯏꯁꯦ ꯁꯣꯏꯕꯝꯅ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯣ ꯆꯦꯒ ꯁꯨꯁꯤꯂꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤ ꯀꯩꯅꯣꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦꯅ ꯍꯥꯏꯕ ꯆꯦ ꯁꯨꯁꯤꯂꯥꯒꯁꯦ ꯎꯅꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯨꯁꯤꯂꯥꯁꯦ ꯑꯁꯦꯡꯕ ꯍꯣꯏ ꯆꯠꯂꯗꯤ ꯁꯣꯏꯗꯃꯛꯀꯤ ꯎꯅꯁꯤꯀꯣ ꯂꯥꯟꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯅꯅꯦ ꯑꯩ ꯂꯥꯛꯅꯤꯡꯉꯁꯨꯅꯦ ꯂꯥꯛꯄ ꯐꯪꯗꯦ ꯑꯗꯣ ꯑꯩꯒꯤꯅꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯅꯨꯄꯥꯒꯅꯦ ꯊꯧꯕꯥꯜꯒꯤ ꯅꯨꯄꯥ ꯑꯃ ꯊꯕꯛ ꯇꯧꯃꯤꯟꯅꯩꯑꯕ ꯑꯩꯒꯤ ꯅꯨꯄꯥꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯩ ꯊꯧꯕꯥꯜꯒꯤ ꯃꯃꯤꯡꯗꯣ ꯀꯩꯅꯣ ꯃꯩꯇꯩ ꯌꯥꯏꯗ ꯀꯩꯅꯣꯝ ꯀꯧꯕꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯆꯣꯁꯃꯥ ꯎꯞꯄꯅꯦ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯄꯣꯛꯄꯅꯦ ꯐꯤꯌꯥꯔ ꯕ꯭ꯔꯤꯒꯦꯠꯅꯦ ꯔꯥꯃꯦꯁꯣꯔ ꯁꯥꯞ ꯇꯧꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯆꯦꯒ ꯉꯥꯏꯌꯨ ꯍꯣꯏ ꯆꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯒꯦ ꯆꯦꯒꯤ ꯀꯣꯟ ꯐꯦꯡ ꯂꯣꯏꯔꯛꯄꯗ ꯑꯩꯁꯨ ꯑꯗꯨꯝ ꯂꯣꯏꯁꯟꯗ꯭ꯔꯕꯅꯤ ꯑꯗꯣ ꯑꯩꯒꯤꯅꯦ ꯃꯊꯛꯇ ꯂꯩꯔꯤꯁꯦ ꯒꯨꯂꯤ ꯃꯥꯔꯣ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤ ꯌꯥꯝ ꯖꯥꯝꯕꯁꯦ ꯑꯩꯅ ꯊꯥꯗꯣꯛꯑꯒ ꯆꯠꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨꯅꯅꯤ ꯆꯦ ꯏꯪꯂꯤꯁ ꯀꯣꯃꯦꯟ ꯄ꯭ꯂꯤꯖ ꯑꯗꯒꯤ ꯀꯩꯕ ꯆꯦ ꯐꯣꯟꯁꯦ ꯃꯥꯒꯤ ꯃꯤꯡꯗ ꯂꯩꯕꯩꯅꯦ ꯁꯨꯁꯤꯂꯥ ꯍꯥꯏꯗꯣ ꯃꯃꯥꯅꯦꯅ ꯍꯥꯏꯕ ꯑꯣ ꯁꯨꯁꯤꯂꯥ ꯍꯥꯏꯁꯦ ꯃꯃꯥꯅꯤꯅ ꯍꯥꯏꯕ ꯑꯃꯨꯛ ꯃꯃꯥꯅꯤ ꯍꯥꯏꯕ ꯋꯥꯅꯦꯕ ꯃꯃꯥꯒꯤ ꯃꯤꯡꯗ ꯂꯩ ꯌꯥꯏꯌꯦ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯗꯣ ꯁꯨꯁꯤꯂꯥ ꯅꯪꯒꯤ ꯃꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯃꯤꯁꯤꯡꯂꯣ ꯂꯥꯏꯚ ꯑꯣꯟ ꯂꯩꯌꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯥꯏ ꯂꯚ ꯌꯨ ꯗꯤꯗꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯌꯦꯡꯁꯦ ꯇꯨꯝꯅꯤꯡꯉꯛꯑꯦ ꯑꯗꯨ ꯎꯕ꯭ꯔꯁꯦ ꯃꯤꯠꯁꯤꯒ ꯄꯨꯛꯂꯤꯁꯦ ꯎꯕ꯭ꯔꯁꯦ ꯇꯨꯝꯅꯤꯡꯉꯛꯄꯅꯦꯅ ꯃꯤꯠꯀꯁꯦ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨꯅꯅꯦ ꯆꯦ ꯅꯦꯍꯥ ꯀꯧꯔꯦꯅ ꯍꯥꯏꯌꯦ ꯁꯨꯁꯤꯂꯥꯒꯤ ꯃꯃꯤꯡꯁꯦ ꯁꯪꯀꯔꯖꯤꯠ ꯁꯨꯁꯤꯂꯥꯒꯤ ꯃꯃꯤꯡꯁꯦ ꯅꯦꯍꯥ ꯀꯧꯔꯤ ꯍꯥꯏꯌꯦ ꯑꯣꯟꯗ ꯂꯩꯔꯦ ꯊꯣꯏꯕ ꯑꯩꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜꯗꯤ ꯊꯣꯏꯕ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯟ ꯅꯦꯍꯥ ꯌꯨꯝꯅꯥꯛꯇꯤ ꯑꯌꯦ ꯁꯪꯀꯔꯖꯤꯠꯅꯅꯦ ꯅꯦꯍꯥ ꯅꯪꯒꯤ ꯌꯨꯝꯅꯥꯛ ꯍꯪꯉꯛꯑꯦ ꯊꯣꯏꯕ ꯀ꯭ꯔꯤꯌꯦꯇꯔꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯣꯟ ꯏꯆꯦ
ꯃꯣꯃꯤ ꯂꯥꯛꯑꯦ ꯑꯣꯟꯗ ꯂꯩꯔꯦ ꯑꯩꯁꯦ ꯂꯣꯏꯁꯟꯅꯤꯡꯉꯦꯀꯣ ꯁꯣꯏꯕꯝꯅꯦꯁꯦ ꯂꯣꯏꯗꯣꯔꯦ ꯆꯦ ꯃꯣꯃꯤ ꯅꯪ ꯂꯣꯏꯕꯒ ꯑꯩꯁꯨ ꯂꯣꯏꯁꯜꯂꯒꯦꯀꯣ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯏꯆꯦ ꯃꯣꯃꯤ ꯅꯪ ꯂꯣꯏꯕꯒ ꯑꯩꯁꯨ ꯂꯣꯏꯁꯟꯗꯣꯔꯕꯅꯦ ꯁꯣꯏꯕꯝ ꯅꯥꯏꯌꯦ ꯁꯣꯏꯕꯝ ꯀꯩꯅꯣ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯁꯣꯏꯕꯝ ꯀꯩꯅꯣ ꯃꯃꯤꯡ ꯍꯥꯏꯕꯅꯦ ꯁꯤꯁꯇꯔꯁꯦ ꯀꯗꯥꯋꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯁꯦ ꯁꯤꯜꯆꯔꯒꯤꯅꯦ ꯈꯪꯉꯦ ꯂꯣꯏꯔꯦ ꯃꯤ ꯌꯥꯝꯕꯗꯣ ꯇꯧꯋꯤꯅꯦꯕ ꯊꯥꯒꯠꯆꯔꯤ ꯁꯪꯀꯔ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯍꯜꯂꯝꯃꯣ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗꯒꯤꯅꯦ ꯏꯔꯥꯝꯕꯨꯡꯗ ꯏꯔꯤꯜꯕꯨꯡꯗꯒꯤꯅꯦ ꯏꯆꯦ ꯃꯣꯃꯤ ꯅꯪ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯩꯁꯨ ꯊꯝꯗꯣꯔꯕꯅꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯕꯣꯂꯥ ꯑꯣ ꯃꯌꯥꯝ ꯁꯥꯔꯦ 11 ꯇꯥꯔꯦ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯕ ꯍꯧꯖꯤꯛ ꯂꯥꯏꯐꯁꯦ ꯄꯨꯡ 1ꯐꯧ ꯊꯥꯔꯁꯨ 2ꯐꯧ ꯊꯥꯔꯁꯨ ꯑꯩꯒꯤꯗꯤ ꯀꯩꯗꯧꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯕꯗ ꯄꯨꯡ 4 ꯃꯈꯥꯏꯗ ꯍꯧꯒꯠꯇꯕ ꯌꯥꯗꯦ ꯑꯩꯒꯤ ꯑꯉꯥꯡꯒꯤꯁꯨ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯆꯠꯇꯣꯏꯅꯤ ꯏꯁꯤꯡꯁꯨ ꯆꯤꯡꯗꯣꯏꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯐꯤꯁꯨ ꯁꯨꯗꯣꯏꯅꯤ ꯑꯉꯥꯡꯒꯤ ꯌꯣꯒꯥ ꯀ꯭ꯂꯥꯁꯁꯦ ꯄꯨꯡ 6:30ꯗ ꯆꯠꯂꯤ ꯑꯗꯨꯅ 6:30ꯒꯤ ꯃꯃꯥꯡꯗ ꯐꯤꯔꯣꯜꯁꯨ ꯆꯥꯝꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯒ ꯆꯠꯇꯣꯏꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯂꯩꯔꯔꯣꯏ ꯑꯗꯨꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯊꯦꯡꯅ ꯇꯨꯝꯃꯁꯨ ꯉꯟꯅ ꯇꯨꯝꯃꯁꯨ ꯍꯌꯦꯡꯗꯤ 4:30ꯗ ꯍꯧꯒꯠꯇꯣꯏꯅꯤ ꯑꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯆꯦ ꯑꯩꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯀꯁꯥꯔꯗ ꯂꯥꯛꯇꯣꯏꯅꯤ ꯍꯣꯏ ꯂꯥꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯆꯦ ꯂꯩꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯆꯦ ꯂꯩꯔꯤꯀꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯆꯍꯤ 13ꯇ ꯁꯨꯔꯤꯕꯅꯤꯅ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤꯗ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯅꯆꯦ ꯍꯥꯟꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯒꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯅꯪ ꯑꯃꯨꯛ ꯂꯥꯛꯅꯕ ꯀꯁꯥꯔꯗ ꯕꯥꯏ ꯏꯆꯦ ꯊꯝꯃꯒꯦ ꯆꯦ ꯃꯣꯃꯤ ꯂꯥꯛꯑꯣ ꯑꯩ ꯊꯝꯃꯒꯦ ꯇꯨꯝꯅꯤꯡꯉꯦ ꯆꯦ ꯃꯣꯃꯤ ꯑꯃꯨꯛ ꯁꯥꯎꯗꯕ ꯆꯦ ꯃꯣꯃꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯩꯅ ꯉꯥꯡꯕꯁꯦ ꯇꯥꯔꯤꯕꯣ ꯊꯝꯃꯒꯦ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯀꯤꯀꯤꯠ ꯕꯥꯏ ꯕꯥꯏ ꯁꯨꯁꯤꯂꯥ ꯊꯝꯃꯁꯤꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤꯗꯣ ꯀꯩ ꯍꯥꯏꯕ ꯃꯃꯤꯡꯗꯣ ꯁꯪꯀꯔ ꯊꯝꯃꯁꯤ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯗꯣ ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯑꯩꯒꯤ ꯅꯨꯄꯥꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇꯪ ꯌꯦꯡꯁꯟꯕꯤꯌꯣ ꯁꯨꯁꯤꯂꯥ ꯑꯩ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗꯒ ꯀꯩꯀꯩ ꯇꯧꯗ꯭ꯔꯒꯗꯤ ꯇꯧꯁꯜꯂꯝꯃꯣꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗꯣ ꯀꯁꯥ ꯅꯤꯡꯉꯣꯜꯗꯣ ꯑꯗꯨꯗꯩꯗꯨꯗ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯦꯆꯦ ꯕꯥꯏ ꯍꯣꯏ ꯕꯥ ꯁꯨꯁꯤꯂꯥ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯀꯤꯀꯤꯠꯅ ꯀꯞꯄꯤ ꯂꯣꯏꯔꯦꯀꯣ ꯆꯦ ꯋꯥꯔꯕꯣ ꯑꯩ ꯋꯥꯕ ꯅꯠꯇꯦꯕ ꯅꯣꯏ ꯕꯥꯏ ꯉꯥꯡꯈꯠꯂꯛꯑꯅꯦꯕ ꯑꯗꯨꯅꯅꯦ ꯊꯦꯡꯉꯦꯅ ꯍꯥꯏꯒꯠꯂꯛꯑꯦꯕ ꯃꯥꯛꯁꯨꯀꯣ ꯑꯩꯗꯤ ꯊꯦꯡꯖꯜꯂꯛꯑꯦꯗꯅꯀꯣ ꯑꯗꯨꯅꯅꯤꯗ ꯑꯩꯁꯨ ꯋꯥꯕꯕꯨꯗꯤ ꯋꯥꯗꯦ ꯂꯩꯔꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯒꯁꯨ ꯑꯩꯒꯤ ꯈꯜꯂꯒꯅꯦ ꯃꯥ ꯉꯥꯡꯉꯤꯕ ꯍꯌꯦꯡꯁꯨ ꯉꯟꯅ ꯑꯌꯨꯛ ꯉꯟꯅ ꯊꯕꯛ ꯂꯩꯌꯦꯅ ꯉꯥꯡꯉꯤꯕꯅꯦ ꯑꯩꯁꯦ ꯗ꯭ꯌꯨꯇꯤ ꯀꯜꯂꯦ ꯍꯥꯏꯕ ꯑꯌꯨꯛꯀꯤꯅꯦ ꯑꯉꯥꯡꯅꯦ ꯃꯥꯛꯇꯤ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯅꯤ ꯅꯣꯏꯕꯥꯏꯅ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯅꯤ ꯑꯗ ꯑꯩꯅ ꯏꯃꯨꯡ ꯇꯧꯔꯦ ꯑꯉꯥꯡꯁꯨ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯤ ꯈꯣꯠꯂꯦ ꯑꯩꯉꯣꯟꯗ ꯋꯥꯅꯦꯅ ꯍꯥꯏꯔꯤꯕꯅꯦ ꯇꯨꯝꯕꯗ ꯇꯨꯝꯁꯤꯠ ꯑꯦꯝꯅꯦꯗꯤ ꯇꯨꯝꯁꯤꯠꯄꯨꯗꯤ ꯐꯥꯗ꯭ꯔꯕꯅꯤꯅꯦ ꯍꯧꯖꯤꯛ 12 ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯌꯦꯡꯒꯦꯅ 12 ꯇꯥꯔꯅꯤ 12ꯗꯤ 1 2 3 4 4:30ꯗꯅꯦꯕ ꯑꯩꯅ ꯇꯨꯝꯗꯣꯏꯁꯦ ꯑꯗꯨꯅꯅꯦꯕ ꯏꯪꯏꯃꯥ ꯍꯥꯏ ꯂꯣꯏꯔꯦ ꯍꯣꯏ ꯆꯦ ꯊꯝꯃꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯃꯤꯅꯤꯠ 13 ꯃꯤꯅꯤꯠ 13ꯁꯦ ꯐꯥꯍꯜꯂꯒꯅꯦ 19 ꯍꯦꯛ ꯆꯪꯉꯛꯄꯗ ꯊꯝꯃꯁꯤꯀꯣ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯆꯦ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯆꯦꯒꯤ ꯂꯥꯏꯐꯇ ꯂꯥꯛꯀꯦꯀꯣ ꯑꯩꯗꯣ ꯆꯦꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑꯒꯅꯦ ꯆꯦ ꯑꯩꯅꯦ ꯄꯨꯡ 9ꯗꯒꯤꯅ 9 ꯐꯥꯎꯕꯁꯦ ꯑꯩ ꯂꯦꯡꯗꯪꯒꯤ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯆꯦꯒꯤ ꯂꯥꯏꯐꯇ ꯂꯥꯛꯑꯒꯀꯣ ꯒꯨꯗ ꯅꯥꯏꯠ ꯀꯁꯥ ꯅꯤꯡꯉꯣꯜ ꯂꯩꯅꯔꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯩ ꯅꯪꯕꯣꯏ ꯀꯤꯀꯤꯠ ꯃꯨꯛꯕꯥꯡ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛ ꯀꯥꯏꯅ ꯍꯥꯏꯕꯀꯣ ꯇꯨꯝꯂꯣ ꯑꯗꯨꯗꯤ ꯍꯣꯏ ꯆꯦ ꯊꯝꯃꯒꯦꯀꯣ ꯕꯥꯏ ꯆꯦ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯁꯤ ꯕꯥꯏ ꯊꯝꯅꯤꯡꯗꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯆꯦ ꯊꯝꯃꯦꯀꯣ ꯀꯛꯊꯠꯂꯒꯦ ꯀꯩꯅꯣ ꯁꯪꯀꯔ ꯊꯝꯃꯒꯦ ꯆꯦ ꯃꯣꯃꯤ ꯊꯝꯃꯦ ꯀꯤꯠ ꯊꯝꯃꯦ ꯆꯦ ꯃꯣꯃꯤ ꯊꯝꯃꯦ ꯕꯥꯏ